Thiêng thiêng mẹ mau bị biết đi còn sự thì khát thiêng cái đúng thôi đấy nhà bang được thiêng nó sẽ được thiêng thiêng bây giờ tấm ngầm đi cái thiêng ngân dài bài quay gì ngầm đó quay đi lại vậy sau thì ra thì lùi rất thiêng tuổi đó thằng tốt đây sử dụng thằng tốt ngay chứ em lạc quá ngay thuộc chứ huy nó không nghe gì à mà sao huy nó không nghe cái gì huy lấy cái này qua huy sao cũng lấy vậy thì huy chỉ có thô sơ mà huy im lấy cái đấy là mèo cái huy gì vậy chuyện số gì chuyện mà sao đấy mất chịu này cân mà lấy ơi nó sắp tôi đang lang rồi đó tôi xem thì này chứ không ấy em cái em ta mới mấy cái thằng ra tao lấy gì cái em tay mà cái em ta vậy huy nè ba làm không có gì thì có mà không có gì sao này nó có tôi bắt sắc ra rồi bro sare bro đi tôi ra được ngày đi sang tục baka làm cho sang ngày nè ấy chứ làm cho thì thiêng tôi kêu ngân là sang cái đầu thì già tao thấy nó làm cái tháo để tin ngoài tao thế ama sang ama thuốc cái bạn đó mình bây đi xuống mà nè tới hành gì cả tiền và sẽ đi thiêng tôi kìa lại thiêng bờ đấy tôi lại thiêng cái thao vậy vợ mình ngoài tầm này yang pin này chú con nó tộc điều quá rồi thao là tung điều tôi chú ngoài tầm bạn bè ngoài sao nào tung mình hoặc khăn gì khăn ngoài quá hoặc khăn gì khăn ngoài nữa và đấy lại sẽ thao tôi vào đây đấy ai đi qua đây bây giờ thao su vào kia thao sao lúc đó thiêng ở đúng lại vào cái còn em cái thùng glass pan mà đó glass nó mình cái đó mình thùng lau đó adu palo bane adu palo du da lo sanda ya da ka lo sala me hayeng ngasi budi pa lo sama uding mamre adu pa lo thado ha te la ko ya da hayeng di ta ran hayeng di lo san ba ta ni do mem sai sing sana ro bo mem ke ma thiên sana ra gi mem je qua làng lắm từng làng nơi gì đi cô máy từ no qua làng hàng ngang nó đi ngoài đó nè nè qua làng chứ làng gì yin phật bát sa re sao nè tôi đi giờ là phật bát giờ gym thang là tôi sẽ lấy đây nè khơi chân hồ giờ à thui bát cái chạm giờ gym thang là tôi sẽ lấy hai bên này mà giờ nên là nên là mai bác có nhiều biểu còn mà sao mà bác có vì mình thấy mà sao hết ôi vậy có vì cái lấy bác sĩ cái mình sẽ bỏ bớt bị cái đâm này còn nó đâm này phải sinh ra sao đó nó có next year competition thuộc tuần này đó là ông phải đi Manipur đó rồi mà phải làm rồi phải cái thôi cái cái đó và thằng cái đó tao cả cái đấy ayu yên lạc kì chắc khăn bồi nó có rồi cái yên lạ rồi đấy thế rồi mà nó bỏ nó phong cái gì trong quảng nó đi khăn đi bro Manipur đó tao với ta cái đi yên lạc kì ayu body bin đó sao phải giảm ba mẹ có thằng này nghe với gym là giảm là đó cái đó gym thằng nào giảm ba mẹ có sang phải vậy đó phăng đi mà tầm đấy nó có 사나부주 팅하나 또부주 펑드래 되기 이거는 또부주 오이드래 누나 산에 사나기니 해행 맞담 가 방고 맞담 레기니 레니 봐 사나긴 갈리 레 몸무게 방몽에 싸우고 밤에 지금 사나가 방몽을 삶고 싸우고 타이밍 거기 삶고 싸우고 타이밍도 스쿠터 뭐 우드래 담게 거기 갈 싸우고 레잖아 마티 지지가 그 방몽 갈 싸우고 타이밍 레잖아 mà sọ càng này thì xí ra cho tăng mình coi gì biến diesel rồi cái style nó gọi lu cọc thua lấy thuộc cái khăn này gì biến diesel là cái post style mà lu cọc thua thì gọi mà tàu cái khăn cái cẳng nhân thằng cái gì cái cẳng nhân cái gì cái gì chỗ ai mà ta cẳng cái nhân thằng cái gì cái máy tàu cẳng nhân nó
ꯅꯠꯇꯦ ꯀꯥꯡꯈꯟꯁꯦ ꯊꯦꯡꯉꯨꯕꯅꯦ ꯍꯥꯀꯠꯆꯔꯦ ꯃꯔꯦꯡ ꯆꯠꯂꯦ ꯀꯥꯡꯈꯟꯁꯦ ꯑꯗꯨꯅ ꯃꯁꯥ ꯐꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯃꯁꯥꯒ ꯐꯕ ꯑꯩꯈꯣꯏ ꯄꯥꯝꯕꯣꯝꯒ ꯆꯥꯎꯔꯒ ꯐꯨꯔꯤꯠꯀ ꯂꯤꯠꯄꯗ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯏꯌꯦꯅꯀꯣ ꯃꯄꯥꯡꯒꯟꯒꯁꯦ ꯎꯇꯨꯞ ꯆꯥꯎꯕꯗꯣ ꯑꯗꯨꯝꯕ ꯌꯥꯝ ꯀꯜꯂꯛꯑꯦ ꯑꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯁꯦ ꯄꯤꯛꯑꯦꯕꯀꯣ ꯃꯤꯁꯦ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯐꯨꯠ 5 ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯐꯨꯠ 5 ꯋꯥꯡꯕꯁꯤꯗꯤ ꯃꯤ ꯋꯥꯡꯕꯁꯨ ꯆꯥꯎ ꯁꯥꯡꯕ ꯀꯧꯗꯦꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯕꯣꯗꯤꯁꯦ ꯁꯦꯝꯅꯤꯡꯉꯤ ꯕꯣꯗꯤꯁꯦ ꯁꯦꯝꯃ ꯃꯁꯥ ꯃꯎ ꯐꯔ ꯂꯩꯅꯤꯡꯉꯦꯕ ꯑꯗꯒꯤ ꯑꯩꯗꯤ 5 ꯐꯤꯠ 11 ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕ꯭ꯔꯣꯅ ꯈꯔꯗꯤ ꯍꯦꯜꯂꯦꯗꯅ ꯑꯩꯈꯣꯏꯗꯩꯗꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯤꯠ 5 ꯁꯤ ꯑꯅꯤꯗꯤ ꯂꯩꯌꯦ 2 3 ꯑꯗꯨꯋꯥꯏꯗꯤ ꯌꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯃꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯄꯤꯛꯄ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯃꯤ ꯄꯤꯛꯄ ꯑꯗꯣ ꯃꯌꯥꯝꯒ ꯌꯦꯡꯅꯕꯗ ꯀꯥꯡꯗ꯭ꯔꯨꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯅ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯀꯨꯀꯤ ꯃꯆꯥꯒ ꯑꯝꯇ ꯌꯥꯎꯔꯛꯇꯕ ꯈꯪꯗꯦ ꯉꯁꯤꯁꯦ ꯀꯨꯀꯤ ꯃꯆꯥ ꯉꯔꯥꯡꯒꯤ ꯊꯤꯕꯥꯏꯀꯣꯟꯗꯣ ꯆꯪꯉꯛꯇ꯭ꯔ ꯃꯥꯜꯂꯦ ꯆꯪꯉꯛꯑꯗꯤ ꯃꯥ ꯋꯥꯔꯤ ꯍꯧ ꯌꯥꯔꯕꯅꯦ ꯀꯨꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯣꯏꯁꯦ ꯂꯣꯟꯁꯦ ꯂꯣꯟꯊ꯭ꯔꯩ ꯄꯥꯊ꯭ꯔꯩ ꯀꯥꯊꯣꯛꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯛꯇ ꯌꯥꯎꯔꯛꯑꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯈꯔ ꯊꯥꯖꯅꯔꯛꯑꯣ ꯋꯥꯔꯤ ꯁꯨꯝ ꯑꯗꯨꯝ ꯇꯧꯁꯦ ꯀꯣ ꯂꯩꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯕꯤꯒꯗꯣ ꯀꯨꯀꯤꯉꯩꯅ ꯊꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯉꯩꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯏꯌꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯏꯔꯥꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯋꯦꯁꯦ ꯑꯗꯨꯝ ꯊꯤꯡꯖꯤꯟꯕꯤ ꯀꯣ ꯑꯗ ꯃꯣꯏꯒꯤꯗꯃꯛꯇ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ ꯃꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯋꯦꯁꯦ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ ꯍꯥꯏꯋꯦꯁꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯁꯤꯃꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯑꯗꯣ ꯆꯨꯝꯃꯦ ꯃꯣꯏꯅ ꯇꯧꯔꯛꯏꯗꯣ ꯅꯨꯡꯉꯥꯏ ꯉꯁꯤ ꯔꯣꯡꯃꯩ ꯑꯩꯈꯣꯏ ꯅꯥꯒꯥ ꯀꯥꯡꯕꯨꯅꯒ ꯅꯩꯊꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯌꯥꯝꯕꯉꯩꯗꯨꯅꯒ ꯅꯩꯊꯔꯛꯄꯗꯣ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯅꯩꯊꯕꯤꯔꯛꯑꯗꯤ ꯈꯔ ꯐꯅꯤ ꯈꯜꯂꯦ ꯑꯗꯣ ꯀꯨꯀꯤ ꯃꯆꯥꯉꯩꯁꯤꯒꯀꯣ ꯑꯝꯇꯪ ꯃꯔꯤꯟ ꯇꯦꯡꯉꯩ ꯀꯣ ꯌꯩꯔ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯃꯣꯏꯁꯦ ꯑꯝꯇꯪ ꯍꯥꯠꯊꯔꯛꯑꯗꯤ ꯐꯗꯕꯅꯤ ꯖꯤꯔꯤꯕꯥꯝ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯃꯣꯏꯅ ꯌꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯕꯦꯔꯥꯅꯤꯀꯣ ꯈꯪꯕꯤꯒꯗꯕ ꯃꯤꯅ ꯈꯪꯕꯤꯗꯦ ꯑꯗꯨꯅꯤ ꯎꯕꯤꯒꯗꯕ ꯃꯤꯅ ꯎꯕꯤꯔꯛꯇꯕꯁꯤꯅꯤ ꯄ꯭ꯔꯥꯟꯁꯦ ꯌꯥꯝ ꯆꯥꯛꯏꯁꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯄ꯭ꯔꯥꯟꯗꯤ ꯐꯖ ꯆꯥꯛꯑꯦꯍꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯄꯥꯔꯇꯤ ꯑꯝꯇ ꯆꯪꯉꯛꯇꯦꯗ ꯉꯁꯤꯗꯤ ꯈꯤꯇꯪ ꯆꯪꯉꯛꯇꯧ ꯃꯥꯜꯂꯦ ꯋꯥꯔꯤꯁꯦ ꯑꯝꯇ ꯍꯧꯔꯛꯇꯦ ꯋꯥꯔꯤꯒꯁꯦ ꯑꯝꯇ ꯅꯩꯔꯛꯇꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯏꯞ ꯁꯨꯝ ꯆꯪꯉꯛꯄ ꯀꯥꯟꯗ ꯏꯁꯩ ꯁꯛꯁꯦ ꯏꯁꯩ ꯑꯣꯏꯅ ꯁꯛꯊꯁꯦ ꯈꯣꯠꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯏꯁꯩ ꯃꯇꯦꯛ ꯁꯛꯂꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯑꯩ ꯏꯁꯩꯁꯦ ꯍꯩꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯁꯩꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯕꯀꯣ ꯏꯁꯩꯁꯦ ꯀꯣꯛꯁꯤꯗꯗꯤ ꯐꯥꯍꯧꯗꯕꯀꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡꯒꯨꯝꯕ ꯃꯇꯦꯛ ꯃꯔꯥꯡ ꯈꯔꯇꯪ ꯐꯥꯔꯒꯀꯣ ꯑꯩꯅ ꯁꯨꯝ ꯇꯥꯅꯤꯡꯕ ꯃꯇꯦꯛ ꯃꯔꯥꯡ ꯑꯗꯨꯒꯨꯝꯕ ꯃꯆꯦꯠ ꯃꯔꯥꯡ ꯈꯛꯇꯪ ꯐꯥꯎꯕꯀꯣ ꯑꯗ ꯑꯇꯩ ꯐꯥꯕ ꯉꯝꯗꯕ ꯃꯤꯗꯤ ꯏꯁꯩꯁꯦ ꯇꯥꯕꯒ ꯑꯅꯧꯕ ꯑꯔꯤꯕꯒꯁꯦ ꯇꯥꯕꯒ ꯑꯗꯨꯝ ꯃꯀꯣꯛꯇ ꯁꯤꯟꯐꯥ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔ ꯂꯩꯍꯧꯏꯗꯅ ꯏꯁꯩꯗ ꯉꯪꯅꯩꯗꯅ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯀꯠꯆꯩ ꯑꯩ ꯉꯛꯁꯝꯗ ꯍꯥꯀꯠꯆꯩ ꯑꯩ ꯀꯥꯡꯒꯟꯁꯦ ꯍꯥꯀꯠꯆꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯠꯄ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯤ ꯀꯥꯡꯒꯟꯁꯦ ꯊꯦꯡꯉꯨꯔꯕꯨ ꯍꯥꯀꯠꯆꯈꯠꯂꯛꯑꯦ ꯍꯣꯠꯇꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯀꯠꯆꯩꯌꯦ ꯈꯤꯇꯪ ꯍꯣꯔꯦꯟ ꯇꯨꯝꯕꯒ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯀꯠꯆꯕꯒꯤ ꯆꯥꯡꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯇꯩ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯀꯣ ꯑꯊꯣꯏꯕꯗꯤ ꯌꯦꯟ ꯐꯨꯠꯂ ꯆꯥꯔꯦ ꯍꯥꯏꯔꯦ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯟꯖꯥꯡꯒ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯊꯦꯡꯉꯦ ꯆꯥꯅꯔꯝꯃꯅꯤ ꯑꯗꯣ ꯆꯥꯕ ꯃꯊꯦꯜꯐꯥꯎꯗꯤ ꯈꯔ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤꯗꯅ ꯑꯩꯈꯣꯏ ꯁꯦꯟ ꯕꯤ ꯆꯪꯉꯛꯑꯦꯀꯣ ꯈꯨꯃꯟ ꯄꯨꯟꯁꯤꯕꯅ ꯌꯥꯏꯐꯔꯁꯦ ꯀꯣ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯀꯣ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯁꯤ ꯄꯨꯟꯅ ꯑꯐꯕ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯁꯤ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯦ ꯀꯥꯟꯅꯗꯦ ꯑꯐꯕ ꯇꯧꯕꯁꯤꯅ ꯐꯩ ꯀꯣ ꯑꯐꯕꯁꯤꯗꯤ ꯑꯐꯕꯗ ꯑꯗꯨꯝ ꯆꯟꯅꯔꯗꯕꯅꯤ ꯐꯠꯇꯕꯁꯤꯗꯤ ꯐꯠꯇꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯗꯤ ꯑꯗꯨꯝ ꯐꯠꯇꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯁꯨꯝ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯗꯅ
ꯑꯐꯕ ꯃꯤꯁꯦ ꯂꯥꯏꯅ ꯊꯨꯅꯗꯤ ꯂꯧꯒꯜꯂꯦꯅꯗꯤ ꯍꯥꯏ ꯑꯗꯣ ꯁꯤꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯗꯣꯏꯔꯥ ꯁꯤꯅꯦ ꯑꯐꯕ ꯃꯤꯁꯤꯗꯤ ꯃꯄꯨꯟꯁꯤꯁꯤꯗꯤ ꯁꯥꯡꯅ ꯑꯣꯏꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏ ꯌꯥꯗꯦ ꯑꯗꯣ ꯐꯠꯇꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯧꯁꯟꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯗꯀꯣ ꯂꯧꯁꯜꯂꯝꯒꯅꯤꯗꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯏ ꯃꯥꯏꯒꯤ ꯍꯤꯡꯉꯛꯏꯕ ꯃꯥꯏ ꯃꯥꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯃꯥꯏꯒꯤ ꯂꯥꯏꯕꯛꯇ ꯏꯔꯝꯃꯕꯅꯤ ꯃꯥꯏ ꯃꯥꯏ ꯈꯣꯡꯆꯠꯇꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯗꯨꯅꯤ ꯆꯠꯅꯈꯤꯗꯨ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯤꯡꯉꯤ ꯃꯇꯝ ꯈꯔꯁꯤꯗꯤꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯀꯣ ꯊꯧꯅꯥ ꯐꯅ ꯍꯤꯡꯉꯝꯕ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯤꯒꯦ ꯉꯁꯤꯗꯤ ꯏꯆꯟ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯟꯕ ꯑꯃꯒ ꯑꯗꯨꯒ ꯍꯋꯥꯏꯌꯣ ꯑꯗꯒꯤ ꯁꯣꯌꯥꯕꯤꯟꯒ ꯍꯥꯏꯇꯥꯔꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯤꯗꯣ ꯑꯗꯨꯗꯨꯒ ꯀꯥꯡꯉꯧ ꯉꯧꯕ ꯆꯥꯏ ꯑꯗꯒꯤ ꯑꯊꯣꯏꯕ ꯕ꯭ꯔꯣꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯤꯕꯣ ꯑꯗꯣ ꯕ꯭ꯔꯣ ꯑꯣꯏꯗꯤ ꯑꯣꯏꯔꯤꯕꯅꯦ ꯑꯗꯨꯝ ꯑꯩ ꯏꯟꯊꯤꯉꯥꯏꯅꯗꯤ ꯄꯥꯏꯗꯕꯅꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯑꯗꯣ ꯏꯟꯊꯤꯉꯥꯏꯅꯗꯤ ꯄꯥꯏꯗꯕꯅꯦ ꯐꯦꯁꯕꯨꯛꯅꯗꯤ ꯈꯔ ꯅꯝꯅ ꯑꯗꯨꯝ ꯄꯥꯏꯌꯦ ꯑꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯏꯟꯊꯤꯉꯥꯏꯅꯗꯤ ꯄꯥꯏꯗꯤ ꯄꯥꯏꯗꯕꯅꯤ ꯍꯥꯡꯗꯤ ꯍꯥꯡꯖꯟꯕꯅꯦ ꯑꯗꯨꯝ ꯑꯅꯤꯕꯨ ꯁꯨꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯅꯤ ꯑꯍꯨꯝꯕꯨ ꯁꯨꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛ ꯂꯤꯡꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨ ꯄꯪꯇꯧꯗ ꯇꯧꯈꯤꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯏꯟꯊꯤꯉꯥꯏꯅꯗꯤ ꯄꯥꯏꯗꯕꯅꯦꯕ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯏꯕꯅꯦ ꯐꯦꯁꯕꯨꯛ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯄꯥꯏꯕꯅꯦꯕꯀꯣ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯄꯦꯖ ꯑꯣꯟꯊꯣꯛꯑꯣꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯤꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯀꯩꯀ ꯂꯥꯛꯄꯗꯤ ꯑꯦꯛꯁꯦꯞ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯐꯣꯂꯣꯋꯔꯗ ꯑꯣꯏꯅ ꯆꯪꯒꯗꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ 5,000 ꯍꯦꯟꯈ꯭ꯔꯦꯕ ꯑꯩꯒꯤꯗꯣ ꯑꯗꯩꯗꯤ ꯀꯣ ꯑꯣ ꯍꯧꯕꯅꯤ ꯆꯨꯝꯃꯦ ꯍꯥꯎꯋꯦ ꯀꯣ ꯁꯣꯏꯕꯨꯝꯒ ꯀꯩꯅꯣꯒ ꯏꯔꯣꯟꯕꯅꯤꯅ ꯑꯗꯨꯝ ꯀꯥꯡꯉꯧ ꯌꯥꯎꯅ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯑꯩ ꯊꯕꯛ ꯆꯠꯄꯁꯤꯗ ꯆꯥꯍꯧꯗ꯭ꯔꯦ ꯍꯪꯒꯥꯝ ꯄꯣꯔꯛꯄꯅꯦꯕ ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯥꯍꯧꯗ꯭ꯔꯦ ꯑꯊꯣꯏꯕ ꯐꯣꯂꯣꯋꯔꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯖꯩ ꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯐꯖꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ ꯃꯦꯁꯦꯖ ꯀꯩꯀ ꯊꯥꯅꯕ ꯈꯣꯠꯄꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅꯀꯣ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯁꯨ ꯏꯟꯕꯣꯛꯁ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏꯗꯅ ꯏꯟꯕꯣꯛꯁꯇ ꯊꯥꯖꯤꯜꯂꯒ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯋꯥꯔꯤꯅꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯄꯨ ꯄꯥꯏꯔꯁꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯚꯤꯌꯋꯔ ꯃꯌꯥꯝꯁꯤꯃ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯏꯌꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏꯔꯒ ꯁꯨꯝꯀꯣ ꯑꯗꯨꯝꯕ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯄ ꯌꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯍꯥꯡꯒꯦꯁꯨ ꯌꯥꯏ ꯑꯃ ꯑꯗꯣ ꯑꯩꯅ ꯍꯥꯡꯉꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯍꯥꯡꯉꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯑꯩꯗꯤ ꯒ꯭ꯔꯨꯞ ꯃꯤꯠꯇꯤꯡ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦꯕ ꯃꯌꯥꯝꯅ ꯍꯥꯡꯉꯒ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯁꯜꯂꯛꯀꯦ ꯑꯗꯨꯒ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯁꯦ ꯂꯨꯝꯃꯒ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯗꯅꯦ ꯐꯦꯁꯕꯨꯛꯇꯤ ꯄꯥꯏꯗꯦ ꯑꯩꯗꯅꯦ ꯐꯦꯁꯕꯨꯛꯇꯤ ꯄꯥꯏꯗꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦꯀꯣ ꯐꯦꯁꯕꯨꯛ ꯄꯥꯏꯗꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗ ꯑꯊꯣꯏꯕ ꯐꯦꯁꯕꯨꯛꯇꯤ ꯑꯃꯗꯤ ꯑꯗꯨꯝ ꯄꯥꯏꯁꯜꯂꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯑꯃ ꯍꯥꯡꯕꯁꯤꯗꯤ ꯑꯗꯒꯤ ꯏ ꯄꯥꯎ ꯀꯩꯀꯥ ꯊꯥꯒꯠꯂꯛꯄ ꯈꯣꯠꯂꯛꯄꯁꯤꯗꯤ ꯐꯦꯁꯕꯨꯛꯅ ꯍꯦꯜꯂꯤꯗꯅꯀꯣ ꯐꯦꯁꯕꯨꯛꯇꯅ ꯍꯦꯜꯂꯦ ꯑꯊꯨ ꯑꯀꯥꯏ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧꯕ ꯁꯠ ꯊꯥꯒꯠꯂꯛꯄꯁꯦ ꯐꯦꯁꯕꯨꯛꯇꯅ ꯍꯦꯟꯅ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯐꯦꯁꯕꯨꯛꯅ ꯅꯨꯡꯉꯥꯏꯑꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯊꯥꯒꯠꯂꯛꯄꯁꯨ ꯑꯁꯦꯡꯕ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯌꯦꯛ ꯁꯦꯡ ꯂꯣꯏ ꯎꯕ ꯐꯪꯕꯁꯨ ꯐꯦꯁꯕꯨꯛꯅ ꯈꯔ ꯎꯕ ꯐꯪꯉꯦ ꯑꯗꯩꯗ ꯃꯌꯥꯝꯅ ꯁꯥꯎꯅꯩꯁꯤꯅ ꯑꯇꯩ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤꯁꯨ ꯆꯥꯗꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯒꯤ ꯍꯣꯏ ꯄꯥꯏꯁꯤꯜꯂꯛꯑꯣ ꯀꯣ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯦ ꯃꯌꯥꯝꯅ ꯄꯥꯏꯕꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯩꯁꯦ ꯑꯇꯩ ꯅꯠꯇꯕ ꯄꯦꯜꯂꯛꯏꯁꯦ ꯔꯤꯜꯁꯀꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯔꯤꯜꯁꯀꯨꯝꯕꯗ ꯈꯔ ꯅꯝꯁꯤꯜꯂꯛꯀꯨꯝꯕꯀꯣ ꯑꯗꯒꯤ ꯀꯥꯔꯟ ꯇꯨꯔꯟꯒꯨꯝꯕ ꯌꯥꯝꯅ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯌꯥꯎꯗ ꯌꯥꯄꯣꯠꯇꯦ ꯆꯥꯡꯗꯀꯣ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯑꯦ ꯐꯦꯁꯕꯨꯛꯁꯤꯁꯨꯀꯣ ꯑꯗꯣ ꯌꯨꯇꯨꯞꯇꯅ ꯑꯃꯨꯛ ꯑꯗꯨꯝꯕꯁꯦ ꯀꯥ ꯍꯦꯟꯅꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯀꯣꯃꯦꯗꯤꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯐꯅꯤꯒꯨꯝꯕ ꯑꯣꯏꯅ ꯑꯗꯨꯝꯕ ꯈꯔ ꯅꯝꯃꯛꯄ ꯑꯗꯨꯝꯕꯗ ꯅꯠꯇꯅ ꯍꯦꯟꯅ ꯌꯥꯎꯗꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯡꯒꯤ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯔꯣ ꯐꯣꯇꯣꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝꯕꯗꯤ ꯊꯥꯒꯠꯄꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯀꯩꯅꯣꯒꯤꯗꯤ ꯌꯨꯇꯨꯞꯀꯤꯗꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯐꯦꯁꯕꯨꯛꯁꯦ ꯖꯨꯠ ꯆꯥꯗꯕ ꯆꯨꯝꯃꯦ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝꯅ ꯖꯨꯠ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯦ ꯀꯣ
ꯌꯥꯝꯅ ꯌꯥꯎꯋꯤ ꯆꯨꯝꯃꯦ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩ ꯐꯥꯎꯕ ꯐꯦꯁꯕꯨꯛꯁꯦ ꯑꯩꯒꯤꯁꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯨ ꯆꯥꯗꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯎꯕꯗꯨꯗ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯇꯟꯗꯅ ꯑꯩꯗꯤ ꯀꯩꯅꯣꯕꯨ ꯇꯧꯗꯦ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯛꯄ ꯌꯥꯝꯃꯦ ꯑꯩꯗꯤ ꯑꯦꯛꯁꯦꯞ ꯑꯝꯇ ꯇꯧꯗꯦꯕ ꯇꯟꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯇꯟꯗꯅ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯇꯟꯗꯅ ꯃꯌꯥꯡ ꯃꯆꯥꯅꯦꯁꯨ ꯈꯪꯗꯦ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯖꯤꯜꯂꯛꯀꯅꯦꯕ ꯃꯣꯏ ꯊꯣꯛꯄ ꯑꯁ ꯄꯦꯟꯕꯖꯥꯠꯅꯦ ꯑꯗꯒꯤ ꯑꯩꯁꯨ ꯄꯥꯏꯗꯦ ꯐꯦꯁꯕꯨꯛ ꯁꯦꯝꯕꯤꯁꯨ ꯄꯥꯏꯗꯕ ꯍꯥꯏꯔꯦ ꯐꯦꯁꯕꯨꯛ ꯑꯗꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯀꯁꯦ ꯄꯥꯏꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯒꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯒꯤ ꯁꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟꯒꯤ ꯑꯗꯨꯝꯕ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯥꯎ ꯀꯩꯀꯥ ꯁꯠ ꯊꯥꯒꯠꯅꯔꯛꯄ ꯑꯗꯨꯝꯕ ꯈꯔ ꯌꯦꯡꯕ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯒꯤ ꯑꯗꯨꯝꯕꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕꯒꯤ ꯑꯗꯨꯝꯕ ꯊꯥꯒꯠꯂꯛꯄ ꯈꯣꯠꯄꯁꯤꯗꯤ ꯑꯃꯨꯛ ꯌꯨꯇꯨꯞꯇꯗꯤ ꯑꯃꯨꯛ ꯈꯔ ꯇꯞꯄꯤꯗꯅꯀꯣ ꯌꯨꯇꯨꯞꯅ ꯑꯃꯨꯛ ꯈꯔ ꯇꯞꯅ ꯊꯥꯒꯠꯂꯛꯄꯅꯤꯅ ꯌꯨꯇꯨꯞꯇꯗꯤ ꯀꯥ ꯍꯦꯟꯅ ꯄꯥꯎ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯊꯥꯒꯠꯂꯦꯕ ꯑꯗ ꯐꯦꯁꯕꯨꯛꯀꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯥꯏꯅ ꯅꯝꯅꯔꯛꯄ ꯀꯩꯅꯣ ꯇꯧꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨ ꯇꯧꯕ ꯊꯦꯡꯕꯨ ꯊꯦꯡꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯅꯝꯃ ꯈꯨꯗꯛꯇ ꯊꯥꯒꯠꯍꯧꯗ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯂꯥꯏꯞꯀ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯤ ꯑꯃ ꯈꯟꯅꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯔꯥꯡ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯄ ꯑꯗꯨꯝ ꯊꯨꯕꯅꯦꯕ ꯐꯦꯁꯕꯨꯛꯇꯅ ꯑꯃꯨꯛ ꯑꯗꯨꯝꯕꯒꯤ ꯈꯔ ꯌꯦꯡꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯝꯕꯒꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯃ ꯇꯣꯉꯥꯟꯅ ꯑꯃ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯀꯃꯥꯏꯅ ꯑꯩ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯞꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯔꯤꯔꯥ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯅꯣ ꯈꯪꯗꯦꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯄꯥꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯄꯥꯛ ꯍꯥꯞꯆꯤꯜꯂꯛꯄ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯒ ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯑꯩ ꯁꯤꯝꯒꯁꯦ ꯐꯅ ꯀꯨꯏꯅ ꯊꯥ 2-3 ꯀꯥꯟꯗ ꯑꯩꯁꯤ ꯄꯥꯏꯅꯔꯤꯕ ꯁꯤꯝꯁꯤꯀꯣ ꯊꯥ 2-3ꯒꯤ ꯍꯦꯟꯅ ꯑꯩꯁꯦ ꯕꯦꯂꯦꯟꯁꯀ ꯑꯝꯇ ꯍꯥꯞꯇꯕꯤ ꯄꯥꯏꯅꯗꯕꯤ ꯇꯧꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯥꯎꯔꯛꯏꯁꯤꯕꯣꯅ ꯂꯣꯏ ꯀꯛꯊꯠꯂ ꯑꯩꯅ ꯊꯝꯃꯦ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯕꯅꯦꯕ ꯏꯌꯥꯔꯇꯦꯜ ꯁꯤꯝ ꯑꯃꯨꯛ ꯄꯥꯏꯔꯝꯕꯅꯦꯕ ꯑꯩ ꯑꯁ ꯄꯦꯟꯕꯖꯥꯠꯅꯦꯕ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯤꯒꯤ ꯆꯣꯡꯂꯝ ꯆꯥꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯅ ꯄꯥꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨ ꯅꯝꯕꯔꯁꯦ ꯄꯤꯊꯣꯛꯄꯁꯦ ꯇꯜꯂꯦꯕ ꯑꯩꯁꯨ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯝꯇ ꯍꯥꯡꯉꯣ ꯕ꯭ꯔꯗꯔ ꯍꯥꯡꯇꯣꯛꯑꯣ ꯑꯃ ꯍꯥꯡꯇꯣꯛꯑꯣ ꯈꯔ ꯐꯖꯅꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛꯀ ꯇꯧꯔꯗꯤ ꯍꯥꯡꯒꯦꯁꯨ ꯍꯥꯡꯉꯣ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯇꯧꯔꯒ ꯍꯥꯡꯒꯦꯁꯨ ꯍꯥꯡꯉꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯅꯨꯡꯒꯤ ꯃꯤ ꯀꯩꯀ ꯌꯥꯎꯔꯝꯕꯉꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯀꯣ ꯃꯣꯏꯁꯦ ꯂꯣꯏ ꯀꯧꯁꯟꯅꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯈꯔ ꯍꯟꯅ ꯌꯥꯎꯔꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯪꯕ ꯂꯩꯌꯦꯕꯀꯣ ꯃꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯂꯦꯟꯗꯔ ꯇꯧꯊꯣꯛꯑꯒ ꯈꯣꯠꯂꯒ ꯃꯔꯤ ꯃꯈꯣꯡ ꯑꯝꯇ ꯁꯝꯅꯗꯕꯤꯗ ꯂꯩꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯉꯩ ꯂꯣꯏꯅ ꯑꯃꯨꯛ ꯀꯧꯁꯜ ꯂꯣꯏ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯁꯦꯀꯣ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯎꯗꯦ ꯈꯣꯠꯇꯦꯅ ꯁꯨꯝ ꯍꯪꯀꯥꯟꯗ ꯃꯣꯏꯗꯤ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯈꯨꯟ ꯉꯥꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟ ꯉꯥꯛꯄ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯐꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯂꯩꯔꯝꯃꯤꯗꯅꯀꯣ ꯃꯤꯇꯩ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨꯅꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯀꯃꯥꯟꯗꯣꯒ ꯄꯨꯂꯤꯁꯀꯁꯤ ꯌꯦꯡꯉꯣꯕ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯅꯍꯥꯔꯣꯟꯁꯨ ꯌꯥꯎꯔꯤꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯃꯣꯏꯅ ꯅꯍꯥꯟꯋꯥꯏ ꯇꯥꯅ ꯐꯥꯗꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯀꯥꯞꯅꯗꯅ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯦꯕ ꯍꯥꯠꯇꯣꯛꯅꯈ꯭ꯔꯤꯗꯣꯀꯣ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯅꯗꯕꯤꯗ ꯐꯖꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯤꯅ ꯂꯥꯛꯁꯟꯕꯗꯤ ꯉꯝꯗꯤ ꯉꯝꯃꯣꯏ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯑꯁꯦꯡꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯩꯀꯥ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯌꯥꯋꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕ ꯈꯔꯇ ꯂꯩꯕꯁꯦ ꯁꯤꯁꯤꯅꯁꯨ ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯔꯤꯅꯤꯀꯣ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯂꯥꯟ ꯇꯥꯔꯛꯄꯁꯦ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯃꯣꯏꯅ ꯍꯥꯟꯅ ꯄꯨꯂꯤꯁꯇꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯔꯝꯒꯅꯤ MKN ꯍꯧꯖꯤꯛ ꯐ꯭ꯂꯤꯞ ꯀꯣ ꯀꯦꯝ ꯀꯣ
ꯀꯀꯥ ꯆꯥꯔꯕ꯭ꯔꯣ ꯀꯣ ꯑꯗꯒꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯍꯦ ꯀꯀꯥ ꯍꯣꯏ 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 ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯅꯪ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯀꯃꯦꯟꯒ ꯊꯥꯛꯈꯤꯗꯕꯀꯣ ꯑꯗꯨ ꯌꯦꯡꯉꯣꯅꯦ ꯂꯥꯟꯗꯨ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯦꯡꯉꯣ ꯃꯤ ꯀꯨꯀꯤꯉꯩꯅ ꯌꯦꯡꯉꯣꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯋꯣ ꯑꯗꯒꯤ ꯂꯥꯎꯔꯤꯒ ꯀꯥꯞꯁꯤꯜꯂꯛꯄꯋꯣ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯗꯨ ꯌꯦꯡꯉꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗꯨ ꯌꯦꯡꯉꯣ ꯌꯦꯡ ꯂꯩꯗꯤ ꯌꯦꯡꯉꯣ ꯅꯣꯡꯃꯩꯒ ꯄꯥꯏꯕꯖꯥꯠ ꯅꯠꯇꯦ ꯃꯣꯏꯅ ꯃꯅꯤꯡ ꯍꯜꯂ ꯆꯦꯜꯂꯤ ꯌꯦꯡꯉꯣꯅꯦ ꯌꯦꯡꯉꯣꯅꯦ ꯁꯨꯝ ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯦꯡꯅꯕ ꯀꯥꯟꯗ ꯌꯦꯡꯉꯣ ꯑꯗꯨ ꯃꯇꯝꯗꯨꯗꯀꯣ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯗꯩꯗ ꯌꯦꯡꯉꯣ ꯀꯨꯀꯤꯉꯩꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯀꯨꯀꯤ ꯃꯆꯥꯉꯩ ꯃꯤꯉꯩꯅ ꯌꯦꯡꯉꯣ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯣ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯀꯥꯞꯄꯛꯏꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯌꯦꯡꯉꯣ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯃꯩꯇꯩ ꯃꯆꯥꯁꯤ ꯌꯦꯡꯉꯣ ꯃꯣꯏꯅ ꯇꯧꯕꯤꯗꯣꯏꯁꯤ ꯌꯦꯡꯉꯣꯀꯣ ꯐꯨꯕꯅꯤ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯊꯠꯄꯅꯤ ꯈꯪꯗꯦ ꯍꯥꯠꯄꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯇꯧꯕꯤꯗꯣꯏꯁꯤ ꯌꯦꯡꯉꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯣꯏꯁꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯣꯏꯌꯦꯕ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯇꯥꯔꯒꯗꯤ ꯎꯔꯒꯗꯤ ꯐꯥꯔꯒꯗꯤ ꯌꯩꯕꯤꯌꯦꯒ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯏꯅ ꯆꯪꯉꯤꯕ ꯃꯣꯏꯒꯤ ꯊꯕꯛꯁꯤ ꯍꯦꯛ ꯆꯪꯈꯤꯕ ꯀꯥꯟꯗ ꯃꯣꯏꯁꯦ ꯄꯨꯔꯥ ꯁꯥ ꯑꯣꯟꯕ ꯖꯥꯠꯂ ꯁꯤꯅꯦꯕ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯈꯪꯗꯕ ꯖꯥꯠꯂ ꯁꯤꯅꯦꯕ ꯑꯗꯒꯤ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯇꯨ ꯃꯆꯥ ꯑꯗꯒꯤ ꯃꯆꯥ ꯃꯅꯥꯎ ꯃꯃꯥ ꯃꯄꯥꯒ ꯌꯥꯎꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯃꯣꯏ ꯌꯦꯡ ꯉꯝꯒꯗ꯭ꯔꯕ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯣꯏꯗꯤ ꯊꯕꯛ ꯇꯧꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯣꯏ ꯖꯒꯥꯗꯗꯤ ꯂꯝ ꯀꯩꯀꯥꯗ ꯈꯔ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯗ ꯂꯩ ꯑꯗꯨꯅ ꯂꯥꯟ ꯇꯧꯔꯛꯑꯁꯨ ꯌꯥꯎꯗꯦ ꯏꯆꯥ ꯏꯃꯥ ꯏꯄꯥꯁꯤꯡꯗꯤ ꯆꯨꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯖꯦꯟ ꯒꯣꯃꯩ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯂꯥꯏꯐꯁꯦꯀꯣ ꯖꯦꯟ ꯒꯣꯃꯩꯀꯣ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯀꯤ ꯃꯆꯥꯉꯩꯁꯦ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦ ꯅꯍꯥꯟꯉꯩꯗꯤ ꯀꯨꯀꯤ ꯃꯆꯥꯉꯩꯁꯦ ꯍꯥꯟꯅꯗꯤ ꯐꯠ ꯆꯪꯁꯤꯜꯂꯒ ꯀꯥꯔꯟ ꯇꯨꯔꯟꯁꯦ ꯍꯥꯟꯅ ꯍꯧꯔꯛꯄꯅꯦ ꯃꯣꯏꯁꯦ ꯉꯁꯤꯗꯤ ꯍꯧꯔꯛꯇꯦ ꯆꯪꯉꯛꯀꯗꯧ ꯉꯥꯏꯍꯥꯛ ꯋꯥꯠꯂ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯂꯨꯝꯃ ꯇꯥꯔꯝꯒꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦꯀꯣ ꯇꯥꯗꯤ ꯇꯥꯀꯟꯕꯅꯤꯀꯣ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦꯀꯣ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅ ꯌꯦꯡꯉꯨꯅꯦ ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯌꯦꯡꯉꯣꯕ ꯃꯣꯏꯅ ꯐꯠ ꯀꯥꯞꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯊꯥꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣ ꯃꯣꯏ ꯐꯠꯇꯤ ꯐꯠꯃꯟꯗꯕꯅꯦꯀꯣ ꯃꯣꯏꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯕ ꯋꯥꯠꯄ ꯀꯩꯅꯣ ꯇꯧꯔ ꯃꯣꯏꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯣ ꯐ꯭ꯂꯤꯞ ꯒꯦꯝ ꯀꯣ ꯀꯀꯥꯒꯤ ꯍꯨꯏꯗꯨ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤꯌꯦ ꯑꯩ ꯍꯨꯏꯗꯣ ꯂꯩꯔꯤ ꯑꯁꯣꯝ ꯀꯥꯆꯤꯟꯗ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯦ ꯀꯥꯆꯤꯟꯗ ꯑꯃ ꯇꯨꯝꯈ꯭ꯔꯦ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯑꯃ ꯑꯆꯧꯕꯗꯨꯗꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ ꯑꯃꯗꯨꯗꯤ ꯁꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯑꯃ ꯁꯨꯝ ꯀꯥꯆꯤꯟꯗ ꯑꯃ ꯇꯨꯝꯈ꯭ꯔꯦ ꯑꯆꯧꯕꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯛꯂꯛꯀꯅꯦꯕ ꯀꯥꯔꯟ ꯌꯥꯝ ꯇꯥꯗꯣꯏꯅꯦ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯟ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯃꯈꯣꯟ ꯏꯆꯥꯎ ꯆꯥꯎꯗꯣꯏꯅꯤ ꯈꯣꯡꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯀꯥꯔꯟ ꯇꯥꯔꯛꯀꯗꯣꯏꯅꯤ ꯕꯦꯔꯥꯅꯦ ꯑꯁꯤ ꯍꯨꯏꯁꯦ ꯕꯦꯔꯥꯅꯦ ꯆꯥꯎꯋꯦꯕ ꯃꯁꯥꯁꯦ ꯑꯗꯨꯒ ꯀꯩ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯄꯗꯒ ꯄꯨꯕ ꯌꯥꯗꯦꯕꯀꯣ ꯃꯥꯅ ꯑꯣꯏꯅ ꯆꯤꯡꯉ ꯆꯠꯁꯥꯅꯤ ꯕꯦꯔꯥꯅꯦ ꯊꯤꯕꯣꯡꯗꯤ ꯈꯨꯠꯂꯥꯎ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯁꯨ ꯏꯟꯊꯤꯉꯥꯏ ꯄꯤꯖꯗꯦꯕ ꯃꯥꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯆꯝꯕꯗ ꯄꯤꯖꯩꯕ ꯆꯝꯊꯣꯡꯒꯨꯝꯕ ꯑꯗꯒꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯈꯔ ꯊꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯗꯀꯨꯝꯕ ꯑꯆꯥꯄꯣꯠꯀꯁꯦ ꯂꯪꯖꯟꯈꯤꯁꯤ ꯂꯣꯏ ꯆꯥꯊꯣꯛꯄꯤꯅꯤ ꯕꯦꯔꯥꯅꯤ ꯊꯤꯕꯣꯡꯁꯦ ꯂꯥꯎꯋꯦ ꯃꯥꯁꯦ ꯑꯗꯨꯒ ꯈꯣꯡꯉꯛꯄꯗꯗꯤ ꯂꯣꯏ ꯅꯨꯡꯁꯥꯒ ꯁꯥꯔ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯊꯣꯛꯂꯛꯑꯦ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯆꯠꯂꯛꯀꯦꯁꯦ ꯉꯧꯕꯤ ꯁꯦ ꯑꯥꯜꯂ ꯂꯩꯔꯦ ꯇꯨ ꯃꯁꯛꯁꯦ ꯌꯥꯝ ꯍꯥꯎꯇꯕꯅꯤ ꯃꯁꯛꯁꯦ ꯄꯨꯔꯥ ꯊꯤꯕ ꯂꯣꯏꯔꯦꯕ ꯑꯩꯁ ꯌꯥꯗ꯭ꯔꯦ ꯇꯨ ꯑꯥꯗ ꯀꯨꯜ ꯂꯩꯔꯦ ꯇꯨ ꯇꯨꯝꯕꯒꯁꯦ ꯖꯨꯠ ꯌꯥꯝ ꯆꯥꯗꯕꯅꯤ ꯂꯣꯡꯊꯣꯛꯑ ꯇꯨꯝꯃꯒꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯁꯤꯁꯦ ꯕꯦꯔꯥꯅꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯏꯌꯦꯕ ꯀꯥꯔꯟ ꯈꯨꯇꯥ ꯑꯃꯅꯤ ꯑꯩꯅ ꯁꯨꯝ ꯂꯥꯛꯄ ꯊꯥꯕꯁꯦ ꯑꯩꯗꯤ ꯑꯇꯩ ꯈꯟꯗꯦ ꯃꯥ ꯈꯣꯡꯉꯛꯇꯕꯁꯤꯅꯦ ꯃꯥ ꯈꯣꯡꯉꯛꯄꯁꯦ ꯌꯥꯝ ꯆꯥꯎꯅ ꯅꯤꯜꯂꯦꯕ ꯀꯥꯁꯦ ꯍꯧꯅꯒ ꯃꯥꯅ ꯑꯣꯏꯅ ꯈꯣꯡꯖꯜꯂꯛꯄꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯀꯤ ꯃꯆꯥꯉꯩꯁꯦ ꯆꯪꯉꯛꯇꯦꯗ ꯀꯨꯀꯤ ꯃꯆꯥꯁꯦ ꯑꯃꯅꯤꯇꯪꯗ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯒ
ꯄꯣꯊꯥꯒꯦꯅ ꯈꯟꯕꯅꯦ ꯀꯨꯀꯤ ꯃꯆꯥ ꯆꯪꯉꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯤꯕ ꯁꯤꯊꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯄꯨꯂꯞ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯅꯤꯗ ꯈꯤꯕꯅ ꯐꯔꯦꯗ ꯑꯁꯦꯡꯕꯅꯤ ꯃꯣꯏꯁꯦ ꯑꯁꯦꯡꯒꯤ ꯃꯣꯏꯁꯦ ꯂꯣꯏ ꯂꯣꯏꯁꯤꯟꯈꯤꯕ ꯃꯣꯏꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯟꯈ꯭ꯔꯀꯥꯟꯗꯅꯦ ꯃꯣꯏꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯟꯈ꯭ꯔꯀꯥꯟꯗꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯑꯃꯗꯁꯨ ꯑꯣꯟꯁꯤꯜꯂ ꯆꯤꯛꯄ ꯍꯧꯔꯕꯅꯦꯕ ꯃꯣꯏꯁꯦ ꯑꯃꯗꯁꯨ ꯑꯗꯨꯝ ꯑꯣꯟꯁꯤꯟꯕ ꯃꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯅꯦꯕ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯑꯄꯟ ꯇꯧꯔꯤꯁꯤꯅꯀꯣ ꯃꯣꯏꯒꯤ ꯃꯕꯥꯏ AR ꯀꯥꯡꯕꯨꯁꯤ ꯂꯩꯌꯦꯅꯀꯣ ꯃꯣꯏꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅꯅꯦ ꯃꯣꯏꯁꯦ AR ꯃꯕꯥꯏꯁꯤꯡꯗꯨꯅ ꯍꯦꯛ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯅꯦ ꯃꯣꯏꯁꯦ ꯂꯣꯏꯗꯣꯏꯁꯦ ꯃꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯍꯥꯠ ꯑꯅꯤ ꯍꯥꯠ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯂꯣꯏꯗꯣꯏꯅꯦ ꯃꯣꯏ ꯃꯊꯪ ꯑꯗꯒꯤ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯂꯝꯁꯤꯗꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯒ ꯋꯥꯔꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯌꯥꯁꯟꯅꯈ꯭ꯔꯦ ꯏꯔꯥꯡ ꯇꯣꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯣꯏꯁꯨ ꯇꯝꯄꯥꯛꯇ ꯀꯨꯝꯊꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯑꯦ ꯈꯜꯂꯁꯤꯅꯦ ꯑꯩꯗꯤ ꯑꯇꯩ ꯇꯧꯔꯣꯏ ꯀꯨꯀꯤꯁꯤꯡꯁꯦ ꯑꯩꯗꯤ ꯂꯝꯕꯤ ꯂꯝꯒꯥꯡꯗ ꯊꯦꯡꯅꯕꯁꯦ ꯐꯖꯅ ꯌꯨꯝꯗ ꯄꯨꯁꯜꯂꯦꯗꯅ ꯆꯥꯛꯀ ꯑꯃꯨꯛ ꯊꯥꯟꯅ ꯄꯤꯖꯔꯦꯗꯅꯀꯣ ꯃꯊꯨꯟꯗꯅꯀꯣ ꯉꯥꯔꯦꯟꯈꯩ ꯂꯦꯡꯉ ꯍꯥꯠꯀꯗꯕꯅꯤ ꯊꯣꯔꯥꯏ ꯃꯆꯥ ꯀꯨꯀꯤꯒꯁꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯣꯏꯁꯦ ꯑꯋꯣꯏꯕ ꯃꯣꯏꯁꯦ ꯂꯩꯇ꯭ꯔꯒ ꯐꯗꯧꯅꯦ ꯑꯁꯦꯡꯕꯅꯦ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯃꯣꯏꯁꯦ ꯂꯩꯇ꯭ꯔꯕꯀꯣ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯀꯥꯟꯗꯅꯦ ꯃꯣꯏꯁꯦ ꯀꯣ ꯃꯅꯤꯄꯨꯔꯁꯦ ꯏꯪꯗꯣꯏꯁꯦ ꯔꯦꯛꯁꯤꯀꯣ ꯔꯣꯁ ꯀꯦꯃꯔꯨꯟ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯀꯨꯀꯤꯈꯩꯒꯤ ꯃꯤꯅꯥꯏꯗꯒꯤ ꯃꯄꯨꯗ ꯃꯁꯥ ꯃꯐꯝ ꯍꯥꯞꯆꯕ ꯁꯥꯅꯤ ꯃꯥꯅꯦ ꯃꯁꯥꯅ ꯃꯁꯥꯒꯤꯀꯣ ꯃꯤꯅꯥꯏꯗꯒꯤ ꯃꯄꯨꯗ ꯃꯁꯥꯅ ꯍꯥꯞꯆꯕ ꯑꯗꯨꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯄꯪꯕ ꯃꯤꯅꯥꯏꯅ ꯑꯩ ꯑꯁꯦꯡꯕꯅꯦ ꯑꯩ ꯃꯄꯨꯅꯦ ꯍꯥꯏꯕꯒꯨꯝꯕꯅꯦ ꯑꯩ ꯀꯥꯏꯗꯪ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯄꯨꯗꯤ ꯑꯣꯏꯖꯔꯤꯗꯅ ꯍꯥꯏ ꯐꯤꯕꯝꯅꯦ ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯁꯦ ꯕꯦꯔꯥꯅꯦ ꯃꯣꯏꯁꯦ ꯈꯜꯂꯨꯕꯗꯕꯀꯣ ꯃꯨꯠꯈꯤꯗꯣꯏꯅꯤ ꯃꯣꯏꯁꯦ ꯇꯨꯝꯅꯕ ꯍꯥꯠꯀꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯁꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯀꯨꯀꯤ ꯖꯥꯠꯁꯦ ꯃꯨꯠꯈꯤꯗꯣꯏꯅꯦꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯒꯤ ꯗꯥꯔ ꯅꯥꯂꯥ ꯃꯨꯠꯄ ꯍꯧꯔꯛꯑꯕꯅꯦ ꯍꯧꯖꯤꯛꯀꯣ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯂꯣꯏ ꯏꯟꯊꯣꯔꯛꯑꯕꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯁꯤ ꯈꯛꯇꯪꯗꯅꯤ ꯃꯣꯏ ꯍꯤꯡꯉꯤꯁꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯀꯨꯀꯤ ꯀꯜꯂꯨꯕ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯇꯥꯔꯦ ꯆꯨꯝꯃꯕꯅꯦ ꯑꯁꯦꯡꯕꯅꯦ ꯃꯣꯏꯁꯦ ꯃꯄꯨ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯃꯄꯨ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯜꯂꯨꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯑꯁꯣꯏꯕꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯜꯂꯝꯗ꯭ꯔꯕꯀꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯊꯥꯏꯅ ꯃꯇꯝꯗ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯍꯥꯠꯅꯕ ꯃꯇꯝꯗ ꯅꯥꯒꯥꯉꯩꯅ ꯍꯥꯠꯂꯒ ꯃꯣꯏꯁꯦ ꯇꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯨꯗꯀꯣ ꯆꯪꯖꯐꯝ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇꯅꯦ ꯃꯣꯏꯁꯦ ꯄꯨꯂꯞ ꯍꯣꯏꯖꯤꯜꯂꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯗ꯭ꯔꯒꯁꯨ ꯃꯣꯏ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯀꯟꯕꯤꯔꯤꯁꯦ ꯃꯊꯤꯕꯣꯡꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯇꯥꯏꯃꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯊꯤꯕꯣꯡꯕꯁꯦ ꯇꯞ ꯄꯤꯖꯕꯤꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯣ ꯃꯣꯏꯗ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯗꯨ ꯄꯤꯁꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅ ꯄꯤꯁꯜꯂꯝꯒꯗꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯠꯇꯣꯛꯑꯒꯗꯤ ꯌꯦꯡꯉꯣ ꯁꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯁꯦ ꯊꯣꯛꯀꯗ꯭ꯔꯥ ꯀꯣ TGR ꯇꯥꯏꯒꯔ ꯀꯣ ꯐꯦꯟ ꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔꯗꯔ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯀꯀꯥꯒꯁꯨ ꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔ ꯐꯖꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯨꯀꯤꯉꯩꯁꯦ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯟꯕ ꯖꯥꯠꯂꯥ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯃꯣꯏꯁꯦ ꯀꯨꯀꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯩꯅ ꯉꯁꯤꯐꯥꯎꯕ ꯑꯩꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤꯁꯦ ꯍꯧꯔꯛꯐꯝ ꯑꯝꯇ ꯂꯩꯇꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯂꯩꯔꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯁꯦ ꯁꯩꯗꯥꯡꯉꯒ ꯂꯩꯕ ꯉꯥꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯁꯩꯗꯥꯡꯉꯒ ꯂꯩꯔꯝꯕ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯁꯩꯗꯥꯡ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯁꯣꯏꯗꯅꯒꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯂꯩꯅꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯗꯒ ꯁꯣꯏꯗꯅ ꯇꯥꯁꯜꯂꯛꯄ ꯃꯥꯜꯂꯦꯕ
ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯥꯒꯤ ꯃꯖꯥꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯂꯣꯏꯅ ꯂꯦꯞꯄ ꯂꯣꯏ ꯂꯩꯔꯤꯕꯀꯣ ꯃꯥꯒꯤꯅꯦꯅ ꯌꯦꯡꯉꯨ ꯂꯣꯏ ꯂꯩꯇ꯭ꯔꯣ ꯖꯪꯒꯜꯗ ꯂꯩꯕ ꯑꯐ꯭ꯔꯤꯀꯥꯒꯨꯝꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯉꯥꯛꯇꯅꯤ ꯑꯃꯨꯕ ꯖꯒꯥ ꯉꯥꯛꯇ ꯂꯩꯇ꯭ꯔꯣ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯀꯨꯀꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯁꯤꯅꯤ ꯆꯩꯅꯥꯔꯣꯝꯗꯁꯨ ꯃꯣꯏꯁꯤ ꯂꯩꯕ ꯌꯥꯗꯦ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ ꯍꯥꯏ ꯆꯩꯅꯥꯔꯣꯝ ꯀꯨꯀꯤ ꯂꯩ ꯇꯥꯗꯦꯀꯣ ꯑꯣꯀꯦ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨ ꯌꯦꯡꯉꯣ ꯃꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯌꯦꯡꯉꯣ ꯃꯣꯏꯁꯦ ꯃꯤꯒꯤ ꯕꯦꯡꯗꯣ ꯇꯧꯕ ꯈꯣꯠꯂꯨꯕ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯗꯒꯤ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯔꯔꯣꯏ ꯉꯥꯛꯄꯤꯌꯨ ꯆꯪꯉꯛꯑꯁꯨ ꯍꯥꯠꯂꯅꯤ ꯐꯥꯔꯅꯤ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯝꯇ ꯊꯝꯕ ꯌꯥꯔꯣꯏꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯛꯈꯥꯏꯔꯛꯏꯅꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯁꯥꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯁꯦꯡꯕ ꯂꯝꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯝꯅꯦꯅ ꯃꯣꯏ ꯀꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯀꯟꯕ ꯉꯝꯗꯦ ꯃꯣꯏ ꯊꯣꯛꯂꯛꯏꯗꯨꯅꯦ ꯌꯦꯡꯉꯣ ꯕꯦꯔꯥꯅꯤꯀꯣ ꯕꯦꯔꯥꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯗꯒꯤ ꯊꯥ 1 monthꯗ ꯀꯩꯅꯣ ꯔꯨꯄꯤꯁ ꯀꯌꯥ ꯐꯪꯒꯦ ꯑꯩꯁꯦ ꯕ꯭ꯔꯗꯔ ꯑꯩꯁꯦ ꯄꯩꯁꯥ ꯐꯪꯗ꯭ꯔꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯌꯨꯇꯨꯕ ꯍꯥꯡꯉꯤꯅꯦ ꯈꯣꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯑꯝꯇꯗꯤ ꯐꯪꯗ꯭ꯔꯤ ꯁꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯑꯥꯔꯅꯤꯡ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯩꯉꯣꯟꯗꯁꯦꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯁꯦꯡꯕ ꯑꯥꯔꯅꯤꯡ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝ ꯀꯩꯀꯥ ꯁꯨꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯀꯥ ꯁꯨꯗꯅ ꯍꯣꯏ ꯃꯣꯅꯤꯇꯥꯏꯁꯕꯨꯗꯤ ꯇꯧꯔꯦꯕ ꯇꯧ ꯇꯥꯔꯒꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯤ ꯈꯣꯠꯂꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯥꯗꯦꯕ ꯄꯩꯁꯥ ꯏꯟꯊꯤꯉꯥꯏ ꯀꯥꯕ ꯑꯣꯏꯗꯦꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯀꯥꯕꯖꯥꯠꯅꯦꯕꯀꯣ ꯄꯩꯁꯥ ꯗꯣꯂꯔꯗ 0.01 ꯑꯗꯨꯃꯥꯏꯅꯒ ꯀꯥꯕ ꯃꯥꯜꯂꯦ ꯄꯤꯛꯅꯀꯣ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯊꯥꯒꯠꯈꯤ ꯈꯣꯠꯈꯤꯕ ꯑꯗꯨꯝꯕꯗꯒꯤ ꯈꯔ ꯃꯤꯅ ꯌꯦꯡꯕꯒꯤ ꯈꯔ ꯀꯥꯔꯛꯄꯕꯨꯗꯤ ꯃꯥꯜꯂꯦꯕꯀꯣ ꯗꯣꯂꯔ $2 ꯁꯨꯔꯦꯕ $2 ꯁꯨꯔꯦ ꯑꯗꯣ ꯀꯔꯤꯝꯇ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯀꯥꯟꯅꯕ ꯑꯣꯏꯗ꯭ꯔꯤ ꯁꯨꯝ ꯑꯩ ꯍꯥꯡꯕ ꯍꯧꯔꯛꯄꯅꯤꯅ ꯁꯨꯝ ꯀꯣ ꯍꯣꯏ ꯀꯥꯟꯅꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯥꯟꯅꯗꯅ ꯃꯌꯥꯝ ꯍꯥꯟꯅ ꯑꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯡꯉꯤꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯒꯤꯗꯤ ꯀꯥꯟꯅꯕ ꯑꯣꯏꯗ꯭ꯔꯤ ꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯄꯦꯟꯅꯕ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯉꯝꯖꯗꯕꯒꯤꯀꯣ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯁꯨꯝ ꯂꯥꯏꯞꯇ ꯊꯥꯔ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯦ ꯕ꯭ꯔꯗꯔ ꯀꯣ ꯑꯗꯒꯤ ꯁꯦꯃꯦꯟ ꯀꯣ ꯃꯣꯏꯅ ꯂꯩꯕ ꯃꯐꯝ ꯖꯒꯥꯗꯣ ꯃꯣꯏ ꯍꯧꯔꯛꯐꯝꯅꯤ ꯀꯥꯏꯅ ꯍꯥꯏꯒꯗꯅꯤꯀꯣ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯟ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯈꯛꯇ ꯃꯐꯝ ꯂꯩꯇꯔꯤꯕꯅꯤ ꯆꯨꯝꯃꯦ ꯃꯣꯏꯁꯦ ꯃꯣꯏ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯃꯣꯏ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯅꯗꯤ ꯆꯨꯝꯃꯦ ꯑꯗꯨꯅꯗꯤ ꯆꯨꯝꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯑꯗꯨꯅꯗꯤ ꯆꯨꯝꯗꯦ ꯃꯣꯏ ꯂꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯀꯣ ꯑꯗꯒꯤ 1,000 ꯀꯣ ꯑꯣꯔ 3,000 ꯑꯗꯒꯤ 1 million is 7.5 lakh 1 million is ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯗꯔ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯆꯦꯅꯦꯜ ꯍꯥꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯁꯦꯡꯕ ꯐꯒꯤ ꯅꯠꯇꯦ ꯆꯦꯅꯦꯜ ꯍꯥꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯀꯥꯟꯗ 1K ꯀꯩꯀꯩ ꯌꯧꯕ ꯈꯣꯠꯄꯁꯦ ꯋꯥꯏꯑꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ 1K ꯀꯩꯀꯩ ꯌꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯚ꯭ꯌꯨ 100ꯒ ꯂꯣꯏꯕ ꯑꯗꯒꯤ 50ꯒ ꯂꯣꯏꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯝꯕꯗꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯃꯣꯏ ꯑꯗꯨꯝꯕꯗꯣ ꯀꯥꯗꯕ ꯃꯥꯜꯂꯦꯕ ꯃꯣꯏꯒꯤꯁꯦ 1Kꯗ 0.1ꯒ ꯑꯗꯨꯃꯥꯏꯅ ꯀꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ 3,000 5,000 ꯑꯗꯥꯏꯗꯒ $1 ꯑꯗꯨꯃꯥꯏꯅ ꯀꯥꯕ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯀꯣ ꯕ꯭ꯂꯦꯛ ꯂꯦꯟꯖꯔ ꯀꯣ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯄꯩꯁꯥꯁꯦ ꯀꯥꯕ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯑꯩꯗꯤ ꯀꯥꯕ ꯍꯧꯕꯀꯣ ꯄꯩꯁꯥ ꯀꯩꯀꯥ ꯍꯦꯛ ꯆꯪꯕ ꯍꯧꯔꯕꯀꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝ ꯒꯤꯞ ꯑꯋꯦ ꯑꯣꯏꯅ ꯇꯧꯊꯣꯛꯀꯦ ꯈꯜꯂꯦꯅꯦ ꯒꯤꯞ ꯑꯋꯦꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯥꯒꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯇꯔꯤ ꯑꯣꯠꯂꯦꯗꯅꯀꯣ ꯂꯣꯇꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯥꯡ ꯍꯥꯏꯅ ꯂꯣꯇꯔꯤ ꯑꯣꯠꯊꯣꯛꯑꯦꯅ ꯑꯗꯨꯒ ꯃꯌꯥꯝ ꯖꯤꯄꯦꯗ ꯑꯩꯅ ꯊꯝꯃꯤꯕ ꯄ꯭ꯔꯥꯏꯖꯇ ꯑꯗꯨꯝ ꯀꯥꯞꯁꯤꯟꯕꯤꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯍꯥꯒꯠꯆꯔꯤꯅꯤ ꯀꯟꯊꯣꯛꯑꯝꯃꯣ ꯌꯥꯗꯕꯅꯤ ꯍꯥꯒꯠꯆꯔꯤꯅꯤ ꯀꯟꯊꯣꯛꯑꯝꯃꯣ ꯌꯥꯗꯕꯅꯤ ꯀꯟꯊꯣꯛꯑꯝꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨ ꯒꯦꯠꯋꯦ ꯇꯧꯊꯣꯛꯄꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯒꯦꯠꯋꯦ ꯑꯗꯨ ꯌꯥꯟꯖꯟꯒꯅꯨꯀꯣ ꯑꯩꯗꯣ ꯑꯗꯨ ꯌꯥꯟꯒꯅꯨ ꯍꯥꯒꯠꯆꯕꯅꯤ ꯀꯣ ꯑꯗꯨꯗ ꯌꯥꯟꯒꯅꯨ ꯅꯥꯀꯟꯗ ꯑꯩꯅ ꯄꯥꯏꯗꯨꯔꯣ ꯑꯗꯨꯝ ꯐꯔꯦ ꯑꯩ ꯁꯥꯏꯗ ꯉꯥꯛ ꯐꯝꯃꯒꯦ ꯑꯗꯨꯅ ꯍꯥꯏ ꯏꯌꯥꯝꯕ ꯉꯔꯥꯡꯒꯤ ꯂꯝꯍꯨꯏꯗꯣ ꯌꯥꯎꯗ꯭ꯔꯕꯣ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯁꯤꯗꯤ ꯀꯨꯀꯤ ꯑꯃ ꯌꯥꯎꯔꯛꯇꯦꯕ ꯕꯦꯔꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤ ꯖꯤ ꯑꯥꯔꯅ ꯍꯥꯏꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯅꯤꯡ ꯆꯪꯉꯕ ꯈꯣꯠꯂꯕ ꯑꯁꯤꯅꯦ ꯃꯥꯅ ꯍꯪꯉꯤꯁꯦ ꯑꯗꯣ ꯑꯩ ꯑꯅꯤꯡꯁꯦ ꯌꯥꯝ ꯄꯤꯛꯅ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯅ ꯁꯨꯝ ꯍꯪꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯃꯤ ꯃꯌꯥꯝꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ $20 ꯍꯥꯏꯗꯤ ꯗꯣꯂꯔꯗꯀꯣ ꯗꯣꯂꯔꯁꯦ $20 ꯆꯪꯉꯛꯑꯀꯥꯟꯗ $20ꯗ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕ $20 ꯍꯦꯛ ꯁꯨꯕꯒ ꯅꯪꯒꯤ ꯑꯦꯛꯁꯦꯁ ꯄꯤꯟ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯦꯛꯁꯦꯁ ꯄꯤꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯦꯛꯁꯦꯁ ꯄꯤꯟꯁꯦ ꯃꯦꯜꯂꯅꯤ ꯑꯦꯛꯁꯦꯁ ꯄꯤꯟꯁꯦ ꯃꯦꯜꯂꯀꯥꯟꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯤꯡ ꯀꯩꯀꯥ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯊꯥ ꯑꯝꯗ ꯑꯩꯒꯤ ꯗꯣꯂꯔꯁꯦ 100 ꯍꯦꯛ ꯁꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯀꯔꯦꯟꯁꯤ ꯑꯣꯟꯊꯣꯛꯑꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯤꯡ ꯇꯧꯈꯤꯕꯗꯨꯗꯩꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯌꯦꯕ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯑꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩ ꯃꯤꯡꯁꯦ ꯂꯧꯈꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯂꯣꯇꯔꯤ ꯑꯣꯠꯀꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯖꯤꯄꯦ ꯀꯩꯀꯥ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯨ ꯈꯨꯗꯛꯇ ꯀꯥꯞꯊꯣꯛꯀꯅꯤ ꯃꯤꯗꯤ ꯌꯥꯝꯅꯗꯤ ꯀꯌꯥꯝ ꯆꯪꯉꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯁꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯃꯣꯏ ꯏꯀꯥꯏꯔꯝꯃꯅꯤ ꯉꯁꯤꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯆꯪꯉꯛꯇꯔꯤꯀꯣ ꯃꯦꯔꯤꯠ ꯆꯠꯂꯨꯕꯅ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏ ꯍꯥꯏꯔꯣ ꯃꯦꯔꯦꯖ ꯆꯠꯂꯨꯏ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯑꯊꯣꯏꯕ ꯄꯩꯁꯥ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯆꯣꯞꯆ ꯉꯁꯤꯗꯤ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯈꯨꯠꯁꯦ ꯁꯥꯏꯊꯣꯛꯈꯤꯕꯅꯦ ꯅꯥꯔ ꯂꯩꯔꯝꯃꯦ ꯑꯗꯩꯗꯒꯤ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕ ꯈꯪꯉꯥꯟꯕꯀꯣ ꯕ꯭ꯔꯣꯛ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯦꯍꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯊꯈ꯭ꯔꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯊꯣꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯛꯈꯥꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯀꯥꯡꯍꯧ ꯑꯃꯒꯀꯣ 1 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯗ ꯃꯥꯅ ꯍꯥꯏꯁꯦ 75,000 ꯑꯗꯨ ꯃꯣꯏꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯄꯨꯟꯕ ꯚ꯭ꯌꯨꯗ 30,000 ꯌꯧꯕ ꯌꯧꯗꯕ ꯀꯩꯅꯣ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯩ ꯚ꯭ꯌꯨꯁꯦ ꯄꯨꯂꯞ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯌꯥꯝꯆꯪꯉꯛꯇ꯭ꯔꯤꯕ ꯗꯣꯂꯔ 3 ꯁꯨꯗ꯭ꯔꯤꯕ $2 ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯆꯪꯉꯛꯑꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯆꯪꯉꯛꯑꯗꯤ ꯃꯌꯥꯝ ꯇꯥꯟꯅꯔꯒꯀꯣ ꯐꯪꯕꯗꯨꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯊꯣꯛꯁꯤ ꯑꯗꯒꯤ ꯒꯤꯞꯑꯦꯋꯦ ꯅꯩꯈꯥꯏꯁꯤ ꯄꯣꯠꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯇꯧꯊꯣꯛꯁꯦ ꯌꯥꯏꯗꯅꯀꯣ ꯃꯌꯥꯝꯀꯣ ꯌꯥꯏꯗꯅꯀꯣ ꯆꯪꯉꯛꯑꯗꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯪꯉꯛꯇ꯭ꯔꯤ ꯆꯪꯕꯕꯨꯗꯤ ꯆꯪꯉꯛꯄ ꯌꯥꯝ ꯂꯤꯛꯅ ꯆꯪꯉꯛꯄꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦꯕ ꯊꯤꯉꯥꯏꯅꯀꯣ ꯊꯥꯒꯠꯄ ꯈꯣꯠꯄꯁꯦ ꯇꯧꯗꯦ ꯑꯗꯨꯅ ꯊꯥꯒꯠꯂꯤꯕꯕꯨ ꯁꯨꯝ ꯂꯥꯏꯐꯇ ꯁꯨꯝ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯤꯁꯦ ꯑꯗꯣ ꯂꯥꯏꯐꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯅꯤꯡ ꯔꯤꯚ꯭ꯌꯨꯁꯦ ꯌꯥꯝꯅ ꯀꯥꯗꯕ ꯃꯥꯜꯂꯦꯕꯀꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯥꯔꯛꯑꯀꯥꯟꯗ ꯁꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯒꯤ ꯁꯨꯝ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯈꯔ ꯈꯪꯅꯔꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯒꯨꯗꯅꯥꯏꯠꯁꯦ ꯃꯇꯦꯛ ꯑꯃꯇꯗꯤ ꯄꯨꯔꯛ ꯌꯥꯏ ꯒꯨꯗꯅꯥꯏꯠ ꯂꯩꯍꯧꯗ꯭ꯔꯕꯣ ꯃꯨꯠꯈ꯭ꯔꯁꯨ ꯅꯪ ꯐꯦꯟ ꯊꯥꯕꯩꯅꯤ ꯀꯩꯅꯣ ꯐꯦꯟ ꯊꯥꯕꯩ ꯅꯠꯇꯦ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯪ ꯁꯤꯗ ꯆꯥꯛꯇꯕ ꯑꯩꯈꯣꯏ ꯊꯥꯔꯤꯅꯤ ꯑꯩꯈꯣꯏ ꯆꯥꯛꯏ ꯀꯥꯡ ꯃꯈꯥ ꯊꯥꯔꯝꯃꯣ ꯂꯣꯏꯔꯒ ꯆꯥꯛꯇꯤ ꯃꯩꯈꯦꯠꯇꯨꯅꯤꯅ ꯇꯥꯡꯖꯈ꯭ꯔꯦ ꯕꯤꯔꯤ ꯊꯛꯄ꯭ꯔꯣ ꯑꯩꯕꯣ ꯐꯦꯟ ꯊꯥꯕꯩ ꯅꯠꯇꯦ ꯑꯗꯨꯝ ꯃꯨꯠꯂꯦ ꯃꯔꯨꯝꯗ ꯊꯥꯁꯨ ꯑꯗꯨꯝ ꯃꯨꯠꯂꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯅꯉꯣꯟꯗꯒꯤꯁꯦ 2 ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯗꯕ꯭ꯔꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯆꯥꯛꯇꯕꯅꯦ ꯀꯌꯥ ꯊꯥꯔꯣꯏꯁꯦ ꯑꯗꯣ ꯒꯨꯗꯅꯥꯏꯠ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯩ ꯀꯥꯁꯤꯗ ꯒꯨꯗꯅꯥꯏꯠꯁꯦ ꯊꯥꯕꯀꯣ ꯁꯨꯡꯆꯥꯛ ꯆꯥꯎ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯒꯨꯗꯅꯥꯏꯠ ꯈꯥꯡ ꯂꯥꯎꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝꯕ ꯑꯀꯪꯕ ꯑꯗꯨꯝꯕ ꯊꯥꯔꯛꯑꯒꯗꯤ ꯆꯥꯛꯑꯦꯕꯀꯣ ꯕ꯭ꯔꯣ
ꯆꯥꯝꯃ ꯄꯤꯒꯦ ꯏꯟꯁꯇꯥꯗ ꯃꯦꯇ꯭ꯔꯤꯛꯁꯇ ꯐꯣꯂꯣ ꯇꯧ ꯌꯥꯏꯌꯦ ꯇꯧꯁꯜꯂꯛꯀꯦ ꯕ꯭ꯔꯣꯒꯤꯀꯣ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯦꯇ꯭ꯔꯤꯛꯁꯇ ꯀꯣ ꯏꯟꯁꯇꯥꯗ ꯃꯦꯇ꯭ꯔꯤꯛꯁ ꯂꯩꯕ꯭ꯔꯣ ꯇꯧꯊꯔꯛꯀꯦ ꯑꯗꯨꯝ ꯌꯥꯏꯌꯦ ꯇꯧꯅꯁꯦ ꯑꯗꯨꯝ ꯃꯦꯇ꯭ꯔꯤꯛꯁ ꯑꯅ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯇꯧꯊꯔꯛꯀꯦ ꯑꯗꯣ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯁꯨ ꯌꯥꯏꯌꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯁꯨ ꯌꯥꯏꯌꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯩꯅꯁꯨ ꯕ꯭ꯔꯣꯒꯤ ꯑꯗꯨꯝ ꯏꯟꯁꯇꯥꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯗꯤ ꯏꯟꯁꯇꯥꯗꯤ ꯀꯥꯏꯅꯗꯤ ꯅꯣꯂꯦꯖ ꯂꯩꯇꯦꯕꯀꯣ ꯍꯥꯡꯉꯦ ꯂꯩꯕꯅꯦꯕ ꯑꯩ ꯑꯦꯀꯥꯎꯟ ꯀꯣ ꯐꯦꯁꯕꯨꯛ ꯂꯤꯡ ꯇꯧꯔꯒꯀꯣ ꯑꯗꯣ ꯀꯥꯏꯅꯗꯤ ꯄꯥꯏꯗꯦ ꯑꯗꯨꯝꯕ ꯃꯤꯒꯤ ꯁꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯇꯧꯕꯤꯕ ꯁꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯌꯨꯇꯨꯞꯀꯤ ꯀꯩꯅꯣꯁꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯗꯤ ꯇꯧꯔꯦ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯚ꯭ꯌꯨ ꯀꯥꯕ ꯈꯣꯠꯄꯁꯤꯗꯤ ꯀꯥꯏꯅ ꯀꯥꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯀꯥꯟꯗ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ 10K ꯒꯨꯝꯕ ꯑꯗꯒꯤ 20K ꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯌꯧꯕ ꯈꯣꯠꯄꯁꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯍꯥꯏꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯑꯔꯤꯕ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯔꯤꯕ ꯂꯥꯛꯏꯗꯅꯀꯣ ꯃꯣꯏꯗꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯃꯗ 20K 30K ꯌꯥꯝ ꯄꯤꯛꯑꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯒ ꯌꯧꯕ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇ ꯌꯦꯡꯅꯩꯅꯦꯕ ꯅꯣꯡꯃꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉ ꯂꯩꯕꯗꯣ ꯃꯣꯏꯒꯤꯗꯤ ꯂꯤꯁꯤꯡꯗ ꯚ꯭ꯌꯨꯁꯦ ꯀꯥꯔꯤꯕꯅꯤꯅ ꯃꯣꯏꯗꯤ ꯅꯣꯡꯃꯗ $2 2-3 ꯑꯗꯨꯝ ꯀꯥꯔꯝꯒꯅꯦꯕꯀꯣ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯔꯝꯒꯅꯦ $1 ꯑꯗꯣ ꯃꯣꯏꯗꯤ ꯊꯥ ꯑꯃꯅꯤꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯊꯥꯗꯗꯤ ꯃꯣꯏꯁꯦ ꯌꯥꯝꯗꯕꯤꯗ $1,100,000 ꯑꯣꯏꯁꯨ ꯑꯗꯨꯝ ꯀꯥꯏ ꯍꯥꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯄꯩꯁꯥꯗꯤ ꯆꯥꯎꯅ ꯐꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯤ ꯐꯪꯕ ꯐꯪꯗ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯪꯕ ꯍꯧꯛꯇ ꯉꯥꯏꯔꯤꯅꯤ ꯑꯦꯛꯁꯦꯁ ꯕꯤꯜ ꯂꯥꯛꯀꯗꯕ ꯀꯩꯅꯣꯐꯥꯎ ꯌꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏ $20 ꯁꯨꯔꯀꯥꯟꯗꯅꯦꯕ ꯑꯦꯛꯁꯦꯁ ꯕꯤꯜ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯐꯪꯕ ꯍꯧꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯝ ꯈꯪꯕ ꯈꯪꯗꯕ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯦ ꯑꯗꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯩ ꯀꯥꯟꯅꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩꯗꯣꯏꯅꯦ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯗꯣꯏꯅꯦ ꯐꯪꯉꯤꯕ ꯑꯥꯔꯅꯤꯡ ꯋꯥꯔꯤꯅꯦ ꯒꯤꯞ ꯑꯦꯋꯦ ꯇꯧꯁꯤꯔꯥ ꯑꯗꯒꯤ ꯀꯩꯅꯣꯝ ꯇꯧꯊꯣꯛꯁꯤꯔꯥ ꯈꯣꯠꯁꯤꯔꯥ ꯑꯗꯒꯤ ꯃꯌꯥꯝꯗ ꯆꯠꯂꯒ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯊꯣꯛꯄ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯀꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯇꯧꯊꯣꯔꯛꯀꯦ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒꯤꯗꯤ ꯀꯣ ꯃꯥꯏ ꯌꯨꯇꯨꯕꯔ ꯐ꯭ꯔꯦꯟ ꯑꯣꯀꯦ ꯀꯣ ꯑꯩ ꯒꯦꯝꯒꯤ ꯑꯦꯀꯥꯎꯟ ꯀꯩꯅꯣ 10,000 ꯄꯤꯌꯦ ꯁꯤꯖꯟ 10 ꯂꯩꯕꯒꯤ ꯁꯤꯖꯟ 10 ꯂꯩꯕꯒꯤ ꯍꯥꯏꯔꯣ ꯁꯤꯖꯟ 10 ꯂꯩꯕꯒꯤ ꯀꯔꯝꯕ ꯒꯦꯝꯒꯤꯅꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤꯁꯦ ꯀꯩ ꯒꯦꯝ ꯑꯣꯏꯗꯣꯏꯅꯣ PUBGꯒꯤ ꯑꯣꯏꯗꯣꯏꯔꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯁꯤꯖꯟ 10ꯒꯤꯀꯣ 10,000 ꯄꯤꯕ ꯍꯥꯏꯔꯣ ꯑꯦꯀꯥꯎꯟ 10,000 ꯄꯤꯌꯦ ꯍꯥꯏꯔꯣ ꯑꯗꯨ ꯇꯥꯡꯉꯦꯍꯦ ꯑꯦꯀꯥꯎꯟꯁꯦ ꯑꯗꯨꯗꯤ ꯒꯦꯝꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯔꯗꯤ ꯑꯗꯣ ꯒꯦꯝꯒꯤ ꯑꯦꯀꯥꯎꯟꯁꯦ ꯌꯣꯟꯗꯤ ꯌꯣꯟꯅꯕꯅꯦ ꯑꯩꯒꯤꯁꯨ ꯑꯩ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕ ꯑꯃ ꯂꯩꯌꯦ ꯃꯥꯏꯁꯨ PUBG ꯑꯦꯀꯥꯎꯟ ꯅꯍꯥꯟꯋꯥꯏ ꯒꯣꯕꯦꯟꯒꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕꯗꯣ ꯃꯣꯏꯒꯤ BGMI ꯑꯍꯥꯟꯕ ꯊꯣꯛꯄ ꯇꯥꯏꯃꯤꯡꯗꯗꯤ ꯃꯣꯏ ꯒꯦꯝꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯁꯀ꯭ꯔꯤꯟ ꯀꯩꯀꯩ ꯂꯣꯏ ꯂꯧꯍꯧ ꯌꯥꯏ ꯍꯥꯏꯕꯒꯨꯝꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯂꯧꯍꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ 1,900,000 ꯀꯩꯅꯣ ꯌꯣꯟꯕ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯗꯤ ꯕꯦꯔꯥꯅꯦ ꯒꯦꯝꯁꯤꯗꯤꯀꯣ ꯑꯗꯩꯗꯤ 6 year on Free Fire ꯒꯦꯝꯅꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯒꯦꯝ ꯑꯦꯀꯥꯎꯟꯗꯤ lakh ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤꯁꯦ ꯒꯦꯝ ꯑꯦꯀꯥꯎꯟꯁꯦ ꯃꯣꯏ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯡ ꯂꯩꯅꯩꯅ ꯑꯗꯨꯗꯤ ꯒꯦꯝ ꯑꯦꯀꯥꯎꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯆꯥꯎꯍꯜꯂꯒ ꯒꯦꯝꯁꯦ ꯆꯥꯎꯍꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯏꯔꯕ ꯑꯗꯒꯤ ꯌꯨꯇꯨꯞꯀꯤ ꯈꯔ ꯂꯩꯔꯗꯤ ꯌꯨꯇꯨꯞꯀꯁꯨ ꯑꯃꯨꯛ ꯌꯣꯟꯅꯔꯛꯀꯅꯤꯀꯣ ꯐꯔꯛ ꯇꯥꯅꯤꯀꯣ ꯌꯨꯇꯨꯞ ꯌꯣꯟꯅꯔꯁꯤ ꯂꯩꯒꯦꯒ ꯍꯥꯏꯅꯔꯛꯀꯅꯤꯀꯣ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤꯀꯣ ꯌꯨꯇꯨꯞꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅꯒ ꯌꯣꯟꯕꯒꯗꯤ ꯄꯥꯝꯃꯨꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯦꯀꯥꯎꯟꯁꯦ ꯋꯥꯅ ꯁꯨꯝ ꯍꯧꯒꯠꯂꯛꯑꯒ ꯁꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯈꯪꯉꯀꯥꯟꯗ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯒ ꯑꯗꯨꯗꯤ ꯄꯥꯝꯃꯨꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯂꯦꯞꯄꯤꯒꯅꯣ ꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯕ ꯌꯥꯗꯦ 5 lakh ꯍꯦꯜꯂꯦ Free Fire ꯑꯦꯀꯥꯎꯟ ꯂꯩꯌꯦ ꯑꯁ ꯄꯩꯁꯥ ꯑꯣꯏꯅ ꯂꯥꯛꯏꯔꯣꯕ 5 lakh ꯍꯦꯟꯅ Free Fire ꯑꯦꯀꯥꯎꯟ ꯂꯩꯌꯦ
ꯐ꯭ꯔꯤ ꯐꯥꯌꯔ ꯑꯦꯀꯥꯎꯟ ꯂꯥꯛ 5 ꯍꯦꯟꯅ ꯂꯩ ꯍꯥꯏꯔꯕ ꯐ꯭ꯔꯤ ꯐꯥꯌꯔ ꯑꯦꯀꯥꯎꯟꯁꯦ ꯐ꯭ꯔꯤ ꯐꯥꯌꯔꯁꯦ ꯑꯩꯗꯤ ꯁꯥꯟꯅꯗꯦ ꯄꯞꯖꯤꯗꯤ ꯈꯔ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯍꯪꯕꯤꯔꯛꯀꯦ ꯐ꯭री ꯐꯥꯌꯔ ꯑꯦꯀꯥꯎꯟ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯀꯣ ꯑꯗꯣ ꯄꯥꯝꯕ ꯌꯥꯎ ꯇꯥꯔꯗꯤ ꯍꯥꯏꯔꯛꯀꯦ ꯕ꯭ꯔꯗꯔꯗꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯒꯦꯝꯁꯤꯗꯤꯀꯣ ꯒꯦꯝꯁꯤꯗꯤ ꯑꯩꯁꯦ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯒꯦꯝꯁꯦ ꯑꯅꯧꯕ ꯀꯩꯀꯥ ꯂꯥꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯁꯥꯟꯅꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦꯕ ꯔꯥꯝ ꯀꯩꯀꯥꯁꯦ ꯈꯔ ꯋꯥꯡꯕ ꯈꯔ ꯒꯦꯃꯤꯡ ꯐꯣꯟꯒꯨꯝꯕꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯂꯩꯒꯦ ꯈꯜꯂꯦ ꯃꯇꯨꯡꯗꯗꯤ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯄꯥꯏꯔꯝꯕꯗꯣ ꯁꯥꯟꯅꯈꯤꯗꯕ ꯒꯦꯝ ꯁꯥꯟꯅꯕ ꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯟꯁꯦ ꯑꯇꯥꯡꯕ ꯄꯥꯏꯅꯤꯡꯗꯕꯤ ꯀꯣ ꯁꯨꯝ ꯆꯥꯡ ꯑꯃ ꯁꯨꯝ ꯄꯥꯏꯔ ꯑꯗꯨꯝ ꯂꯩꯕꯤ ꯁ꯭ꯇꯥꯏꯜꯅ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯊꯤꯅꯦ ꯑꯗꯣ ꯑꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨꯇ꯭ꯌꯨꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯅꯀꯣ ꯐꯣꯟꯁꯨ ꯑꯅꯤ ꯁꯨꯅꯤꯡꯉꯛꯑꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯏꯁꯇꯣꯔꯦꯖ ꯀꯩꯀꯥ ꯑꯗꯒꯤ ꯐꯣꯟ ꯔꯥꯝ ꯈꯔ ꯆꯥꯎꯕ ꯈꯔ ꯂꯩ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯔ ꯈꯔ ꯆꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯃꯨꯛ ꯄꯥꯝꯃꯛꯑꯦꯕ ꯈꯣꯠꯄ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯑꯁꯤꯁꯤꯅ ꯑꯃꯨꯛꯀꯣ ꯄꯩꯁꯥꯁꯨ ꯄꯥꯏꯗ꯭ꯔꯤꯑꯕ ꯑꯩꯁꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗ꯭ꯔꯤꯕꯅꯤꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯑꯕꯀꯣ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯂꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯀꯥ ꯄꯨꯕ ꯈꯣꯠꯄꯅꯤꯅ ꯄꯩꯁꯥꯁꯦ ꯑꯩꯁꯨ ꯀꯣꯝꯕ ꯑꯣꯏꯗꯦꯕ ꯆꯤꯟꯕ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯔ ꯅꯣꯝꯕ ꯆꯥꯕꯅꯤꯅ ꯏꯃꯨꯡ ꯀꯩꯀꯥ ꯄꯨꯕꯅꯤꯅꯀꯣ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯄꯥꯏꯔꯒ ꯍꯧꯗꯣꯔꯛꯄ ꯅꯠꯇꯕꯅꯤꯅꯀꯣ ꯄꯨꯟꯁꯤꯁꯦꯀꯣ ꯁꯨꯔ ꯅꯣꯝꯕ ꯆꯥꯕꯅꯤꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯈꯣꯠꯄ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯜꯂ ꯆꯥꯕꯅꯤꯅ ꯑꯉꯥꯡ ꯅꯨꯕꯤꯁꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯅꯀꯣ ꯑꯩꯁꯦ ꯑꯗꯨꯅ ꯈꯔ ꯋꯥꯏ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯩ ꯌꯨꯇꯨꯕꯁꯨ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯦꯛꯀꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯁꯪꯉꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯥꯏꯔꯒ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯌꯨꯇꯨꯕꯁꯦ ꯕ꯭ꯂꯣꯛ ꯅꯝꯕꯅꯤ ꯈꯪꯗꯦ ꯀꯟꯇꯦꯟ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯒ ꯊꯥꯒꯠꯀꯗꯕꯅꯦꯕ ꯃꯇꯝꯁꯦ ꯁꯪꯗꯕ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 4:30-5 ꯑꯗꯨꯋꯥꯏꯗꯒꯤ ꯆꯠꯂꯒ ꯅꯨꯡꯗꯥꯡ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗꯒ ꯍꯜꯂꯛꯄꯁꯤꯗꯤ ꯌꯦꯡꯉꯣꯗ ꯃꯇꯝꯗꯨ ꯐꯪꯗ꯭ꯔꯤꯅꯦꯕ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯛꯄꯒꯅꯦ ꯑꯩꯅ ꯃꯌꯥꯝꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯏꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯉꯝꯗ꯭ꯔꯕꯅꯤ나 ꯂꯥꯏꯚꯁꯤꯗ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯊꯔꯛꯄꯤꯅꯦꯕ ꯑꯗꯨꯗ ꯂꯥꯏꯚ ꯀꯩꯀꯥ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯔꯅꯤꯡ ꯀꯥꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅꯅꯤꯅ ꯁꯨꯝ ꯑꯩꯅ ꯇꯧꯖꯕꯗꯣ ꯗ ꯕꯦꯁ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯐ ꯑꯦꯁꯤꯌꯥꯟ ꯄꯣꯇꯦꯟ ꯒꯦꯃꯤꯡ ꯐ꯭ꯔꯤ ꯐꯥꯌꯔ ꯍꯤꯁ ꯑꯦꯀꯥꯎꯟ ꯏꯁ 5 lakh ꯏꯁ ꯀꯩꯅꯣ ꯐ꯭ꯔꯤ ꯐꯥꯌꯔ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 5 lakh ꯄꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯀꯃꯦꯟꯒ ꯑꯝ ꯊꯥꯅꯔꯛꯇ꯭ꯔꯦ ꯀꯨꯀꯤꯉꯩꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯀꯤꯉꯩꯁꯦ ꯃꯣꯏꯁꯦ ꯉꯁꯤꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯅ ꯅꯩꯈꯥꯏꯔꯝꯕꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯖꯥꯠꯂꯥ ꯆꯦꯡꯈ꯭ꯔ ꯖꯥꯠꯂꯥ ꯁꯥꯏꯗꯒꯤ ꯑꯃ ꯂꯨꯝ ꯂꯩꯔꯝꯕꯖꯥꯠꯅꯤ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯀꯩꯅꯣ ꯕꯦꯟꯖꯥꯟ ꯃꯤꯟ ꯒꯤꯟꯂꯟꯖꯣꯟ ꯀꯣ ꯂꯨꯟꯈꯦꯟ ꯀꯥꯁꯨꯕꯤ ꯃꯆꯥ ꯀꯨꯀꯤ ꯑꯃ ꯍꯥꯏꯔꯛꯏꯅꯤꯅꯦ ꯕꯦꯔꯥꯅꯤꯀꯣ ꯁꯤ ꯅꯨꯄꯤꯁꯦ ꯀꯨꯀꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯏ ꯆꯪꯕ ꯃꯁꯥ ꯀꯩꯀꯥ ꯄꯛꯆꯪ ꯃꯥꯏ ꯀꯨꯀꯤ ꯀꯥꯁꯨꯕꯤ ꯃꯆꯥ ꯍꯥꯏꯕ ꯌꯥꯕꯅꯤ ꯕꯦꯔꯥꯅꯤꯀꯣ ꯃꯥꯗꯤ ꯌꯥꯖꯗꯦꯀꯣ ꯃꯥꯗꯤ ꯌꯥꯗꯕꯖꯥꯠꯅꯤ ꯃꯣꯏ ꯀꯨꯀꯤꯁꯦ ꯑꯅꯝꯕ ꯀꯥꯁꯨꯕꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯅ ꯄꯠ ꯆꯪꯉꯛꯄ ꯃꯥꯏ ꯀꯥꯁꯨꯕꯤ ꯃꯆꯥ ꯀꯨꯀꯤ ꯍꯥꯏꯅ ꯄꯠ ꯆꯪꯉꯛꯄ ꯍꯥꯏꯕ ꯃꯔꯝ ꯃꯣꯛꯏꯗꯀꯣ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯄꯠ ꯆꯪꯉꯛꯄꯒꯗꯤ ꯍꯥꯏꯔꯛꯑꯦꯀꯣ ꯃꯩꯇꯩ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤ ꯃꯩꯊꯥ ꯀꯥ ꯁꯨꯞ ꯀꯔꯤꯅꯣꯅꯦꯍꯦ ꯀꯔꯤ ꯋꯥꯍꯩꯅꯣꯅꯦꯍꯦ ꯅꯪ ꯉꯥꯡꯏꯗꯣ ꯍꯦꯞ 14 million plus subscribers so ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ PR ꯃꯥꯒꯤ ꯋꯥꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯡꯉꯦ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯍꯥꯟꯕꯗꯁꯨ ꯃꯤꯇꯩꯂꯣꯟꯁꯨ ꯑꯃꯨꯛ ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯄꯁꯤꯗꯅꯦ ꯑꯩꯅ ꯃꯩ ꯃꯥꯡꯉꯦ ꯃꯥꯡꯉꯦ ꯃꯅꯤꯄꯨꯔ ꯂꯩꯇꯕꯖꯥꯠꯂꯕ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯆꯪꯉꯦꯀꯣ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯗꯤ ꯆꯪꯉꯛꯑꯕꯅꯤꯀꯣ ꯏꯀꯥꯏ ꯈꯪꯗꯕ ꯆꯪꯉꯦ ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯨꯝ ꯂꯩꯔꯝꯒꯅꯤ ꯕꯦꯔꯥꯅꯤꯀꯣ ꯀꯨꯀꯤꯁꯦ ꯑꯗꯨꯝ ꯂꯨꯝ ꯂꯩꯔꯕꯅꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯨꯀꯤꯅ ꯂꯨꯝꯃ ꯂꯩꯇꯕ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ ꯀꯣ ꯃꯣꯏꯁꯦ ꯕꯦꯔꯥꯅꯤ ꯃꯣꯏꯅ ꯂꯨꯝꯃ ꯂꯩꯇꯕ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯂꯨꯝꯃꯒ ꯑꯗꯨꯝ ꯂꯩ ꯃꯣꯏꯁꯦ ꯃꯄꯨꯟꯁꯤꯁꯦ ꯂꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒꯅꯦ
ꯀꯣ ꯑꯐꯥꯎꯕꯁꯨ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟ ꯀꯩꯅꯣ ꯂꯧꯔꯥꯒꯤ ꯀꯨꯀꯤꯁꯤꯗꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯁ ꯂꯥꯛꯑꯕꯅꯤ ꯀꯨꯀꯤ ꯃꯆꯥ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯏꯪꯂꯤꯁ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ ꯀꯣ ꯃꯩꯇꯩꯂꯣꯟꯗ ꯑꯃꯨꯛ ꯊꯥꯔꯛꯏ ꯑꯦꯀꯥꯎꯟꯁꯦ ꯂꯥꯏꯞꯁꯦ ꯃꯤ ꯑꯃꯅꯤ ꯇꯧꯔꯒ ꯌꯦꯡꯉꯤꯔꯕ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯂꯩꯇꯕ꯭ꯔꯕ ꯃꯄꯥꯟ ꯂꯝ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒꯤ ꯀꯃꯦꯟꯁꯦ ꯀꯨꯀꯤꯁꯦ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯨꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯕꯦꯔꯥꯅꯤꯀꯣ ꯀꯨꯀꯤꯁꯦ ꯕꯦꯔꯥꯅꯤ ꯑꯗꯣ ꯕꯦꯔꯥꯅꯤ ꯀꯨꯀꯤ ꯕꯦꯔꯥ ꯀꯥꯏꯀꯣ ꯑꯩ ꯀꯨꯀꯤ ꯍꯥꯏ ꯀꯨꯀꯤ ꯅꯣꯏ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯏ ꯀꯨꯀꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯀꯨꯀꯤ ꯃꯥꯡꯈ꯭ꯔꯦ ꯀꯨꯀꯤ ꯂꯝꯁꯤ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯀꯨꯀꯤ ꯅꯣꯏꯗ ꯂꯝꯁꯤ ꯁꯤꯔꯣꯕ ꯂꯝꯗ ꯁꯤꯅꯨꯗ ꯅꯣꯏꯗꯤ ꯂꯝꯁꯤ ꯁꯤꯕ ꯍꯥꯏꯁꯦ ꯂꯝꯗ ꯁꯤꯕ ꯍꯥꯏꯕꯅꯦꯕꯀꯣ ꯂꯝꯁꯤ ꯁꯤꯕ ꯍꯥꯏꯔꯒꯗꯤ ꯄꯛꯄ ꯋꯥꯔꯤꯁꯦ ꯉꯁꯥꯏ ꯃꯆꯥ ꯅꯪꯗ ꯂꯝꯁꯤ ꯁꯤꯔꯣ ꯀꯥꯏ ꯂꯝꯗ ꯁꯤꯔꯨꯔꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯨꯀꯤ ꯅꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯤꯔꯨꯕ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯕꯨ ꯁꯤꯍꯟꯅꯤꯡꯗꯕꯅꯤ ꯅꯣꯏꯁꯦ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯆꯠꯂ ꯁꯤꯍꯟꯅꯤꯡꯕꯅꯦ ꯀꯣ ꯀꯥꯡ ꯉꯥꯟꯕ ꯏꯕꯨꯡꯉꯣ ꯕ꯭ꯔꯣ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯆꯨꯝꯃꯦ ꯕ꯭ꯔꯣ ꯀꯥꯏꯗꯦ ꯑꯗꯨꯅ ꯉꯥꯡꯗꯁꯨ ꯃꯣꯏꯅ ꯉꯥꯡꯕꯁꯨ ꯇꯥꯔꯣꯏꯗꯕꯅꯤ ꯊꯤꯕꯥꯏꯀꯣꯟꯉꯩꯅꯀꯣ ꯑꯁꯦꯡꯕꯩꯗꯤ ꯆꯨꯝꯃꯦ ꯔꯦꯁꯤꯟ ꯔꯣꯁ ꯀꯣ ꯑꯗꯩꯗꯤ ꯀꯀꯥꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯁꯦ ꯀꯩꯅꯣꯗꯩ ꯑꯣꯏꯗꯣꯏꯅꯦꯀꯣ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯀꯤꯂꯤꯃꯈꯣꯡꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯀꯤꯂꯤꯃꯈꯣꯡ ꯑꯗꯨꯝ ꯇꯥꯔꯝꯕꯅꯤ ꯃꯌꯥꯝ ꯊꯧꯕꯥꯜꯗ ꯂꯥꯛꯇꯥꯔꯒ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯕꯀꯣ ꯂꯩꯁꯥꯡꯊꯦꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯤꯂꯤꯃꯈꯣꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯣ ꯊꯧꯕꯥꯜ ꯁꯥꯏꯠꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯩꯁꯦ ꯅꯍꯥꯟꯋꯥꯏ ꯃꯔꯛ ꯚꯥꯏꯔꯦꯟ ꯆꯠꯂꯝꯃꯦꯕꯀꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯀꯔꯅꯥꯇꯀꯥ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯀꯔꯅꯥꯇꯀꯥꯒ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯃꯄꯥꯟꯗꯀ ꯂꯩꯔꯤꯕ ꯃꯔꯛ ꯑꯃꯀꯣ ꯑꯗꯩ ꯆꯍꯤꯃꯨꯛ ꯂꯩꯊꯣꯛꯏꯕꯀꯣ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯃꯤ ꯎꯁꯤꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯡ ꯑꯁꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯁꯨ ꯃꯣꯏ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯣꯟꯁꯤꯜꯂ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯀꯨꯀꯤꯒꯤ ꯈꯟꯅꯕ ꯈꯣꯠꯄ ꯇꯧꯋꯤ ꯀꯨꯀꯤ ꯃꯆꯥ ꯑꯗꯩꯗ ꯀꯃꯦꯟ ꯃꯌꯥꯝ ꯊꯥꯔꯛꯄ ꯌꯥꯎꯔꯤꯕꯀꯣ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯉꯩꯅꯁꯨ ꯈꯪꯗꯣꯛꯈ꯭ꯔꯕꯀꯣ ꯑꯩꯁꯦ ꯌꯨꯇꯨꯞ ꯍꯥꯡꯉꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯊꯤꯉꯥꯏ ꯈꯪꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯈꯪꯗꯣꯛꯈ꯭ꯔꯕ ꯁꯤꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯑꯩꯁꯦ ꯏꯅꯥꯎꯅ ꯀꯧꯋꯦꯕ ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯎꯃꯥꯖꯤꯠ ꯀꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯝ ꯏꯅꯥꯎꯅ ꯁꯨꯝ ꯀꯧꯕꯗꯨꯗ ꯃꯣꯏ ꯏꯅꯥꯎꯁꯦ ꯌꯨꯇꯨꯞꯀ ꯍꯥꯡ ꯀꯨꯀꯤꯒ ꯈꯟꯅꯔ ꯂꯩꯔꯝꯃꯤꯅꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯇꯧꯔꯒ ꯌꯨꯝꯗ ꯄꯥꯎ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯃꯤꯅ ꯅꯪ ꯌꯨꯇꯨꯞꯇ ꯅꯪ ꯁꯨꯃꯥꯏꯅ ꯀꯨꯀꯤꯒ ꯈꯟꯅꯕ ꯈꯣꯠꯄ ꯅꯪ ꯌꯨꯇꯨꯞ ꯍꯥꯡꯉꯦꯅ ꯈꯣꯠꯂꯦꯅ ꯀꯩꯅꯣ ꯃꯥꯏ ꯏꯀꯥꯏꯗꯅ ꯈꯣꯠꯇꯅ ꯀꯨꯀꯤꯒ ꯈꯟꯅꯕ ꯈꯣꯠꯄꯅ ꯌꯨꯝꯗ ꯉꯥꯡꯁꯤꯜꯂꯛꯄꯤꯅꯦꯕꯀꯣ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯌꯧꯕ ꯍꯥꯏꯐꯦꯠ ꯍꯥꯜꯂꯦ ꯚꯥꯏꯔꯦꯟ ꯈꯤꯇꯪꯒ ꯆꯠꯈ꯭ꯔꯗꯤ ꯃꯩ ꯆꯠꯂꯦꯕ ꯌꯧ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯑꯩꯅ ꯍꯦꯔꯥ ꯀꯨꯀꯤꯅꯕꯨ ꯃꯤ ꯑꯁꯥꯝ ꯎꯁꯤꯠꯇꯕꯅ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯀꯩꯀꯩ ꯊꯤꯕ ꯌꯥꯔꯣꯏꯅ ꯑꯣꯟꯖꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯈꯟꯗꯦ ꯑꯗꯨ ꯀꯨꯀꯤꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯅꯤꯡꯕ ꯑꯩꯁꯦ ꯀꯨꯀꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯨꯇꯨꯞꯁꯦ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯝꯕꯅꯦꯕ ꯑꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ ꯀꯨꯀꯤꯁꯦ ꯍꯦꯛ ꯎꯔꯒꯅ ꯀꯨꯀꯤꯁꯦ ꯊꯤꯅ ꯍꯦꯛ ꯉꯥꯡꯅꯤꯡꯕ ꯊꯤꯅ ꯍꯦꯛ ꯁꯤꯗꯅꯤꯡꯕ ꯑꯗꯒꯤ ꯃꯣꯏꯁꯤ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯣꯏꯁꯦ ꯆꯨꯝꯅꯕꯨ ꯊꯝꯅꯤꯡꯗꯦ ꯃꯣꯏꯁꯦ ꯀꯣ ꯑꯗꯒꯤ ꯀꯨꯀꯤꯗ ꯆꯣꯔ ꯃꯥꯅꯦ ꯀꯨꯀꯤꯗꯨ ꯍꯨꯔꯥꯟꯕꯅꯦꯀꯣ ꯗꯦꯠ 10 ꯀꯣ ꯂꯞ ꯐꯣꯔ ꯅꯥꯒꯥꯂꯦꯟ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯅꯥꯒꯥꯂꯦꯟ ꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯣ ꯆꯨꯝꯃꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯟ ꯅꯥꯒꯥꯒꯤꯀꯣ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯗꯤꯜꯂꯤꯗ ꯆꯣꯔ ꯕꯖꯥꯔꯗ
ꯑꯄꯠꯄ ꯍꯨꯔꯥꯟꯕ ꯆꯥꯝꯃꯒꯤ ꯐꯣꯟ ꯌꯣꯜꯂꯒ ꯀꯨꯀꯤꯅ ꯃꯥꯅ ꯀꯨꯀꯤ ꯑꯗꯨꯃꯥꯏꯅ ꯑꯄꯠ ꯑꯗꯥꯏ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯒ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯥꯟꯒ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯞꯁꯜꯂꯛ ꯀꯩꯅꯣ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯒ ꯃꯣꯏꯁꯦ ꯆꯦꯟꯅꯒꯦ ꯀꯥꯟꯗ ꯇꯥꯏꯃꯤꯡꯒ ꯌꯥꯎꯕ ꯀꯥꯟꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯍꯤꯡꯅ ꯐꯥꯁꯦꯕꯀꯣ ꯍꯤꯡꯅ ꯐꯥꯔ ꯊꯝꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯔꯕꯥꯔ ꯇꯧꯊꯣꯛꯁꯦ ꯀꯨꯀꯤ ꯅꯨꯄꯤꯁꯦ ꯄꯩꯁꯥ ꯄꯥꯏꯅꯕꯀꯣ ꯀꯨꯀꯤ ꯅꯨꯄꯤꯁꯦ ꯄꯩꯁꯥ ꯄꯥꯏꯅꯕ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯣꯏꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯄꯥꯟꯗ ꯒꯨꯍꯥꯇꯤꯗ ꯑꯗꯩ ꯗꯤꯜꯂꯤꯗ ꯒꯋꯥꯗ ꯃꯣꯏꯁꯦ ꯐꯥꯔ ꯄꯨꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯔꯕꯥꯔ ꯇꯧꯊꯣꯛꯑꯒ ꯌꯣꯟꯊꯣꯛꯀꯗꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯡꯅ ꯇꯥꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯌꯨꯝ ꯀꯩ ꯂꯩꯖꯗꯕ ꯂꯩꯖꯩꯗꯅ ꯃꯌꯥꯝ ꯂꯩꯖꯩꯗꯅ ꯑꯗꯨꯗ ꯃꯣꯏꯒꯤ ꯐꯪꯕ ꯄꯩꯁꯥꯗꯨꯅꯀꯣ ꯃꯇꯦꯡ ꯄꯥꯡꯊꯣꯛꯑ ꯌꯨꯝꯒ ꯁꯥꯕꯤꯒꯗꯕꯅꯦ ꯀꯨꯀꯤ ꯅꯨꯄꯤꯉꯩꯗꯤ ꯀꯟꯁꯦꯍꯦ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯐꯥꯔꯒꯀꯣ ꯁꯦꯠ ꯄꯨꯊꯣꯛꯑ ꯃꯣꯏꯁꯦ ꯌꯣꯟꯊꯣꯛꯁꯦ ꯊꯣꯔꯥꯏ ꯃꯆꯥ ꯀꯨꯀꯤꯕꯨ ꯃꯤꯗ ꯃꯣꯏꯁꯦ ꯉꯥꯛꯄꯤꯐꯝ ꯑꯝꯇ ꯊꯝꯃꯣꯏꯗꯕꯅꯤ ꯀꯣ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯁꯤꯗꯤ ꯂꯦꯝ ꯊꯥꯔꯣꯏꯗꯕꯅꯤ ꯀꯣ ꯑꯩꯗꯤ ꯀꯨꯀꯤꯁꯦ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯊꯣꯡꯉ ꯆꯥꯊꯣꯛꯑꯕꯨ ꯆꯥꯊꯣꯛ ꯉꯝꯅꯤ ꯑꯩꯗꯤ ꯂꯧꯔꯒꯕꯨ ꯆꯥꯊꯣꯛꯀꯗꯧꯔꯤ ꯊꯣꯔꯥꯏ ꯃꯆꯥ ꯀꯨꯀꯤꯁꯦ ꯂꯦꯝ ꯊꯥꯔꯣꯏ ꯄ꯭ꯂꯦꯁ ꯚ꯭ꯌꯨꯁꯦ ꯀꯩꯅꯣ ꯇꯧꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯒꯨꯗ ꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦꯕ ꯀꯨꯀꯤꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯊꯥꯏꯅꯗꯒꯤꯁꯨꯀꯣ ꯁꯨꯝ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯦꯕ ꯀꯨꯀꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯣꯜ ꯂꯝꯕꯂꯦꯟ ꯀꯥꯟꯅ ꯍꯥꯏꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨ ꯂꯝꯕꯂꯦꯟꯒ ꯍꯥꯏꯅꯔꯦ ꯑꯣꯜ ꯂꯝꯕꯂꯦꯟ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯄꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯑꯣꯜ ꯂꯝꯕꯂꯦꯟ ꯀꯥꯟꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯩꯗ ꯂꯩꯔꯛꯑꯦꯕꯀꯣ ꯀꯔꯕꯥꯔ ꯀꯩꯀꯥ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯍꯣꯇꯦꯜꯒ ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯑꯦꯕꯀꯣ ꯀ꯭ꯂꯥꯁ ꯃꯃꯥꯡ ꯃꯌꯥ ꯑꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯗꯥꯏꯗ ꯃꯣꯏꯗꯤ ꯀꯨꯀꯤ ꯃꯆꯥ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯀꯨꯀꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯈꯟꯅꯕꯁꯦ ꯆꯤꯟ ꯊꯤꯅꯕꯁꯦ ꯂꯣꯏꯀꯣ ꯃꯇꯝꯗꯣ 1999 ꯑꯗꯥꯏ ꯇꯥꯏꯃꯤꯡꯒ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯥꯏ ꯇꯥꯏꯃꯤꯡꯗꯨꯗꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯥꯏꯐꯥꯎ ꯑꯩꯈꯣꯏ ꯂꯩꯔꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯑꯕꯀꯣ ꯑꯗꯩꯗ ꯀꯨꯀꯤ ꯃꯆꯥꯒꯗꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯅ ꯆꯤꯟꯒ ꯊꯤꯅꯕꯁꯤꯗꯤꯀꯣ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 2021 ꯑꯗꯥꯏꯗꯒ ꯊꯣꯛꯈꯤꯕ ꯇꯥꯏꯃꯤꯡꯒꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯍꯧꯋꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯔꯕ ꯉꯥꯛꯇꯅꯦꯀꯣ ꯕꯦꯔꯥꯅꯤ ꯑꯗꯥꯏꯗꯒ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯁꯦ ꯑꯐꯕ ꯂꯝꯆꯠ ꯑꯝꯇ ꯆꯠꯇꯦꯕꯀꯣ ꯑꯃꯒꯁꯨ ꯑꯃꯨꯛ ꯀꯣꯜꯂ ꯂꯥꯛꯀꯅꯤꯀꯣ ꯌꯨꯒ ꯊꯛꯀꯅꯤ ꯑꯗꯩꯗꯤꯀꯣ ꯑꯗꯩꯗꯤ ꯐꯣꯔꯁꯨ ꯑꯃꯨꯛ ꯀꯥꯞꯀꯅꯤꯀꯣ ꯑꯗꯩꯗꯤ ꯀꯨꯀꯤ ꯃꯆꯥꯉꯩ ꯇꯧꯔꯤꯁꯤ ꯂꯣꯏ ꯗꯦꯟꯗꯥꯏꯛꯀ ꯆꯤꯡꯕꯁꯤꯗꯤ ꯃꯣꯏꯅꯀꯣ ꯕꯦꯔꯥꯅꯤ ꯀꯨꯀꯤ ꯗꯦꯟꯗꯥꯏꯠꯀ ꯃꯅꯤꯄꯨꯔꯗꯒ ꯇꯥꯡꯗ꯭ꯔꯤꯁꯦ ꯗꯦꯟꯗꯥꯏꯠ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯗꯦꯟꯗꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯃꯦꯟ ꯃꯀꯣꯛ ꯍꯤꯃꯦꯟꯒ ꯍꯥꯏꯅꯕꯅꯦ ꯗꯦꯟꯗꯥꯏꯠꯀꯤ ꯃꯈꯨꯝꯒꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯃꯦꯟꯒꯤ ꯃꯀꯣꯛ ꯑꯃ ꯍꯥꯞꯄ ꯂꯩꯇꯅꯀꯣ ꯃꯈꯨꯝꯗꯨꯗꯀꯣ ꯑꯗꯩꯗꯨꯗ ꯃꯣꯏꯁꯤꯅꯀꯣ ꯀꯨꯀꯤ ꯃꯆꯥꯉꯩꯁꯤꯅꯀꯣ ꯑꯁ ꯂꯣꯏꯔꯦ ꯃꯣꯏꯅꯒ ꯄꯥꯝꯕ ꯅꯤꯁꯥꯁꯦ ꯅꯤꯁꯥ ꯄꯁꯥ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯖꯥꯠꯅꯤ ꯅꯤꯁꯥ ꯄꯁꯥ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝꯕ ꯋꯥꯈꯜꯗ ꯑꯗꯩꯗꯤ ꯑꯣꯛꯄ ꯑꯣꯛꯇꯕ ꯃꯌꯥꯝ ꯄꯨꯟꯕ ꯂꯦꯝꯖꯤꯟꯅꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯛꯑꯦꯕ ꯊꯦꯡꯅꯩꯑꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯨꯀꯤꯗꯒꯤꯅꯤꯀꯣ SIV ꯀꯩꯀꯥ ꯄꯛꯄ ꯈꯣꯠꯄꯁꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯊꯣꯛꯂꯛꯑꯦꯕ ꯀꯨꯀꯤꯗꯒꯤꯀꯣ ꯀꯨꯀꯤꯁꯦ ꯑꯗꯨꯝ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯇꯦꯕꯀꯣ ꯃꯣꯏꯁꯦ ꯎꯕ ꯀꯥꯟꯗ ꯃꯣꯏꯁꯦ ꯇꯨꯀꯠꯆꯩꯑꯕꯀꯣ ꯎꯕ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯣꯏꯁꯦ ꯀꯨꯀꯤꯁꯦ ꯑꯗꯩꯗꯤ bro once reply to like but why ꯇꯧꯔꯛꯀꯅꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯒꯤ by me night ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ TGRꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦꯀꯣ ꯚꯥꯏ ꯑꯩ ꯊꯣꯛꯑꯦ ꯅꯥꯏꯠꯀ ꯍꯥꯏꯔꯝꯃ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯝꯀꯣ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯩꯅꯦꯀꯣ ꯀꯨꯀꯤ ꯃꯆꯥ ꯆꯪꯉꯛꯇꯕꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯂꯤꯅꯕꯅꯤ ꯀꯨꯀꯤꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯖꯦꯛ ꯅ꯭ꯌꯨ ꯃꯥꯏꯀꯣ ꯌꯥꯝꯕ ꯄꯨꯡꯁꯤ ꯁꯥꯡꯅ ꯍꯤꯡꯉꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯉꯣ ꯊꯦꯡꯀ꯭ꯌꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯦ ꯄꯨꯟꯁꯤ ꯌꯥꯝꯅꯀꯣ ꯍꯤꯡꯒꯦ ꯌꯥꯝꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯀꯣ ꯍꯤꯡꯖꯒꯦꯀꯣ CNB ꯀꯣ
ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯃꯔꯛꯇ ꯈꯣꯡꯕ ꯍꯧꯕꯅꯤ ꯈꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯁꯦꯝꯕ ꯈꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯈꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯀꯨꯀꯤ ꯑꯃ ꯈꯣꯡꯉꯝꯕꯅꯦ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯈꯣꯡꯉꯝꯕꯒꯗꯤ ꯃꯥꯡꯈꯤ ꯃꯣꯏꯁꯦ ꯕꯦꯔꯥꯅꯤ ꯑꯗꯩꯗ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯦ ꯃꯔꯥꯝ ꯑꯁꯣꯝꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗ ꯖꯤꯑꯣꯒꯤ 4G ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯅꯦꯕꯀꯣ ꯖꯤꯑꯣꯒꯤ 4G ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯔꯥꯝ ꯑꯗꯣꯝꯗ ꯁꯣꯝꯗ ꯇꯋꯥꯔꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯦꯕ ꯑꯩꯁꯦꯀꯣ ꯇꯋꯥꯔꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯇꯋꯥꯔ ꯏꯟꯁꯇꯣꯂꯦꯁꯟꯗ ꯂꯩꯔꯝꯃꯦꯕ 4Gꯒꯤ ꯃꯦꯆꯤꯟꯒꯤꯒ ꯄꯥꯟꯕ ꯈꯣꯠꯄ ꯆꯠꯂꯦꯕꯀꯣ ꯆꯠꯄꯁꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯔꯥꯝ ꯑꯁꯣꯝꯗ ꯁꯨꯕ ꯆꯠꯄꯅꯦꯕ ꯇꯋꯥꯔꯁꯦ ꯄꯥꯡꯈꯠꯄ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤ ꯂꯩꯔꯦ ꯂꯥꯏꯐꯇ ꯂꯩꯕꯅꯦ ꯑꯗꯩꯗ ꯆꯠꯂꯦꯕꯀꯣ ꯆꯠꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯊꯕꯛꯁꯦ ꯁꯨꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂ ꯂꯥꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯣꯔꯛꯀꯥꯟꯁꯤꯗ ꯁꯦꯅꯥꯄꯇꯤ ꯉꯁꯥꯏꯗ ꯏꯔꯥꯡ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯇꯧ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩꯗ ꯏꯔꯥꯡ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯃꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯨꯝꯕ ꯏꯆꯦꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯀꯣ ꯅꯣꯏ ꯀꯗꯥꯏꯗꯩꯔꯥꯅ ꯍꯪꯉꯦ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯂꯣꯝꯗꯩꯅꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯋꯥꯔꯒꯤ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯈꯣꯠꯂꯨꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗ ꯏꯔꯥꯡ ꯂꯩꯕꯅꯅꯦ ꯅꯣꯏ ꯆꯠꯍꯟꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗꯩꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏ ꯆꯠꯂꯣ ꯍꯥꯏꯔꯀꯥꯟꯗ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯈꯤꯇꯪ ꯃꯣꯏ ꯁꯥꯎꯅꯔꯤ ꯈꯣꯠꯂꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯥꯔꯃꯤ ꯀꯥꯡꯕꯨꯒꯥꯟꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯩꯖꯤꯜꯂ ꯊꯝꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯡ ꯑꯃꯃꯨꯛ ꯆꯥꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯛꯄꯤꯔꯦꯕꯀꯣ ꯅꯣꯏ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯅꯣꯏꯅ ꯁꯤꯗꯩꯗ ꯆꯠꯂꯨ ꯇꯥꯔꯒꯗꯤ ꯅꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯅꯣꯏ ꯁꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯣꯏꯕꯨ ꯁꯤꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯇꯧꯔ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯕꯅꯦ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯁꯨꯄꯔꯃꯦꯅꯥ ꯌꯧꯗ꯭ꯔꯤꯉꯩ ꯀꯩꯀꯥ ꯖꯒꯥ ꯈꯔꯗꯁꯨ ꯑꯗꯁꯨ ꯑꯃꯨꯛ ꯄꯜꯂꯦꯕꯀꯣ ꯑꯗ ꯑꯃꯨꯛ ꯄꯜꯂꯀꯥꯟꯗ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯔꯦ ꯄꯨꯡ ꯑꯃꯝꯃꯕꯅꯦ ꯑꯗꯩꯗꯤ ꯑꯗꯩꯁꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯥꯎ ꯂꯧꯅꯩꯌꯦꯕꯀꯣ ꯁ꯭ꯋꯥꯏ ꯂꯝꯕꯤꯗ ꯁꯨꯝ ꯀꯥꯞꯅꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯅꯤ ꯅꯣꯏ ꯆꯠꯂꯣ ꯈꯣꯠꯂꯣꯅ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯁꯕꯔꯃꯅꯥ ꯀꯦꯝꯁꯤꯗ ꯌꯧꯔꯦꯕꯀꯣ ꯁꯕꯔꯃꯅꯥ ꯀꯦꯝꯁꯤꯗ ꯌꯧꯔꯀꯥꯟꯁꯤꯗ ꯑꯗ ꯑꯃꯨꯛ ꯃꯣꯏ ꯄꯨꯂꯤꯁ ꯀꯦꯝꯁꯤꯗ ꯑꯃꯨꯛ ꯄꯨꯂꯤꯁꯉꯩꯅ ꯑꯃꯨꯛ ꯐꯥꯔ ꯊꯝꯃꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯏꯔꯥꯡ ꯀꯥꯟ ꯊꯣꯛꯑꯦ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏ ꯆꯠꯂꯣ ꯈꯣꯠꯂꯣ ꯑꯗꯣ ꯏꯔꯥꯡ ꯂꯣꯏꯔꯀꯥꯟꯗ ꯆꯠꯂꯣ ꯑꯗꯨꯗ ꯉꯁꯤꯗꯤ ꯂꯩꯔꯣ ꯈꯣꯠꯂꯣ ꯃꯣꯏꯁꯦ ꯐꯥꯔ ꯊꯝꯃꯦꯕ ꯑꯩꯈꯣই ꯃꯌꯥꯝꯁꯦꯀꯣ ꯊꯝꯕꯗꯒꯤ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯄꯥꯒꯦꯀꯣ ꯀꯨꯀꯤ ꯂꯩꯔꯦ ꯂꯥꯏꯐꯇ ꯂꯩꯔꯦ ꯕ꯭ꯔꯣ ꯋꯤꯡ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯀꯥꯏꯗ ꯋꯤꯡ ꯇꯧꯕꯅꯣ ꯑꯗꯩꯗꯤ ꯀꯤꯒꯆꯟ ꯃꯥꯜꯂꯥ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯒꯤꯇꯟ ꯃꯂꯥꯗꯤ ꯇꯧꯗꯦ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯛꯀꯗꯩꯗ ꯍꯧꯖꯤꯛꯀꯤ ꯁꯨꯄꯔꯃꯦꯅꯥ ꯀꯦꯝꯁꯤ ꯐꯥꯔ ꯊꯝꯃꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯩꯗ ꯃꯣꯏ ꯀꯨꯀꯤ ꯃꯣꯏ ꯃꯌꯥꯝꯒ ꯂꯥꯡ ꯈꯣꯠꯇꯧꯕ ꯁꯨꯄꯔꯃꯦꯅꯥ ꯀꯩꯅꯣꯗ ꯃꯣꯏ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯇꯅ ꯈꯣꯠꯇꯅ ꯃꯣꯏ ꯄꯨꯂꯤꯁ ꯀꯦꯝꯗ ꯄꯨꯁꯟꯕ ꯈꯣꯠꯇꯅ ꯃꯣꯏ ꯃꯌꯥꯝ ꯏꯔꯥꯡꯒ ꯍꯧꯅꯕ ꯇꯧꯔ ꯃꯥꯜꯂꯦ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯔꯛꯑꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦꯕ ꯕꯥꯔꯣ ꯑꯃ ꯇꯥꯔꯦꯕꯀꯣ ꯊꯥꯗꯣꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯛꯑꯕꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯨꯔꯕꯨꯡ ꯍꯥꯏꯗꯅꯦ ꯃꯣꯏ ꯀꯨꯀꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯩꯗ ꯂꯝꯕꯤ ꯃꯌꯥꯏꯗꯒ ꯂꯣꯏ ꯊꯤꯡꯖꯤꯜꯂꯒ ꯃꯩꯒ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗ ꯃꯣꯏꯒꯤ KLF ꯀꯥꯡꯕꯨꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯂꯩꯔꯝꯃꯦꯕ ꯌꯨ ꯂꯣꯏ ꯉꯥꯎꯋꯦ ꯃꯣꯏꯗ ꯅꯤꯁꯥ ꯂꯣꯏ ꯆꯥꯕ ꯃꯤ ꯉꯥꯛꯇꯅꯦꯗ ꯂꯩꯔꯝꯃꯤꯗꯣ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯩꯗ ꯀꯩ ꯍꯥꯏꯒꯦꯗ ꯅꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯆꯪꯉꯛꯑꯣ ꯍꯥꯏ ꯅꯣꯏꯁꯦ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ ꯈꯣꯠꯂꯨꯕꯅꯣ ꯑꯗꯨꯅ ꯅꯣꯏ ꯂꯥꯟ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯂꯥꯟ ꯇꯧꯋꯦ ꯈꯪꯅ ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯃꯣꯏꯅ ꯍꯦꯛꯇ ꯃꯣꯏꯁꯦ ꯐꯖꯕ ꯋꯥꯍꯩꯒ ꯑꯝꯇ ꯍꯥꯏꯗꯦ ꯇꯥꯈꯠꯂꯛꯑꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯂꯨꯄꯥ 5,000 ꯄꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇꯗꯤ ꯅꯣꯏ ꯆꯤꯡꯗ ꯀꯥꯒꯅꯤ ꯆꯣꯞꯄꯩ ꯆꯥꯡ ꯌꯧꯔꯦ ꯃꯤꯒꯤ ꯅꯥꯒꯥꯂꯦꯟ ꯀꯩꯅꯣꯒꯤ ꯖꯒꯥꯗꯩꯗꯤ ꯐ꯭ꯔꯤꯗ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯐꯖꯅꯕꯕ ꯒꯥꯏꯗꯂꯥꯏꯟ ꯇꯧꯔꯛꯑꯦ ꯁꯣꯝꯗ ꯂꯝꯕꯤꯗ ꯃꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯔꯛꯑꯦ ꯀꯨꯀꯤꯁꯤ ꯆꯣꯞꯄꯩ ꯆꯥꯡ ꯌꯧꯔꯦ ꯑꯗꯩ ꯐꯥꯔ ꯂꯨꯄꯥ 5,000 ꯄꯤꯗꯣꯏ ꯅꯣꯏ ꯆꯤꯡꯗ ꯀꯥꯅꯤ ꯅꯝꯗꯅ ꯂꯨꯄꯥ 3,000 ꯂꯧꯍꯧꯕ ꯍꯥꯏꯗ ꯄꯩꯁꯥꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ
ꯀꯨꯀꯤꯁꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯃꯦꯕ ꯀꯨꯀꯤꯁꯦ ꯇꯝꯄꯥꯛꯇ ꯂꯥꯛꯑꯕ ꯌꯨꯝꯗꯕꯨ ꯂꯥꯛꯑꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦ ꯆꯪꯉꯛ ꯑꯗꯨ ꯃꯅꯥꯎ ꯈꯨꯄꯥꯡ ꯊꯥꯔꯒ ꯑꯣꯏꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯔꯝꯕꯅꯦ ꯑꯗꯨꯗꯩ ꯍꯧꯖꯤꯛ ꯁꯨꯝ ꯏꯔꯥꯡ ꯊꯣꯛꯆꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯀꯨꯀꯤꯁꯦ ꯑꯩꯁꯤꯅ ꯑꯩꯁꯦ ꯃꯅꯥ ꯂꯣꯏ ꯀꯛꯊꯠꯀꯗꯕꯅꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ ꯍꯌꯦꯡꯀꯣ ꯃꯣꯏ ꯍꯦꯛ ꯎꯕ ꯃꯅꯥꯗ ꯀꯩꯗ ꯂꯣꯏ ꯀꯛꯀꯗꯕꯅꯤ ꯀꯨꯀꯤ ꯑꯗꯩꯗꯤ ꯒꯤꯒ ꯆꯟ ꯍꯥꯏꯕ ꯒꯤꯒ ꯆꯟ ꯍꯥꯏꯕ ꯀꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯃꯤ ꯕ꯭ꯔꯗꯔ ꯑꯗꯒꯤ ꯀꯨꯀꯤ ꯂꯣꯏꯗꯧꯔꯕꯅꯦ ꯑꯩꯈꯣꯏ ꯅꯥꯒꯥꯁꯨ ꯕꯥꯎꯔꯤꯟ ꯃꯣꯏꯒ ꯅꯨꯡꯉꯥꯏꯀꯣ ꯃꯥꯅꯦ ꯀꯨꯀꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯀꯣ ꯀꯨꯀꯤ ꯍꯤꯡꯗꯧꯕ ꯀꯨꯏꯗꯔꯦ ꯀꯨꯀꯤꯁꯦ ꯁꯤꯗ ꯂꯣꯏ ꯇꯨꯝꯅ ꯑꯣꯏꯅ ꯍꯥꯠꯈ꯭ꯔꯒꯦ ꯑꯁꯦꯡꯕ ꯀꯨꯀꯤꯁꯤꯗ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯑꯁꯦꯡꯕ ꯀꯨꯀꯤꯁꯦ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯀꯨꯀꯤꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯃꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦꯀꯣ ꯇꯪꯗꯨ ꯂꯩꯇꯥꯅꯗꯤ ꯍꯤꯡꯅꯩꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯐꯠꯇꯕꯁꯦ ꯀꯨꯀꯤ ꯂꯩꯕꯅꯅꯦꯕ ꯀꯨꯀꯤ ꯂꯩꯕꯅꯅꯦꯕ ꯀꯨꯀꯤ ꯂꯩꯇꯕ ꯖꯒꯥꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯅꯥꯒꯥꯂꯦꯟꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯅꯥꯒꯥꯂꯦꯟꯁꯦ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯨ ꯀꯥꯂꯦꯟ ꯑꯣꯏꯒꯦꯔꯥ ꯏꯪꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝ ꯏꯪꯕꯅꯦꯕꯀꯣ ꯏꯪꯁꯨ ꯏꯪꯕꯅꯦ ꯌꯦꯡꯉꯣ ꯅꯥꯒꯥꯂꯦꯟ ꯁꯥꯏꯠꯁꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯏꯪꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯗꯒꯤ ꯋꯥꯈꯜꯁꯨ ꯊꯣꯛꯄꯅꯦꯕ ꯒꯥꯔꯤꯒꯁꯨ ꯑꯁ ꯑꯩꯗꯤ ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯅꯥꯒꯥꯂꯦꯟꯒꯁꯦꯀꯣ ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯅꯒ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯄ ꯈꯣꯠꯄꯒ ꯆꯠꯄꯁꯦ ꯑꯗꯨꯝ ꯅꯥꯒꯥꯂꯦꯟ ꯖꯒꯥꯒ ꯌꯧꯔꯛꯄ ꯃꯥꯎꯒ ꯀꯩꯅꯣꯒ ꯃꯔꯥꯝꯒ ꯌꯧꯔꯛꯄ ꯀꯥꯏꯃꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜꯒꯁꯦꯀꯣ ꯑꯗꯨ ꯀꯨꯀꯤ ꯂꯩꯕ ꯖꯒꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯏꯪꯁꯨ ꯏꯪꯗꯦ ꯆꯤꯛꯁꯨ ꯆꯤꯛꯇꯦꯀꯣ ꯑꯐꯕ ꯄꯣꯠꯁꯨ ꯄꯨꯊꯣꯛꯇꯦ ꯃꯣꯏ ꯎ ꯋꯥ ꯌꯥꯟꯊꯠꯄ ꯑꯁ ꯀꯨꯀꯤꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯣꯏꯗꯤ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯣꯏꯒꯤꯗꯤ ꯅꯥꯒꯥꯒꯁꯨ ꯍꯧꯔꯦ ꯑꯁ ꯃꯣꯏꯁꯤꯗꯤ ꯍꯧꯒꯅꯤ ꯌꯥꯔꯣꯏ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯣꯟꯁꯤꯟ ꯂꯩꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯁꯣꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏꯅꯅꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯕ꯭ꯔꯗꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯀꯣ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯌꯥꯗ꯭ꯔꯕꯅꯦꯅ ꯃꯣꯏꯁꯦ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯕꯅꯦꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯀꯜꯂꯨꯕꯁꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯀꯣ ꯑꯍꯟꯁꯤꯡꯁꯦꯀꯣ ꯑꯃꯔꯣꯝꯗꯗꯤꯀꯣ ꯃꯣꯏꯅ ꯁꯣꯛꯍꯟꯕꯅꯦꯕ ꯃꯣꯏꯗꯤ ꯁꯤꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯅꯍꯥ ꯑꯅꯧꯕꯉꯩꯁꯤꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯥꯜ ꯑꯃꯨꯛ ꯁꯣꯛꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯣꯛꯀꯅꯦꯕ ꯃꯣꯏ ꯀꯔꯤꯝ ꯈꯟꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯐꯠꯇꯕꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯏꯅꯒꯤ ꯑꯍꯟꯉꯩꯁꯦ ꯃꯣꯏꯅ ꯌꯦꯡꯉꯣ ꯀꯟꯕꯤꯔꯝꯗꯅꯅꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯅꯥꯒꯥꯁꯤꯡꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯃꯌꯥꯝ ꯄꯤꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯌꯥꯝꯕꯉꯩ ꯀꯩꯒꯨꯝ ꯃꯌꯥꯝ ꯂꯥꯟ ꯁꯣꯛꯅꯔꯤ ꯀꯥꯟꯗ ꯌꯦꯡꯉꯣ ꯑꯗꯨ ꯂꯣꯏꯁꯤꯟ ꯌꯥꯔꯝꯃꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯍꯦꯟꯅꯁꯨ ꯃꯔꯤ ꯆꯦꯠꯅ ꯍꯦꯟꯅ ꯂꯩꯔꯝꯒꯅꯦꯕ ꯅꯥꯒꯥꯒ ꯃꯩꯇꯩꯒꯁꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯍꯟꯁꯤꯡꯁꯤꯅ ꯁꯨꯝ ꯂꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤꯀꯣ ꯑꯁꯦꯝ ꯁꯅꯥꯊꯣꯏꯀꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯃꯁꯤ ꯀꯩꯅꯣꯅꯦ ꯂꯥꯏꯞꯅꯦ ꯑꯗꯨꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯔꯝꯕꯅꯦ ꯑꯗꯒꯤ ꯂꯥꯏꯞꯁꯤꯗ ꯀꯨꯀꯤ ꯆꯪꯉꯛꯑꯒꯅ ꯑꯩꯈꯣꯏ ꯉꯁꯦ ꯍꯥꯠꯇꯣꯛꯄ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯁꯦ ꯁꯤꯅꯤ ꯑꯁꯦꯝ ꯁꯅꯥꯊꯣꯏ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯣ ꯑꯗꯩꯗꯤ ꯑꯋꯣꯏꯕ ꯃꯣꯏꯁꯤ ꯄꯨꯔꯥ ꯃꯍꯤꯛꯅꯦ ꯃꯣꯏꯁꯦ ꯄꯨꯔꯥ ꯃꯍꯤꯛꯅꯦ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯦ ꯃꯣꯏꯅ ꯑꯣꯟꯁꯤꯟꯗꯕ ꯂꯩꯇꯦ ꯃꯣꯏꯅ ꯑꯐꯥꯎ ꯁꯥꯗꯕ ꯖꯒꯥ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯁꯦ ꯃꯄꯨꯟꯁꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯋꯥꯏꯕ ꯃꯐꯝꯗ ꯍꯤꯡꯉꯤꯅꯤ ꯑꯋꯥꯏꯕ ꯁꯣꯔ ꯍꯣꯜꯂ ꯍꯤꯡꯉꯤꯅꯤ ꯑꯗꯒꯤ ꯑꯋꯥꯏꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯅꯤ ꯃꯊꯤꯕꯣꯡꯁꯨ ꯑꯋꯥꯏꯕ ꯀꯩꯅꯣꯗ ꯆꯥꯔꯤꯅꯤ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝꯕ ꯀꯔꯤꯝ ꯈꯟꯗꯦꯕꯀꯣ ꯂꯣꯏꯔꯦ ꯌꯨꯝꯕꯨꯗꯣ ꯑꯣꯟꯁꯤꯜꯂꯒ ꯀꯟ ꯁꯥꯖꯤꯜꯂꯛꯄ ꯐꯥꯎ ꯁꯥꯖꯤꯜꯂꯛꯄ ꯃꯤꯅꯦꯕ ꯃꯣꯏꯁꯦ ꯌꯨꯝꯕꯨꯗꯣ ꯑꯣꯟꯁꯤꯜꯂꯒꯅ ꯌꯨꯝꯁꯦ ꯑꯩ ꯑꯣꯏꯔꯗꯣꯏꯅꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯗꯤ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯝꯕꯨꯅ ꯃꯉꯛꯁꯝ ꯄꯥꯏ ꯏꯟꯊꯣꯛꯄ ꯌꯥꯏ ꯃꯉꯛꯁꯝꯗꯨ ꯂꯨꯁꯝꯗꯨ ꯁꯗꯟ ꯊꯥꯔ ꯀꯛꯀꯦ ꯍꯥꯏꯇꯥꯥꯔꯅꯦ ꯀꯛꯊꯠ ꯇꯥꯕꯅꯤꯀꯣ ꯑꯗꯨꯃꯛꯅꯤ ꯀꯛꯊꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯅꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯍꯟ ꯃꯌꯥꯝꯁꯤꯅꯀꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯅꯦꯅꯀꯣ ꯌꯦꯡꯉꯨꯅꯦ ꯑꯗꯩꯗ ꯃꯊꯤꯕꯣꯡ ꯆꯥꯛꯀꯁꯤ ꯊꯣꯡ ꯄꯤꯖꯗꯅꯀꯣ ꯏꯁ ꯐꯩꯖꯨꯞ ꯐꯤꯔꯣꯟꯒꯁꯦ ꯇꯨꯝꯐꯝꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯏꯁ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯤ ꯇꯧꯔꯤꯅꯤ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯃꯉꯛ ꯁꯝꯁꯤꯡꯗꯣ ꯀꯨꯀꯤꯒꯤ ꯃꯆꯥꯗꯣ ꯐꯗꯤ ꯁꯨꯝꯁꯤ ꯂꯩꯊꯠꯂꯝ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣꯕ ꯃꯉꯛ ꯂꯩꯊꯠꯂꯒ ꯍꯥꯠꯇꯣꯛꯑꯝ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣꯕ ꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯇꯧꯈꯤꯗ꯭ꯔꯕꯀꯣ ꯇꯧꯔꯣꯏꯀꯣ
ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯄꯨꯂꯞꯀꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯀꯣ ꯀꯣꯟꯅ ꯁꯤꯡꯉꯛꯄ ꯑꯗꯨꯅꯤ ꯀꯣꯟꯅ ꯂꯥꯛꯄ ꯀꯣꯛꯇꯨꯅꯗꯤ ꯍꯣꯂꯤꯀꯨꯇꯔ ꯁꯥꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯥꯛꯀꯗꯣꯏꯅꯤ ꯂꯥꯁꯇꯀꯣ ꯁꯤ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯦ ꯍꯣꯏ ꯇꯨꯝꯅ ꯍꯥꯠꯂꯝꯕꯅ ꯐꯕꯅꯦꯕ ꯃꯇꯝꯗꯨꯗ ꯍꯥꯠꯂꯝꯗꯕꯗꯣ ꯁꯤꯅꯤ ꯍꯥꯠꯍꯧꯗꯕ ꯁꯤꯅꯦꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯍꯥꯠꯍꯧꯗꯕꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯨꯏ ꯃꯆꯥ ꯍꯨꯏ ꯆꯥꯎꯅ ꯌꯣꯜꯂꯒ ꯆꯣꯡꯖꯜꯂꯒ ꯍꯨꯏꯕꯨ ꯂꯥꯛꯑꯦꯕ ꯑꯗꯨꯅꯦ ꯇꯧꯔꯤ ꯀꯣ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯃꯁꯦꯟꯅꯤ ꯍꯥꯏꯅ ꯇꯧꯕꯤꯗ꯭ꯔꯒ ꯑꯐꯥꯎ ꯁꯥꯍꯧꯔꯤ ꯃꯣꯏꯁꯦ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯦꯕꯗ ꯀꯣ ꯃꯣꯏꯁꯦ ꯍꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯀꯥꯡꯕꯨꯅꯦꯅ ꯃꯣꯏꯁꯦ ꯉꯥꯛꯄꯤꯔꯝꯕ ꯌꯥꯏꯀꯣ ꯏꯁꯣꯔ ꯑꯃꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨ ꯃꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯁꯦꯡꯕꯒꯤ ꯆꯠꯄ ꯅꯠꯇꯦ ꯃꯣꯏ ꯆꯠꯂꯦ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯆꯠꯂꯒꯁꯨ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯐꯖꯕ ꯏꯁꯣꯔꯒꯤ ꯐꯖꯕ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯄꯥꯎꯔꯧ ꯐꯖꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯊꯃꯣꯏꯗꯣ ꯁꯦꯡꯅ ꯏꯁꯣꯔꯁꯦ ꯅꯤꯡꯉꯒ ꯃꯤꯒꯤ ꯙꯔꯃꯗ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ ꯃꯣꯏꯁꯦ ꯆꯍꯤꯡꯒꯤ ꯇꯣꯉꯥꯟꯕ ꯁꯥꯒꯤ ꯂꯤꯆꯠ ꯑꯃꯗ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯐꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯕꯅꯤꯅ ꯏꯁꯣꯔꯁꯦ ꯀꯩꯅꯣꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯖꯥꯇꯤꯁꯦ ꯃꯥꯡꯊꯣꯛꯄ ꯑꯣꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯀꯥꯂꯤ ꯇꯩꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈ꯭ꯔꯤꯁꯇꯦꯟ ꯅꯤꯡꯉꯒ ꯃꯣꯏ ꯐꯖꯕ ꯑꯐꯕ ꯏꯁꯣꯔꯒꯤ ꯄꯥꯎꯇꯥꯛ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯍꯣꯏ ꯆꯠꯆꯗ꯭ꯔꯒꯁꯨ ꯏꯁꯣꯔꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯅ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯇꯥꯕꯗ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯗ ꯑꯗꯨꯝꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯍꯥꯏꯔꯤꯁꯦ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯈꯣꯠꯅꯕ ꯑꯃꯒꯤ ꯖꯥꯇꯤ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯗꯅ ꯎꯅꯗꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯞꯄ ꯉꯥꯛꯇꯅꯦꯕ ꯏꯁꯣꯔꯅ ꯄꯤꯔꯝꯃꯤꯕ ꯄꯥꯎꯁꯤꯡꯁꯤꯗꯤꯀꯣ ꯑꯗꯨ ꯑꯣꯟꯊꯣꯛꯑꯒ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯣꯏꯅ ꯃꯣꯏ ꯑꯣꯏꯅ ꯕꯥꯏꯕꯜꯒꯁꯦ ꯃꯣꯏꯅ ꯑꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯏꯙꯧꯈꯣꯏ ꯀꯩꯅꯣ ꯏꯙꯧ ꯍꯥꯏꯔꯣ ꯏꯙꯧꯈꯣꯏ ꯁꯥꯁꯨ ꯆꯥꯛꯀ ꯄꯤꯖꯔꯤꯅꯦ ꯃꯄꯨꯒꯁꯨ ꯄꯤꯕꯤꯔꯤꯅꯤ ꯍꯥꯏꯔꯣ ꯀꯨꯀꯤꯁꯤꯡꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯦꯝꯕꯤ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯃꯁꯥꯅꯒꯤ ꯑꯣꯏꯅ ꯈꯟꯕ ꯈꯛꯇꯅꯦ ꯑꯗꯨꯅꯅꯤ ꯀꯣ ꯌꯥꯗ꯭ꯔꯕꯗꯣ ꯃꯣꯏꯁꯦ ꯆꯨꯝꯃꯦ ꯃꯁꯥꯇꯪꯒꯤ ꯈꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯆꯤꯡꯒꯁꯦ ꯌꯦꯡꯉꯣ ꯃꯣꯏꯅ ꯍꯦꯛ ꯇꯥꯔꯨꯕ ꯆꯤꯡꯁꯤ ꯌꯦꯡꯉꯣꯕ ꯆꯤꯡ ꯑꯁꯤꯗꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯁꯤꯠꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯕ ꯖꯒꯥꯁꯦ ꯌꯦꯡꯉꯣ ꯀꯨꯀꯤꯅ ꯇꯥꯔꯨꯕ ꯃꯐꯝ ꯑꯁꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯝꯇ ꯐꯪꯗꯦ ꯀꯨꯀꯤꯅ ꯇꯥꯔꯨꯕ ꯖꯒꯥꯁꯤꯗꯤ ꯏꯪꯉꯨꯕꯗꯤ ꯍꯥꯏꯔꯨꯅꯨ ꯁꯥꯕꯨ ꯁꯥꯏ ꯂꯩꯕ ꯉꯝꯗꯦ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜ ꯁꯥꯏꯠꯀ ꯆꯠꯂꯤꯕ ꯑꯗꯒꯤ ꯀꯩꯅꯣꯗꯒ ꯆꯠꯂꯤꯕ ꯁꯥꯏꯠꯀꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯈꯣꯠꯄꯒ ꯆꯠꯂꯤꯁꯤꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯣ ꯑꯗꯒꯤ ꯄꯥꯝꯗꯒ ꯆꯪꯉꯨꯕꯁꯤꯗꯤ ꯊꯥꯒꯠꯄꯩ ꯅꯠꯇꯦꯀꯣ ꯍꯩ ꯔꯥꯒꯁꯦ ꯑꯍꯥꯎꯕ ꯊꯥꯔꯝꯃꯦꯕ ꯍꯩꯇꯨꯞ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅꯒ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯁꯥꯏꯠꯇꯒ ꯊꯕꯛꯀ ꯁꯨꯕ ꯑꯗꯒꯤ ꯀꯩꯅꯣꯒ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯇꯥꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯒ ꯇꯥꯕꯒꯤ ꯖꯒꯥꯗꯒ ꯃꯣꯏꯅꯒ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯒꯨꯝꯕ ꯑꯗꯒꯤ ꯄꯨꯡꯗꯣꯟꯒꯨꯝꯕ ꯀꯣ ꯑꯗꯒꯤ ꯍꯩꯇꯨꯞꯀꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯆꯨꯒꯁꯨ ꯑꯗꯨꯝ ꯊꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯣꯏꯆꯤꯡꯒꯤꯗꯤ ꯄꯥꯝ ꯁꯨꯃꯥꯏꯅ ꯀꯣꯏꯁꯤꯜꯂꯒ ꯂꯣꯛꯆꯥꯞ ꯑꯣꯏ ꯀꯩ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒ ꯆꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯗꯣ ꯑꯩꯈꯣꯏ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯂꯦꯕ ꯀꯨꯝꯃꯦꯕꯀꯣ ꯑꯗꯒꯤ ꯃꯣꯏꯗꯤ ꯆꯤꯡꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯪꯒ ꯃꯤꯒ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯈꯤꯕꯒꯤ ꯂꯧ ꯈꯥꯎꯗꯣꯛꯈꯤꯕꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯒ ꯉꯥꯒꯁꯦ ꯁꯥꯡ ꯁꯥꯡꯒ ꯆꯥꯎꯔ ꯁꯥꯡꯉ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ
ꯉꯥ ꯅꯨꯡꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯏꯔꯨꯗꯦꯕꯀꯣ ꯍꯥꯏꯗꯤ ꯉꯥ ꯅꯨꯡꯒꯗꯨꯗꯤ ꯄꯥꯏꯔꯨꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯅꯒ ꯆꯪꯉꯨ ꯈꯣꯠꯂꯨꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛꯀ ꯁꯨꯔꯨꯗ ꯀꯥꯟꯗ ꯆꯥꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯆꯤꯡꯗ ꯂꯩꯔꯝꯃꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯗꯁꯨ ꯃꯤꯒꯤ ꯂꯧ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯆꯪꯉꯤꯅꯦ ꯑꯩꯈꯣꯏ ꯍꯩꯇꯨꯞꯀꯨꯝꯕ ꯀꯥꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯗꯣꯟ ꯅꯨꯡꯗꯣꯟꯒꯁꯦ ꯑꯗꯨꯝ ꯄꯥꯜꯂꯝꯕꯁꯦ ꯑꯗꯨꯝ ꯆꯥꯏꯑꯕ ꯑꯗꯨꯝ ꯅꯣꯕꯥꯞꯀꯁꯦ ꯑꯗꯨꯝ ꯄꯥꯜꯂꯝꯕ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯍꯟꯉꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯂꯥꯛꯄꯀꯥꯟꯗ ꯑꯣ ꯅꯣꯏꯅ ꯍꯩ ꯔꯥ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯆꯥꯎꯋꯣ ꯆꯥꯏꯈꯥꯏꯗꯤ ꯆꯥꯏꯈꯥꯏꯒꯅꯨ ꯃꯤꯅ ꯂꯥꯝꯃꯒ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯖꯈꯤꯕꯗꯣ ꯊꯥꯔꯤꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯆꯥꯈꯤꯕꯁꯦ ꯑꯩꯒꯤ ꯃꯍꯩ ꯐꯪꯉꯤꯅꯦ ꯍꯥꯏꯗꯤ ꯃꯤ ꯃꯄꯨꯛꯄꯦꯟꯅ ꯆꯥꯖꯈꯤꯕ ꯑꯔꯥꯡ ꯈꯧꯔꯥꯡ ꯀꯣꯛꯆꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯀꯩꯅꯣ ꯐꯖꯕ ꯋꯥꯍꯩꯅꯦꯕ ꯃꯥꯅ ꯍꯥꯏꯗꯣ ꯑꯍꯟꯗꯨꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯗꯤ ꯆꯈꯥꯏꯕꯤꯔꯝꯒꯅꯨ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯃꯐꯝ ꯆꯥꯗꯅ ꯐꯖꯅ ꯊꯝꯕꯤꯌꯨ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯗꯨꯝ ꯆꯥꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒꯁꯨ ꯑꯗꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯝ ꯆꯥꯊꯣꯛꯏ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯛꯏꯀꯣ ꯑꯍꯟꯁꯤꯡꯗꯣ ꯑꯗꯒꯤ ꯌꯣꯡꯆꯥꯛꯀꯁꯨ ꯑꯗꯨꯝ ꯌꯣꯡꯆꯥꯛ ꯃꯇꯝꯗꯒꯁꯦꯀꯣ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯀꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯣ ꯍꯨꯔꯥꯜꯂꯒ ꯍꯦꯛꯄꯗꯤ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯔꯤꯅꯦ ꯃꯄꯥꯟꯗ ꯌꯥꯝ ꯅꯦꯝꯅꯒ ꯍꯧꯔꯤꯅꯦ ꯑꯗꯣ ꯍꯦꯛꯄ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯥꯔꯛꯇꯦꯀꯣ ꯐꯖꯅ ꯍꯥꯏꯔꯦ ꯄꯥ ꯁꯤ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯂꯨꯄꯥ ꯀꯌꯥꯅ ꯆꯅꯤꯔ ꯆꯍꯨꯝꯔ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯣꯏ 100 ꯄꯤꯔꯣꯅꯦ 2 ꯄꯤꯔꯣꯅꯦ ꯂꯧꯔꯣꯁꯦꯒ ꯄꯤꯔꯛꯑꯒ ꯐꯖꯅꯒ ꯑꯃꯅꯤꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣই ꯆꯥꯔꯛꯄꯅꯤꯅ ꯑꯗꯨꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜ ꯁꯥꯏꯠꯇꯒ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯤꯒꯤ ꯉꯥꯒꯁꯦ ꯑꯗꯨꯝ ꯍꯨꯔꯥꯜꯂꯒ ꯆꯥ ꯌꯥꯕ ꯄꯣꯠꯅꯦ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯆꯥꯎꯔꯅꯦ ꯀꯩ ꯃꯍꯩꯅꯣ ꯐꯪꯗꯣꯏꯁꯦ ꯐꯠꯇꯕ ꯃꯍꯩ ꯐꯪꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯉꯥꯗꯣ ꯌꯦꯡꯉꯨ ꯆꯣꯡꯊꯔ ꯐꯥ ꯌꯥꯔ ꯄꯣꯠꯅꯤ ꯏꯁꯤꯡ ꯁꯥꯏꯗ ꯊꯦꯡꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯂꯧꯕꯨꯛ ꯑꯗꯨꯃꯥꯏꯅ ꯁꯂꯥꯃꯤꯒ ꯑꯗꯨꯃꯥꯏꯅ ꯊꯝꯕꯗꯣ ꯉꯥꯒ ꯑꯗꯨꯝ ꯌꯣꯛꯑꯦꯕꯀꯣ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯆꯥꯔꯛꯇꯦ ꯑꯗꯣ ꯀꯨꯀꯤꯒꯤꯗꯗꯤ ꯑꯗꯨꯝꯕ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯋꯥꯎ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯧꯕꯤ ꯋꯥꯒꯨꯝꯕ ꯈꯔ ꯍꯧꯕꯗꯨ ꯂꯣꯏꯔꯦ ꯀꯨꯀꯤꯒꯤꯗꯤꯀꯣ ꯂꯣꯏꯔꯦ ꯃꯣꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯒꯤꯗꯤ ꯀꯣ ꯑꯐꯕ ꯊꯕꯛ ꯑꯃ ꯂꯩꯇꯦ ꯃꯣꯏꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩ ꯂꯩꯇꯦ ꯀꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯐꯦꯠ ꯄꯟꯖꯔꯛꯀꯦ ꯍꯣꯏ ꯀꯨꯀꯤꯗꯣ ꯆꯥꯛꯀ ꯄꯤꯖꯩ ꯏꯟꯅꯕ ꯐꯤ ꯐꯥꯎꯕ ꯄꯤꯕꯤꯔꯤ ꯏꯕꯨꯙꯧ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯩꯕꯗꯣ ꯂꯩꯍꯜꯂꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯕꯨꯛ ꯊꯥꯛꯑꯒ ꯃꯤ ꯎꯁꯤꯠꯇꯕ ꯈꯠꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯀꯨꯀꯤ ꯁꯥꯁꯤꯡꯁꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯎꯗꯨꯔ ꯃꯌꯦꯛꯇ ꯊꯥꯖꯤꯜꯂꯛꯏꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯎꯗꯨꯔ ꯃꯌꯦꯛꯅ ꯑꯥꯔꯕꯤ ꯃꯌꯦꯛꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯗꯤꯀꯣ ꯕꯗꯔꯀꯣ ꯊꯥꯒꯁꯨ ꯊꯣꯛꯄ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯁꯨꯝ ꯀꯥꯡ ꯑꯁꯤ ꯇꯧꯅꯦ ꯀꯥꯡ ꯊꯝꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯨꯀꯤꯒꯤꯗꯤ ꯑꯐꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯒꯤꯗꯤ ꯆꯪꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯀꯨꯀꯤꯒꯤꯗꯤ ꯎ ꯋꯥꯁꯦ ꯌꯥꯟꯕ ꯌꯥꯝ ꯀꯜꯂꯦꯕ ꯃꯣꯏꯁꯦ ꯎ ꯋꯥ ꯌꯥꯝ ꯌꯥꯟꯕ ꯌꯥꯝ ꯀꯜꯂꯦ ꯀꯨꯀꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯕ ꯎ ꯋꯥ ꯌꯥꯝ ꯀꯟ ꯌꯥꯟꯊꯠꯄ ꯑꯗꯒꯤ ꯃꯣꯏꯅ ꯈꯔ ꯆꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯧꯕꯤ ꯋꯥꯒꯨꯝꯕ ꯈꯔ ꯃꯧꯕꯤ ꯋꯥꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯔꯦ ꯑꯗꯨꯁꯨ ꯃꯧꯕꯤ ꯋꯥꯒꯗꯤ ꯂꯦꯝ ꯊꯥꯗꯦ ꯑꯩꯒꯤ ꯎꯁꯣꯏ ꯃꯇꯝꯗꯒꯗꯤ ꯃꯣꯏꯅ ꯌꯥꯟꯊꯠꯂꯤꯕ ꯃꯧꯕꯤ ꯋꯥꯁꯤ ꯂꯣꯏꯔꯦ ꯃꯧꯕꯤ ꯋꯥ ꯎꯁꯣꯏ ꯆꯣꯡꯉꯛꯄ ꯌꯥꯟꯊꯠꯂꯒꯅꯦꯀꯣ ꯃꯄꯨꯟ ꯄꯨꯔꯒ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯕꯦꯔꯥꯅꯤꯀꯣ ꯃꯣꯏ ꯀꯨꯀꯤꯒꯤ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯨꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯑꯩꯈꯣꯏꯅ ꯆꯪꯕꯗ ꯈꯔ ꯎꯔꯛꯄꯗ ꯈꯔ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯔꯥꯒ ꯊꯥꯕ ꯖꯒꯥ ꯑꯃꯗꯤ ꯎꯔꯛꯑꯦ ꯈꯔ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦ ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯈꯣꯏꯅꯀꯣ ꯈꯨꯟ ꯑꯗꯒꯤ ꯅꯥꯒꯥꯂꯦꯟ ꯑꯁꯣꯝꯗꯒ ꯆꯠꯄꯗꯒ ꯀꯣꯏꯔꯨꯕꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯃꯐꯝ ꯑꯗꯨꯝ ꯌꯥꯝ ꯏꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯀꯥꯂꯦꯟ ꯃꯇꯝꯗꯁꯨ ꯑꯗꯨꯝꯕꯗ ꯌꯥꯝ ꯏꯪꯉꯦꯕ ꯏꯁꯤꯡꯁꯨ ꯐꯪꯉꯦꯕ ꯐꯪꯉꯤꯁꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯌꯣꯛꯈꯠꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯐꯕ ꯉꯥꯛꯇ ꯊꯥꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯀꯨꯀꯤꯔꯣꯝꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯝ ꯃꯃꯤꯡꯗꯨꯕꯨ ꯇꯥꯏꯇꯨ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯂꯝꯁꯦ ꯇꯥꯏꯇꯨ ꯍꯥꯏꯌꯦ ꯑꯗꯨꯗꯩꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯔꯥꯒ ꯈꯔ ꯊꯥꯔꯤꯅꯦ ꯈꯣꯠꯂꯤꯅꯦ ꯇꯧꯔꯤꯗꯣ ꯀꯣꯝꯂꯥꯒ ꯊꯥꯔꯤꯉꯩꯗ ꯑꯁ ꯂꯣꯏꯔꯦ ꯐꯤꯕꯝ ꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ
ꯁꯤꯠꯅ ꯀꯣꯛꯊꯣꯛꯑꯒ ꯃꯔꯨ ꯁꯤꯠꯅ ꯀꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕꯗꯤ ꯏꯟꯊꯤꯉꯥꯏ ꯍꯧꯖꯤꯛ ꯀꯣꯝꯂꯥꯒꯨꯝꯕ ꯀꯩꯀꯥ ꯍꯧꯖꯤꯛ ꯑꯁ ꯂꯣꯏꯔꯦ ꯕꯦꯔꯥꯅꯦꯕ ꯃꯣꯏꯒꯤ ꯊꯥꯔꯤꯕ ꯋꯥꯍꯩ ꯈꯨꯊꯥꯁꯤꯗꯤ ꯕꯦꯔꯥꯅꯤꯀꯣ ꯀꯥꯐꯨꯒꯝ ꯀꯥꯡ ꯀꯣ ꯕ꯭ꯔꯣ ꯁꯥꯎ ꯁꯔꯨꯛꯇ ꯀꯩꯅꯣ ꯕ꯭ꯔꯣ ꯁꯥꯎ ꯈꯨꯟꯗꯁꯨ ꯆꯠꯈ꯭ꯔꯕꯣ ꯁꯥꯏꯈꯨꯜ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯁꯥꯏꯈꯨꯟꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯨꯀꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯈꯨꯟꯁꯦ ꯆꯠꯂꯦ ꯁꯥꯏꯈꯨꯟꯁꯦ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯂꯦ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯗꯥꯏ ꯖꯒꯥꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯜ ꯑꯃ ꯂꯩꯕꯅꯦ ꯁꯝ ꯕꯖꯥꯔꯗꯩ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯆꯦꯠꯅ ꯇꯧꯔꯒ ꯇꯤꯡꯉꯒ ꯒꯥꯔꯤꯒ ꯂꯥꯟ ꯌꯥꯗꯕ ꯈꯣꯡ ꯂꯝꯕꯤ ꯂꯩꯅ ꯊꯣꯡ ꯑꯐꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯆꯠꯂꯦ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯂꯦ ꯆꯠꯄ ꯀꯥꯟꯗ ꯁꯥꯏꯀꯨꯟꯗ ꯃꯣꯏꯒꯤ ꯇꯣꯔ ꯃꯄꯥꯟ ꯑꯗꯥꯏ ꯍꯤꯡꯒꯣꯜ ꯀꯩꯅꯣꯗꯨꯗ ꯀꯣ ꯋꯥꯠ ꯑꯕꯥꯎꯠ ꯎꯈ꯭ꯔꯨꯜ ꯀꯣ ꯑꯗꯩꯗ ꯃꯣꯏ ꯁꯥꯏꯈꯨꯟꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯧꯔꯛꯀꯦ ꯑꯗꯩꯗ ꯁꯥꯏꯈꯨꯟꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯟꯖꯥꯒ ꯀꯥꯅꯤꯒꯁꯦ ꯌꯥꯝ ꯊꯥꯏꯌꯦꯕ ꯃꯣꯏꯗꯤ ꯒꯟꯖꯥ ꯀꯥꯅꯤꯁꯦ ꯌꯥꯝ ꯊꯥꯏꯌꯦꯕ ꯀꯥꯅꯤꯒꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯌꯥꯗ ꯑꯗꯨꯝ ꯊꯥꯏꯌꯦꯕꯀꯣ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯂꯝꯄꯥꯛꯇꯨꯗꯒ ꯃꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯠꯂꯦꯕꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯂꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯀꯥꯏꯅ ꯊꯥꯕꯁꯦ ꯑꯝꯇ ꯎꯔꯛꯇꯦꯗ ꯀꯥꯅꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯁꯥꯏꯀꯨꯟꯗ ꯑꯩꯅ ꯆꯠꯄ ꯁꯣꯛꯇꯣ 2011 2010 9 10 ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯅꯦ 9ꯂ 10ꯂ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯋꯥꯡꯈꯩꯗ ꯂꯩꯔꯤꯕꯀꯣ ꯋꯥꯡꯈꯩꯗ ꯂꯩꯔꯀꯥꯟꯗ ꯆꯠꯄꯅꯦꯕ ꯁꯥꯏꯀꯜꯗꯨꯀꯣ ꯁꯥꯏꯀꯜꯗ ꯆꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯃꯃꯥꯁꯦ ꯃꯣꯔꯦ ꯅꯤꯉꯣꯜꯅꯦꯕ ꯀꯨꯀꯤꯀꯣ ꯑꯗꯩꯗ ꯃꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯔꯨꯁꯦ ꯈꯣꯠꯂꯨꯁꯦ ꯃꯣꯏ ꯃꯆꯦ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯆꯦ ꯑꯃ ꯁꯥꯏꯀꯜꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯗ ꯆꯠꯂꯨꯁꯦꯅ ꯆꯠꯂꯦꯕꯀꯣ ꯆꯠꯂꯀꯥꯟꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯁꯦꯅ ꯆꯠꯂꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯁꯦ ꯑꯗꯨꯝ ꯁꯥ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯁꯥꯕꯁꯨ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦꯕꯀꯣ ꯆꯥꯔꯛꯑꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯁꯨꯝ ꯀꯣꯏꯁꯦ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯂꯣꯏ ꯀꯩꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯔꯝꯃꯦꯕꯀꯣ ꯆꯤꯡ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯗꯩꯗ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗꯨꯗ ꯀꯣꯏꯁꯤꯜꯂꯒ ꯀꯥꯅꯤꯒꯨꯝꯕ ꯒꯟꯖꯥꯒꯨꯝꯕ ꯐꯖꯅ ꯊꯥꯕ ꯀꯥꯟꯗ ꯕꯦꯔꯥꯅꯤꯀꯣ ꯃꯣꯏ ꯑꯗꯨ ꯃꯇꯝꯗ ꯃꯣꯏ ꯁꯥꯏꯀꯜ ꯃꯣꯏ ꯀꯨꯀꯤꯅ ꯇꯥꯕ ꯖꯒꯥꯗꯨꯗꯤ ꯂꯣꯏꯔꯦ ꯀꯥꯅꯤ ꯊꯥꯗꯕ ꯖꯒꯥ ꯂꯩꯇꯕ ꯏꯁꯇꯥꯏꯜꯅꯤ ꯃꯣꯏꯗꯨꯀꯣ ꯀꯥꯅꯤ ꯐꯖꯅ ꯊꯥꯏꯌꯦ ꯁꯥꯏꯀꯜꯒꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯝ ꯁꯥꯏꯀꯜ ꯀꯣꯏꯔꯝꯃꯦ ꯆꯠꯂꯝꯃꯦ ꯀꯣ ꯁꯥꯏꯀꯜ ꯆꯠꯂꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯅꯨꯡꯈꯨꯜꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯎꯈ꯭ꯔꯨꯜ ꯅꯨꯡꯈꯨꯜꯁꯨ ꯑꯗꯨꯝ ꯀꯨꯀꯤ ꯅꯨꯡꯀꯤꯗꯤ ꯑꯗꯨꯝ ꯇꯥꯕꯁꯨ ꯇꯥꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯅ ꯍꯦꯜꯂꯦꯀꯣ ꯇꯥꯕ ꯅꯥꯒꯥꯒꯤ ꯂꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯋꯥꯡꯀꯁꯣꯡ ꯎꯈ꯭ꯔꯨꯜꯒꯤ ꯑꯁꯣꯝ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯋꯥꯡꯀꯁꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯋꯥꯡꯀꯁꯣꯡ ꯂꯩꯁꯥꯃꯤ ꯆꯠꯈꯤꯕ ꯂꯥꯏꯟꯗꯣ ꯑꯗꯨꯗ ꯆꯠꯂꯀꯥꯟꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯍꯣꯏ ꯃꯌꯥꯝꯗꯤ ꯍꯤꯡꯒꯣꯜ ꯐꯥꯔꯝ ꯆꯥꯎꯅ ꯇꯧꯋꯦꯕ ꯍꯤꯡꯒꯣꯜ ꯐꯥꯔꯝ ꯆꯥꯎꯅ ꯇꯧꯋꯦ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣꯔꯣꯅꯥ ꯑꯅꯤꯁꯨꯕꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗꯅꯦꯕ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯨꯔꯥ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯅꯨꯃꯤꯠ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯀꯩꯅꯣꯝ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯇꯥꯏꯃꯤꯡꯗꯨ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯖꯦꯁꯥꯃꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 3, 4, 5 ꯑꯗꯨꯃꯥꯏꯅ ꯂꯥꯞꯅꯔꯤꯕꯀꯣ ꯑꯗꯨꯒꯤ ꯖꯒꯥꯁꯤ ꯂꯩꯔꯤꯕꯀꯣ ꯑꯗꯩꯗ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯂꯣꯝꯗꯒꯤ ꯑꯗꯨꯒꯤ ꯖꯒꯥꯗꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯣꯏꯀꯣ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯋꯦ ꯃꯥꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯋꯦꯕꯀꯣ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯦꯅ ꯐꯥꯝꯅꯦꯅ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯩꯗ
ꯂꯥꯛꯑꯦ ꯃꯥꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯋꯦ ꯍꯥꯏꯌꯦ ꯀꯩꯅꯣꯗꯒꯤ ꯏꯊꯝ ꯃꯣꯏꯔꯥꯡꯄꯣꯏꯟ ꯑꯗꯒꯤ ꯅꯨꯄꯤ ꯂꯧꯋꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗꯩꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯃꯩꯒꯁꯦ ꯐꯪꯗꯦꯕꯀꯣ ꯃꯇꯝꯗꯨꯗꯀꯣ ꯑꯗꯣ ꯐꯪꯗꯤ ꯐꯪꯕ ꯃꯣꯏ ꯃꯩ ꯂꯧꯁꯤꯜꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯩꯗꯣ ꯏꯟꯊꯤꯉꯥꯏ ꯐꯪꯗꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩꯗ ꯃꯣꯏ ꯐꯥꯔꯝꯗꯒꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏ ꯐꯣꯟ ꯃꯩ ꯆꯥꯔꯖꯀ ꯇꯧꯕ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯗꯤ ꯁꯣꯂꯥꯔ ꯈꯤꯜꯂꯦ ꯑꯗꯩ ꯃꯥꯏ ꯐꯥꯔꯝꯗꯨꯗ ꯊꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯐꯥꯝ ꯇꯧꯍꯧꯋꯦꯕ ꯃꯥꯏꯗꯣ ꯁꯦꯝ ꯐꯥꯝꯒ ꯑꯗꯒꯤ ꯃꯣꯏ ꯃꯌꯥꯝꯕꯣꯏꯒꯤꯅ ꯆꯝꯄ꯭ꯔꯥ ꯐꯥꯔꯝꯅꯦꯅ ꯇꯧꯍꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯐ ꯑꯐꯕ ꯆꯥꯕ ꯌꯥꯕ ꯃꯍꯩ ꯃꯔꯣꯡ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯦ ꯌꯥꯝ ꯊꯥꯏ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯉꯩꯒꯤꯗꯤꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯀꯨꯀꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯝꯕꯗꯣ ꯀꯥ ꯍꯦꯟꯅ ꯎꯔꯛꯇꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯑꯝꯇ ꯎꯔꯛꯇꯦ ꯃꯣꯏꯒꯤꯕꯨ ꯄꯥꯟꯗꯨꯝ ꯈꯔ ꯊꯥꯕ ꯃꯪꯒ꯭ꯔꯥ ꯈꯔ ꯊꯥꯕ ꯃꯥꯏ ꯑꯆꯧ ꯑꯆꯧꯕ ꯀꯔꯤꯅꯣ ꯃꯗꯨꯅ ꯊꯥꯏ ꯆꯤꯡ ꯄꯨꯀꯣꯛ ꯀꯣꯛꯊꯣꯛꯑꯒ ꯀꯔꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯃꯣꯏꯗꯤ ꯌꯦꯡꯕꯗ ꯐꯖꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯦ ꯍꯦꯛ ꯎꯕꯗ ꯁꯨꯝ ꯍꯦꯛ ꯎꯕꯗ ꯐꯖꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯗꯦꯕ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯂꯣꯏ ꯂꯣꯏꯔꯦ ꯃꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯖꯒꯥꯗ ꯍꯧꯔꯤꯕ ꯑꯅꯝꯕꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯗꯕ ꯂꯐꯨ ꯃꯔꯨ ꯄꯥꯟꯕ ꯂꯩꯗꯥꯏꯅꯦ ꯆꯤꯡꯆꯦꯞ ꯀꯥꯔꯛꯇꯒ ꯄꯥꯎꯗ ꯀꯧꯕ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯍꯧꯕ ꯌꯥꯝ ꯎꯔꯛꯑꯦ ꯃꯣꯏ ꯀꯨꯀꯤꯒꯤꯗꯤ ꯑꯗꯩꯗꯤ ꯀꯣ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯈꯨꯟ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯣ ꯑꯗꯩꯗ ꯈꯨꯟꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯔꯝꯃꯦ ꯑꯗꯣ ꯆꯠꯂꯦ ꯑꯗꯨꯝ ꯈꯨꯟ ꯑꯗꯒꯤ ꯈꯨꯟꯒꯤ ꯀꯔꯤ ꯎꯈ꯭ꯔꯨꯜ ꯂꯣꯝꯗꯒꯤ ꯎꯈ꯭ꯔꯨꯜ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯂꯝ ꯑꯃꯁꯨ ꯆꯪꯉꯝꯃꯤꯅꯦ ꯗꯦꯁꯥꯝꯕꯤ ꯂꯥꯏꯟ ꯑꯗꯨꯝ ꯆꯠꯄ ꯑꯗꯣꯝ ꯂꯥꯏꯟꯗꯒꯤ ꯊꯩꯖꯤꯜꯍꯧꯗꯣꯏꯅꯦꯕ ꯍꯨꯏꯁꯨ ꯍꯥꯏꯕ ꯍꯨꯏꯁꯨ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯝꯃꯦꯕ ꯑꯗꯨꯝ ꯀꯣ ꯍꯨꯏꯁꯨ ꯖꯒꯥꯗꯨꯁꯨ ꯑꯗꯨꯝ ꯆꯪꯉꯝꯃꯦ ꯑꯗꯣ ꯍꯨꯏꯁꯨꯔꯣꯝꯗꯁꯨ ꯑꯗꯨꯝ ꯀꯨꯀꯤ ꯑꯗꯨꯝ ꯇꯥ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯋꯥꯏꯗꯁꯨ ꯑꯗꯨꯝ ꯀꯨꯀꯤꯒ ꯑꯗꯨꯝ ꯂꯩ ꯃꯥꯜꯂꯦ ꯍꯨꯏꯁꯨꯔꯣꯝꯗꯁꯨ ꯆꯪꯉꯝꯃꯦ ꯑꯗꯒꯤ ꯍꯨꯏꯁꯨ ꯃꯅꯨꯡꯗꯁꯨ ꯆꯪꯉꯝꯃꯤꯗ ꯑꯗꯨꯝ ꯍꯨꯏꯁꯨꯗꯁꯨ ꯀꯥꯅꯤꯒ ꯑꯗꯨꯝ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯎꯔꯛꯑꯦ ꯑꯗꯨꯝ ꯀꯥꯅꯤ ꯊꯥꯕ ꯎꯔꯛꯄꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤꯗꯤ ꯊꯥꯍꯟꯗꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨ ꯃꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯊꯥꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝꯁꯨ ꯍꯥꯏ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯈꯤꯕ ꯖꯒꯥ ꯍꯥꯏꯔꯒꯗꯤ ꯖꯁꯥꯃꯤ ꯖꯒꯥꯁꯦ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯣꯏꯔꯨꯕꯗ ꯑꯗꯒꯤ ꯖꯁꯥꯃꯤ ꯕꯖꯥꯔꯒꯁꯦꯀꯣ ꯑꯗ ꯈꯪꯗꯦꯗ ꯆꯤꯡꯁꯦ ꯁꯨꯝ ꯈꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯇꯥꯕ ꯖꯒꯥ ꯂꯝꯁꯤꯅ ꯑꯅꯝꯕꯅ ꯃꯣꯏꯗꯤ ꯂꯝꯁꯨ ꯌꯥꯝ ꯍꯣꯡꯅ ꯌꯥꯝ ꯆꯠꯄ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯃꯣꯏꯗꯤ ꯂꯝꯁꯨ ꯌꯥꯝ ꯈꯥꯝꯃꯦ ꯃꯣꯏꯗꯤ ꯆꯤꯡ ꯑꯍꯥꯡꯕ ꯎꯕ ꯌꯥꯗꯕ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯁꯦ ꯍꯣꯡ ꯌꯥꯝ ꯆꯠꯂꯦ ꯀꯨꯀꯤ ꯊꯤꯕꯥꯏ ꯀꯣꯟꯁꯤꯡꯁꯦ ꯁꯨꯝ ꯈꯪꯉꯛꯄ ꯀꯥꯟꯗꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯒꯁꯦ ꯂꯣꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯁꯨꯝ ꯃꯅꯨꯡꯒꯁꯦ ꯑꯩꯈꯣꯏ ꯆꯪꯉꯝꯃꯦꯕ ꯁꯥꯡꯅ ꯃꯤꯖꯣꯔꯥꯝꯒ ꯃꯅꯤꯄꯨꯔꯒ ꯑꯔꯣꯏꯕ ꯕꯣꯔꯗꯔꯐꯥꯎ ꯑꯩꯈꯣꯏ ꯆꯠꯂꯝꯃꯦꯕꯀꯣ ꯇꯨꯏꯕꯥꯏ ꯇꯨꯔꯦꯟꯒ ꯍꯥꯏꯕꯗꯣ ꯑꯗꯨꯐꯥꯎꯕ ꯑꯩꯈꯣꯏ ꯆꯪꯉꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯅ ꯈꯔ ꯆꯠꯄ ꯐꯪꯉꯤꯗꯅꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯔꯨ ꯅꯣꯝꯃ ꯆꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯑꯗꯨꯝ ꯂꯝꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯈꯣꯠꯄ ꯑꯣꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯆꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯆꯠꯂꯛꯄ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯦ ꯒ꯭ꯌꯥꯟꯁꯤꯡꯁꯦ ꯈꯔꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯣꯝ ꯃꯅꯨꯡ ꯆꯪꯉꯨꯕꯁꯤꯗꯤꯀꯣ ꯑꯉꯥꯡ ꯃꯆꯥꯒꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯦꯕ ꯂꯥꯏꯔꯤꯛ ꯇꯝꯗꯕꯖꯥꯠꯅꯦꯕ ꯃꯣꯏꯁꯦ ꯃꯣꯏꯅ ꯈꯔ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯕꯖꯥꯔꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝꯕ ꯈꯔ ꯇꯝꯕ ꯑꯣꯏꯔꯝꯕꯖꯥꯠꯅꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯧꯖꯤꯛꯀꯤ ꯖꯒꯥ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯃꯣꯏꯒꯤ ꯀꯔꯤ ꯁꯤꯝꯕꯣꯟꯒ ꯍꯥꯏꯕ ꯂꯝꯗꯣ ꯁꯤꯝꯕꯣꯟꯒ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯅꯦꯕ ꯑꯗꯨꯗ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯃꯦꯖꯣꯔꯥꯝꯒꯗꯤ ꯃꯣꯏ ꯑꯗꯨꯝ ꯐꯥꯎꯖꯟ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯗ ꯃꯈꯣꯡ ꯑꯗꯨꯝ ꯆꯠꯄꯖꯥꯠꯅꯤꯗ ꯃꯣꯏꯗꯤ ꯑꯗꯣ ꯃꯣꯏꯒꯤꯗ ꯈꯔ ꯊꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯤꯁꯥꯒꯤ ꯄꯣꯠ ꯑꯃ ꯉꯥꯛꯇ ꯑꯣꯏꯌꯦ ꯃꯣꯏꯗꯤ ꯀꯣꯡꯀ꯭ꯋꯥ ꯃꯅꯥ ꯀꯔꯕꯥꯔ ꯌꯥꯝ ꯇꯧꯋꯦꯕ ꯀꯣꯡꯀ꯭ꯋꯥ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯪꯒꯜ ꯎ ꯋꯥ ꯃꯔꯛꯁꯤ ꯂꯐꯨ ꯃꯔꯛ ꯀꯩꯅꯣ ꯃꯔꯛꯁꯤꯗ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯣꯡꯀ꯭ꯋꯥ ꯃꯅꯥꯁꯦ ꯃꯣꯏꯒꯤ ꯁꯝꯁꯤꯗꯀꯣ ꯄꯤꯛ ꯊꯟꯅꯅꯦ ꯃꯣꯏꯅ ꯍꯥꯞꯄꯒ ꯍꯣꯜꯂꯦꯕ ꯃꯈꯣꯡꯅ ꯃꯦꯖꯣꯔꯥꯝꯗ ꯊꯤꯟꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯅꯣꯂꯦꯖ ꯂꯩꯍꯧꯕ ꯋꯥꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯈꯪꯍꯧꯗꯦꯕ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯃꯦꯖꯣꯔꯥꯝꯒ ꯐꯥꯎꯅꯅꯕ ꯃꯣꯏꯅ ꯂꯝꯕꯤ ꯁꯦꯠꯂꯤꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤ ꯃꯁꯦꯟ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯅꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯁꯤꯟꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯩꯗ
ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯒꯤ ꯀꯥꯡꯇꯨꯛ ꯁꯥꯅꯕ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯁꯨꯝ ꯂꯣꯛꯑꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯥꯃꯦꯟꯇ꯭ꯔꯤꯒ ꯍꯥꯏꯌꯦꯕ ꯀꯥꯃꯦꯟꯇ꯭ꯔꯤ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯁꯤꯡ ꯃꯔꯨꯗꯨꯝ ꯇꯧꯋꯦꯕ ꯁꯤꯡ ꯃꯔꯨ ꯑꯀꯪꯕꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯂꯥꯂꯨ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅ ꯂꯩꯗꯥꯏꯅꯦ ꯑꯂꯥꯂꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯃꯔꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯃꯥꯟ ꯃꯔꯨꯗꯨꯝ ꯇꯧꯋꯦꯕ ꯀꯥꯡꯃꯥꯟ ꯀꯥꯏꯅ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯁꯤꯡ ꯃꯔꯨꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯣ ꯃꯣꯏꯁꯤꯅ ꯕꯣꯔꯥ ꯂꯣꯛꯑꯦꯕ ꯕꯣꯔꯥ ꯇꯥꯜꯂꯦꯕ ꯃꯣꯏ ꯆꯤꯡꯗ ꯆꯠꯂꯒ ꯃꯣꯏ ꯖꯪꯒꯜꯗ ꯆꯠꯂꯒ ꯕꯣꯔꯥ ꯇꯥꯜꯂꯦ ꯇꯥꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯝꯗ ꯍꯥꯞꯄ ꯄꯣꯔꯛꯑꯦ ꯄꯣꯔꯛꯑꯒ ꯃꯣꯏꯁꯦ ꯀꯪꯍꯜꯂꯒ ꯃꯣꯏꯅ ꯕꯣꯔꯥꯗ ꯍꯥꯜꯂ ꯃꯣꯏꯁꯦ ꯀꯩꯅꯣꯗ ꯊꯥꯏꯌꯦꯕ ꯑꯁꯣꯝ ꯃꯦꯖꯣꯔꯥꯝꯗ ꯊꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯀꯥꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯁꯥꯅꯕ ꯀꯥꯡꯇꯨꯛ ꯁꯥꯅꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯝꯕ ꯃꯣꯏꯁꯦ ꯂꯥꯟꯒꯤ ꯄꯣꯂꯤꯁꯤꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯜꯂꯕꯖꯥꯠꯅꯤ ꯂꯤꯌꯣ ꯂꯥꯏꯃꯤꯟ ꯀꯩꯅꯣ ꯅ ꯆꯤꯟ ꯇꯪ ꯖꯦꯟ ꯃꯧ ꯍꯛꯊꯨ ꯀꯨꯀꯤ ꯍꯥꯏꯔꯣ ꯅꯪꯒꯤꯗꯨꯕꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯅ ꯖꯪ ꯍꯨ ꯕꯣꯝ ꯀꯣ ꯅ ꯖꯪ ꯀꯣ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯁꯥ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯁꯥ ꯈꯣꯡꯖꯤꯜꯂꯛꯑꯦ ꯑꯊꯦꯡꯕꯗ ꯁꯥ ꯑꯃ ꯈꯣꯡꯖꯤꯜꯂꯛꯑꯦ ꯕꯦꯔꯥꯅꯤꯀꯣ ꯁꯥ ꯈꯣꯡꯉꯛꯄ ꯑꯊꯦꯡꯕꯗ ꯕꯦꯔꯥꯅꯤꯀꯣ ꯁꯥ ꯈꯣꯡꯉꯛꯑꯦ ꯃꯌꯥꯝ ꯀꯣ ꯑꯗꯩꯗꯤ ꯅꯖꯪ ꯀꯣ ꯅꯪ ꯅ ꯆꯤ ꯀꯣ ꯇꯨ ꯕꯤꯡ ꯀꯩꯅꯣ ꯖꯪꯕꯣꯝ ꯔꯥꯁꯤ ꯄꯥ ꯀꯨꯀꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯀꯣ ꯑꯌꯣ ꯋꯥꯠ ꯌꯨ ꯋꯥꯠ ꯀꯩꯅꯣ ꯑꯥꯔ ꯌꯨ ꯁꯦꯌꯤꯡ ꯃꯥꯗꯔ ꯐꯖꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯨꯀꯤ ꯆꯪꯕ ꯍꯧꯔꯛꯑꯦ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤꯀꯣ ꯃꯣꯏ ꯀꯨꯀꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯀꯥꯟꯗ ꯃꯥ ꯇꯥꯡꯉꯝꯃꯛꯇꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄꯁꯦ ꯑꯗꯨꯕꯨ ꯈꯪꯂꯝꯕꯗꯤ ꯃꯣꯏꯕꯨ ꯍꯥꯠꯄꯤꯔꯝꯗꯔꯣ ꯀꯟꯕꯤꯔꯝꯗ꯭ꯔꯣ ꯃꯕꯨꯛ ꯀꯩꯅꯣ ꯈꯪꯗꯕꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯟꯕꯤꯔꯝꯃꯤꯁꯦ ꯆꯨꯝꯃꯦ ꯈꯪꯉꯝ ꯇꯥꯔꯗꯤꯀꯣ ꯃꯣꯏꯁꯦ ꯍꯥꯠꯇꯣꯛꯈꯤꯕ ꯂꯣꯏ ꯌꯥꯔꯕꯖꯥꯠꯅꯤꯀꯣ CHD ꯀꯣ ꯉꯧꯔꯤ ꯀꯣ ꯍꯦꯜꯂꯣ ꯇꯤꯟꯕꯣꯡ ꯄꯨ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯇꯤꯟꯕꯣꯡ ꯄꯨꯕ ꯈꯪꯗꯦꯗ ꯃꯣꯏꯒꯤ ꯃꯔꯣꯟ ꯃꯔꯤꯁꯦ ꯂꯣꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯩꯁꯨ ꯐꯪꯗꯦ ꯀꯔꯤꯝ ꯐꯪꯗꯦ ꯃꯣꯏꯒꯤ ꯄꯥꯝꯁꯨ ꯂꯩꯇꯦ ꯆꯥ ꯌꯥꯕ ꯄꯥꯝꯁꯨ ꯂꯩꯇꯦꯀꯣ ꯃꯣꯏꯒꯤ ꯄꯥꯝꯕꯕꯨ ꯃꯣꯏꯒꯤ ꯈꯔ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯎ ꯃꯪꯒ꯭ꯔꯥꯒꯨꯝꯕ ꯈꯔ ꯍꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯅꯦ ꯍꯥꯏꯕ ꯀꯔꯤ ꯄꯥꯟꯅꯣ ꯁꯥꯡ ꯑꯗꯨꯝꯕ ꯄꯥꯟꯗꯨꯝ ꯄꯔꯥꯡ ꯈꯔ ꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯗꯤ ꯑꯣꯛ ꯃꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯒꯤ ꯗꯨꯀꯥꯟꯅꯦꯅ ꯂꯩꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯝꯕꯣꯟꯗꯒꯤ ꯍꯥꯏꯗꯔ ꯁꯤꯇꯝ ꯑꯅ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ ꯁꯤꯇꯝꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯀꯥꯟꯗ ꯄꯥꯠ ꯄꯨꯆꯣꯡ ꯑꯅ ꯈꯨꯜ ꯑꯃ ꯂꯩꯌꯦ ꯄꯥꯠ ꯄꯨꯆꯣꯡ ꯈꯨꯟꯗꯣ ꯑꯗꯒꯤ ꯍꯥꯏꯊꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯇꯤꯕꯥꯏ ꯑꯁꯣꯝ ꯃꯤꯖꯣꯔꯥꯝ ꯇꯥꯕ ꯂꯝꯕꯤꯗꯨ ꯂꯩꯔꯦꯕ ꯑꯗꯩꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏ ꯗꯨꯀꯥꯟꯁꯦ ꯆꯪꯉꯒ ꯌꯦꯡꯕꯀꯣ ꯑꯗꯩꯗ ꯐꯥꯔꯃꯥꯁꯤꯁꯨ ꯅꯠꯇꯦꯀꯣ ꯍꯥꯏꯁꯦ ꯀꯩ ꯒꯨꯂꯤꯅꯣꯗꯤ ꯈꯨꯕꯤꯃꯨꯛ ꯄꯥꯛꯑꯦ ꯀꯟꯇ꯭ꯔꯣꯂꯔ ꯒꯨꯂꯤꯒ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯄꯪꯂꯩꯗ ꯂꯩꯔꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯆꯥ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯊꯥꯛꯇꯕꯤ ꯆꯥꯗꯣ ꯑꯗꯨ ꯐꯣꯡ ꯁꯥꯕ ꯑꯗꯨ ꯊꯥꯏ ꯑꯗꯨ ꯒꯨꯂꯤꯗꯨꯕꯨ ꯀꯗꯧ ꯊꯥꯏ ꯀꯨꯏ ꯌꯣꯠꯁꯜꯂꯤ ꯑꯗꯨꯗꯨꯒꯀꯣ ꯃꯪꯉꯅꯤ ꯃꯔꯣ ꯃꯊꯦꯜ ꯑꯗꯨꯒ ꯀꯨꯀꯤꯁꯤꯅ ꯀꯌꯥꯝ ꯊꯤ ꯖꯥꯠꯊꯤꯒꯤ ꯆꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯁꯥꯔ ꯊꯝꯃꯝꯕ ꯈꯣꯂꯥꯗꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯧꯔꯤꯗꯨ ꯂꯥꯛꯑ ꯊꯝꯃꯝꯕ ꯊꯧꯔꯤꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯊꯧꯔꯤꯕꯨ ꯍꯨꯔꯥꯜꯂꯦ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯃꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯀꯥꯟꯗ ꯀꯦꯝꯗꯣ ꯍꯨꯝꯀꯠꯇ ꯅꯣꯡ ꯆꯣꯠꯂꯦ ꯇꯨꯝ ꯌꯥꯗꯦ ꯑꯍꯤꯡꯗꯨꯃ ꯑꯗꯨ ꯀꯨꯀꯤꯁꯤꯅ ꯀꯌꯥꯝ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯑꯗꯒꯤ ꯃꯣꯏ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯏꯅꯦꯕ ꯃꯣꯏ ꯂꯝꯕꯤ ꯁꯦꯝꯃꯛꯏꯁꯦ ꯀꯨꯀꯤꯁꯤ ꯃꯕꯨꯛ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥ ꯙꯔꯝꯁꯦ ꯄꯤꯌꯨ ꯌꯥꯗꯦꯅꯀꯣ ꯁꯤꯡꯖꯪꯅ ꯌꯥꯡꯈꯥꯏ ꯑꯃ ꯀꯣꯏꯂꯥ ꯄꯤꯛ ꯊꯟꯕꯗꯣ ꯂꯣꯈꯥꯗ ꯀꯥꯎꯊꯕ ꯍꯥꯏꯅ ꯑꯗꯣ ꯃꯣꯏ ꯀꯣꯛꯇꯣ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯗꯣ ꯆꯠꯄ ꯌꯥꯅꯕ ꯈꯣꯠꯅ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯕꯤꯔꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯦ
ꯐꯠꯇꯦꯕꯀꯣ ꯀꯨꯀꯤꯁꯨ ꯊꯤ ꯐꯠꯇꯒꯦꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝꯀꯣ ꯈꯨꯐꯠ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜ ꯁꯥꯏꯠ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯅꯒ ꯁꯨꯔꯨꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥ ꯗꯔꯝꯁꯦꯀꯣ ꯑꯩꯈꯣꯏꯅꯒ ꯊꯕꯛ ꯁꯨꯔꯀꯥꯟꯗꯒ ꯑꯩꯈꯣꯏꯅ ꯀꯣꯏꯂꯥꯗ ꯂꯥꯛꯑꯦ ꯑꯍꯜ ꯑꯃ ꯂꯥꯛꯑꯅꯤ ꯑꯣꯌꯥ ꯀꯣꯏꯂꯥ ꯗꯔꯝ ꯑꯃ ꯄꯤꯌꯨꯅꯦ ꯍꯥꯏꯕꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯦ ꯀꯣꯏꯂꯥ ꯗꯔꯝ ꯑꯅꯤꯗꯨꯝ ꯄꯤꯒꯦ ꯌꯦꯟ ꯆꯔꯥ ꯑꯃ ꯆꯥꯒꯦꯅ ꯍꯥꯏꯕꯀꯣ ꯌꯥꯏꯌꯦꯅꯦ ꯍꯥꯏꯔꯒꯀꯣ ꯌꯦꯟ ꯚꯥꯞ ꯐꯖꯕ ꯑꯃꯒ ꯄꯨꯔꯒ ꯑꯩꯈꯣই ꯀꯣꯏꯂꯥ ꯗꯔꯝꯒꯁꯦ ꯑꯍꯨꯝꯃꯨꯛ ꯄꯤꯊꯣꯛꯑꯝꯃꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯀꯣꯏꯂꯥ ꯗꯔꯝꯒꯁꯦ ꯄꯤꯊꯣꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯌꯦꯟꯒ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯑꯗꯒꯤ ꯂꯐꯣꯏꯒꯁꯦ ꯄꯤꯔꯝꯒꯅꯦꯕꯀꯣ ꯃꯣꯏ ꯄꯥꯝ ꯆꯠꯂꯨꯕꯒꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯂꯐꯣꯏꯒꯁꯦ ꯄꯤꯔꯝꯃꯦꯕ ꯑꯗꯣ ꯃꯣꯏ ꯀꯨꯀꯤꯒꯤꯗꯤ ꯀꯔꯥꯏꯗꯩ ꯑꯗꯨꯝꯕ ꯃꯣꯏꯗꯤ ꯍꯨꯔꯥꯟꯕꯩ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯈꯜꯂꯤꯁꯤ ꯃꯄꯨꯟꯁꯤꯁꯤꯡꯁꯦ ꯑꯗꯒꯤ ꯕ꯭ꯔꯣ ꯃꯣꯏ ꯀꯨꯀꯤ ꯂꯦꯡꯗꯣ ꯃꯄꯥꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯅꯣꯠ ꯐꯥꯎꯟ ꯍꯥꯏꯅ ꯊꯥꯔꯛꯑꯦ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣꯃꯦ ꯅꯪꯕꯨ ꯁꯟꯖꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣ ꯕꯗꯔꯀꯣ ꯀꯥꯏꯗ ꯐꯪꯗꯣꯏꯅꯣꯃꯦ ꯀꯥꯏꯗꯒꯤ ꯀꯨꯀꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯀꯥꯟꯗ ꯀꯨꯀꯤ ꯂꯦꯟꯒꯨꯝꯕ ꯂꯝꯀꯥꯒꯗꯣ ꯑꯝꯇ ꯇꯥꯔꯛꯇꯦ ꯑꯩꯅ ꯈꯪꯉꯛꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯥꯒꯥꯂꯦꯟ ꯇꯥꯔꯛꯑꯦ ꯎꯈ꯭ꯔꯨꯜ ꯇꯥꯔꯛꯑꯦ ꯀꯣ ꯑꯗꯒꯤ ꯏꯝꯐꯥꯜ ꯇꯥꯔꯛꯑꯦ ꯑꯗꯒꯤ ꯊꯧꯕꯥꯜ ꯇꯥꯔꯛꯑꯦ ꯀꯛꯆꯤꯡ ꯑꯗꯨꯃꯥꯏꯅ ꯂꯝ ꯈꯔꯗꯤ ꯇꯥꯏꯗꯅꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯀꯥꯏꯗꯤ ꯂꯝꯀꯥ ꯀꯥꯏꯗꯤ ꯀꯨꯀꯤꯂꯦꯟ ꯀꯩ ꯂꯝꯗ ꯀꯨꯀꯤꯂꯦꯟ ꯑꯩ ꯈꯪꯗꯦ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦ ꯀꯨꯀꯤꯂꯦꯟ ꯂꯩꯇꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯥꯟꯕ ꯀꯣ ꯅꯥꯒꯥꯒꯤ ꯅꯤꯡꯇꯝꯅ ꯐꯖꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕ ꯄꯣꯠ ꯃꯐꯝꯁꯤꯀꯣ ꯅꯥꯒꯥꯂꯦꯟꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯇꯥꯔꯛꯏꯁꯦꯀꯣ ꯑꯇꯩꯗꯤ ꯇꯥꯔꯛꯇꯦ ꯕ꯭ꯔꯣ ꯇꯥꯖꯔꯛꯇꯦ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯂꯝ ꯑꯝꯇ ꯂꯩꯇꯕꯅꯤꯀꯣ ꯇꯥꯗꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯁꯦꯅꯥꯄꯇꯤ ꯁꯨꯝ ꯁꯥꯏꯠ ꯀꯩꯅꯣ ꯁꯣꯝ ꯅꯨꯡꯕꯥ ꯅꯣꯅꯦ ꯀꯣ ꯑꯁꯣꯝꯗꯒ ꯑꯩꯈꯣꯏꯅꯒ ꯊꯕꯛꯀ ꯁꯨꯕ ꯆꯠꯂꯦꯕꯀꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯑꯗꯨ ꯃꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯉꯥꯛꯇ ꯇꯥꯏꯌꯦ ꯀꯕꯨꯏ ꯉꯥꯛꯇ ꯃꯅꯨꯡꯗ ꯊꯦꯡꯅꯩꯑꯕꯀꯣ ꯀꯕꯨꯏꯁꯤꯡꯁꯦ ꯑꯁꯣꯝꯗ ꯇꯥꯕ ꯑꯗꯨꯒꯤ ꯅꯣꯅꯦ ꯍꯦꯡꯄꯥꯟ ꯑꯁꯣꯝꯗ ꯇꯥꯕ ꯀꯕꯨꯏꯁꯤꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯨꯅꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯍꯦꯟꯅ ꯃꯩꯇꯩꯂꯣꯟ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯉꯦꯕꯀꯣ ꯃꯣꯏꯗꯤꯀꯣ ꯃꯩꯇꯩꯂꯣꯟꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯖꯥꯅꯤ ꯃꯣꯏꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯃꯣꯏꯗꯤ ꯄꯥꯝ ꯅꯨꯡꯗꯒ ꯂꯥꯛꯑꯦꯕꯀꯣ ꯄꯥꯝꯗꯒ ꯂꯧ ꯂꯣꯛꯄ ꯃꯇꯝꯒ ꯑꯣꯏꯌꯦꯕꯀꯣ ꯑꯗ ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯗꯣ ꯑꯁ ꯃꯣꯏꯗꯤ ꯐꯩꯌꯦ ꯑꯗꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯉꯩꯗꯨꯗꯤ ꯐꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯂꯐꯣꯏꯒꯁꯦꯀꯣ ꯄꯤꯖꯔꯝꯃꯦ ꯑꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏꯒꯗꯤ ꯂꯐꯣꯏ ꯐꯖꯅ ꯍꯧꯋꯦꯕꯀꯣ ꯍꯧꯕꯁꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯣ ꯅꯣꯏꯅ ꯋꯥꯔꯁꯨ ꯑꯩꯒꯤ ꯄꯥꯝ ꯑꯔꯤꯕꯅꯤ ꯁꯤꯗ ꯀꯥꯈꯠꯂꯣ ꯂꯐꯣꯏ ꯀꯩꯀꯥ ꯃꯌꯥꯝ ꯍꯧꯕꯅꯦ ꯀꯤꯍꯣꯝꯁꯨ ꯍꯧꯕꯅꯦ ꯍꯦꯛꯑꯒ ꯆꯥꯎꯑꯣ ꯑꯃꯨꯟꯕ ꯌꯥꯎꯔꯗꯤ ꯍꯦꯛꯑ ꯑꯗꯨꯝ ꯆꯥꯎꯑꯣ ꯑꯗꯣ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯃꯨꯟꯗ꯭ꯔꯤꯕ ꯍꯩꯖꯤꯡ ꯐꯥꯗ꯭ꯔꯤꯕꯒꯤ ꯂꯐꯨ ꯊꯥꯔꯣꯗꯨꯗꯗꯤ ꯀꯛꯄꯤꯒꯅꯨꯇꯪ ꯍꯥꯏꯔꯝꯃꯦ ꯃꯣꯏꯅ ꯈꯪꯕ ꯑꯗꯣ ꯌꯦꯡꯉꯣꯅꯦ ꯃꯤꯑꯣꯏ ꯉꯥꯡꯉꯦꯕꯀꯣ ꯃꯣꯏ ꯀꯨꯀꯤꯒꯤꯗꯤ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯍꯨꯔꯥꯟ ꯉꯥꯛꯇꯅꯦ ꯃꯣꯏꯒꯤ ꯂꯝꯗ ꯆꯠꯂꯀꯥꯟꯗꯀꯣ ꯁꯤ ꯆꯥꯎ ꯁꯤ ꯀꯩꯅꯣ ꯇꯧ ꯑꯗꯨꯝ ꯄꯣꯠ ꯂꯩꯇꯦ ꯃꯣꯏꯗꯤ ꯈꯥꯅꯕ ꯃꯁꯥꯏ ꯈꯥꯅꯕ ꯈꯛꯇꯪ ꯃꯣꯏ ꯈꯜꯂꯤꯁꯦ ꯗꯔꯝꯕꯨ ꯍꯨꯔꯥꯜꯂꯤ ꯂꯣꯏꯔꯦ ꯃꯣꯏꯅ ꯉꯝꯕ ꯆꯥꯡꯁꯦ ꯑꯗꯒꯤ ꯃꯤꯒꯤ ꯑꯩꯈꯣꯏꯁꯦ ꯃꯩꯁꯦ ꯐꯪꯗꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯐꯝꯁꯤꯗꯀꯣ ꯊꯕꯛ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯥꯔ ꯑꯄꯥꯛꯄ ꯑꯃꯒ ꯕꯦꯇ꯭ꯔꯤ ꯑꯃꯒ ꯄꯨꯏꯕ ꯑꯩꯈꯣꯏꯒꯤ ꯀꯝꯕꯛꯇꯔꯅ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯝꯕꯛꯇꯔ ꯍꯥꯏꯕ ꯀꯩꯅꯣ ꯏꯁꯇꯦꯖꯔ ꯃꯆꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯌꯥꯝ ꯆꯥꯎꯕꯗꯣ ꯑꯗꯨ ꯄꯨꯔ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯕꯒꯤ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯋꯦ ꯊꯕꯛ ꯁꯨ ꯆꯠꯂꯤꯀꯥꯟꯗ ꯍꯨꯔꯥꯜꯂꯝꯕ ꯍꯥꯏꯅ ꯑꯗꯨꯐꯥꯎꯕ ꯄꯨꯔꯥ ꯐꯠꯇꯕꯒꯤ ꯆꯥꯡꯅꯤꯀꯣ ꯕꯦꯔꯥꯅꯤ ꯀꯨꯀꯤꯁꯦꯀꯣ ꯕꯦꯔꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯥꯒꯥꯁꯤꯡꯒꯤ ꯀꯕꯨꯏꯁꯤꯡꯒꯤ ꯆꯠꯂꯨꯕ ꯃꯐꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕ ꯑꯩꯒꯤ ꯄꯥꯝ ꯑꯔꯤꯕꯅꯦ ꯑꯗꯨꯗꯩꯗ ꯋꯥꯍꯩ ꯌꯥꯝ ꯄꯥꯝꯕꯅꯦ ꯆꯪꯉꯒ ꯍꯦꯛꯑ ꯆꯥꯎꯑꯣ ꯋꯥꯔꯁꯨ ꯀꯥꯅ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯄꯤꯊꯛ ꯇꯧꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯀꯣꯏꯂꯥ ꯗꯔꯝꯒꯁꯦ ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯄꯤꯊꯣꯛꯑꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯄꯤꯊꯣꯛ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯄꯤꯊꯣꯛꯑꯝ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤꯀꯣ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯆꯦꯟꯗꯦꯕ ꯀꯨꯀꯤꯁꯤꯗꯗꯤ ꯆꯦꯟꯗꯦ ꯃꯣꯏꯒꯤꯕꯨ ꯍꯨꯔꯥꯟꯕ ꯁꯤ ꯈꯛꯇꯪꯗ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯣꯏꯗꯤ ꯀꯨꯀꯤ ꯍꯨꯔꯥꯟ ꯉꯥꯛꯇꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯌꯥꯝꯀꯣ ꯑꯗꯒꯤ ꯀꯨꯀꯤꯒꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯀꯣꯛꯁꯦ
ꯁꯦꯀꯦꯟ ꯅꯤꯁꯨꯛꯇꯨꯗ ꯊꯝꯂꯗꯤ ꯆꯨꯝꯃꯦ ꯃꯣꯏ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯒꯗꯕꯅꯦ ꯃꯣꯏꯁꯦ ꯃ꯭ꯌꯨꯖꯤꯌꯝꯗꯗꯤ ꯈꯔ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯣꯏꯁꯤ ꯐꯥꯔꯒ ꯖꯨꯗ ꯑꯣꯏꯅ ꯊꯝꯒꯗꯕꯅꯦ ꯑꯇꯣꯞꯄ ꯐꯣꯔꯦꯟꯅꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥ ꯑꯃ ꯂꯩꯌꯦ ꯁꯥꯁꯦ ꯀꯨꯀꯤ ꯀꯧꯏ ꯀꯨꯀꯤꯒ ꯀꯨꯀꯤ ꯖꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯡꯉ ꯊꯝꯒꯗꯕꯅꯤ ꯀꯨꯀꯤ ꯁꯥꯅꯤ ꯁꯤꯁꯦ ꯃꯣꯏꯁꯦ ꯄꯨꯔꯥ ꯌꯣꯡꯗꯩꯁꯨ ꯍꯦꯟꯅ ꯖꯥꯠ ꯊꯤꯕꯅꯦ ꯑꯃꯗꯤ ꯄꯛꯆꯣꯡꯗ ꯆꯣꯡꯕꯅꯦ ꯃꯣꯏꯁꯦ ꯆꯤꯡ ꯂꯝꯍꯥꯡ ꯀꯣ ꯑꯗꯨꯝꯕ ꯎ ꯌꯥꯗꯕꯅꯤ ꯀꯨꯀꯤꯁꯤꯡꯁꯦ ꯌꯥꯝ ꯆꯣꯞꯄꯅꯦ ꯃꯣꯏꯁꯦꯅ ꯍꯥꯏꯔꯒ ꯊꯝꯕꯁꯦ ꯑꯗꯨꯅ ꯑꯗꯒꯤ ꯀꯨꯀꯤ ꯁꯥ ꯂꯥꯕꯉꯩꯁꯤꯗꯤ ꯂꯥꯡꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯗꯤ ꯌꯣꯡꯗꯩꯁꯨ ꯍꯦꯟ ꯖꯥꯊꯤꯕꯅꯤ ꯃꯣꯏꯗꯤ ꯍꯥꯏꯔ ꯊꯝꯃꯦꯗꯅꯀꯣ ꯑꯗꯒꯤ ꯀꯨꯀꯤ ꯑꯃꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤꯅꯤ ꯅꯨꯄꯥ ꯎ ꯌꯥꯗꯕꯅꯤ ꯃꯣꯏꯗꯤ ꯅꯨꯄꯥ ꯉꯥꯁꯦ ꯐꯥꯔꯒ ꯏꯖꯠ ꯀꯌꯥ ꯃꯥꯡꯍꯟꯕꯅꯦ ꯃꯣꯏꯁꯤ ꯁꯤꯒꯤ ꯀꯨꯀꯤ ꯑꯃꯣꯝꯁꯤꯅ ꯀꯥꯟꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤ ꯃꯣꯏ ꯑꯗꯨ ꯃ꯭ꯌꯨꯖꯤꯌꯝꯗꯒ ꯊꯝꯃꯒ ꯑꯗꯩ ꯑꯁꯤꯕꯒꯨꯝꯕꯗꯨꯗꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝ ꯌꯥꯏ ꯃꯀꯣꯛ ꯃꯔꯨ ꯃꯣꯏꯒꯤ ꯊꯣꯛ ꯅꯨꯡꯒ ꯂꯣꯏ ꯂꯧꯊꯣꯛꯑ ꯊꯝ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏ ꯃ꯭ꯌꯨꯖꯤꯌꯝ ꯊꯝꯕ ꯀꯨꯀꯤ ꯅꯨꯄꯥꯉꯩꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯣꯏꯁꯦ ꯐꯠꯇꯦꯕ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯈꯪꯗꯦꯗ ꯃꯣꯏꯁꯦ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏ ꯇꯥꯕ ꯖꯒꯥꯁꯦ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯛ ꯃꯇꯤꯛ ꯐꯠꯇꯦ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯃꯇꯝꯗꯣ ꯏꯔꯥꯡ ꯁꯤꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯊꯣꯛꯀꯗꯕꯒꯤ ꯆꯍꯤ ꯃꯃꯥꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯌꯥꯎꯁꯪ ꯃꯌꯥ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ JCB ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯐꯥꯒꯤ ꯖꯣꯒꯥꯏꯁꯨ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯌꯥꯝ ꯇꯧꯖꯕ ꯃꯣꯏ ꯑꯅꯤ ꯑꯃ ꯂꯩꯈꯤꯗꯕꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁꯤꯟꯇꯝꯗꯩꯅ ꯍꯧꯖꯤꯛꯀꯤ ꯄꯥꯔꯕꯁꯣꯡꯗꯩꯅ ꯍꯧꯖꯤꯛꯀꯤ ꯇꯨꯕꯥꯏ ꯇꯥꯕ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯦ ꯁꯦꯝꯕꯒꯤ ꯃꯣꯏꯁꯦ ꯂꯩꯔꯝꯕꯅꯦꯕ ꯂꯩꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯂꯩꯃꯤꯟꯅꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯥꯟꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯅꯦꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯤꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤꯅꯤꯅ ꯀꯟꯅ ꯊꯧꯔꯒ ꯑꯩꯈꯣꯏꯅ ꯍꯩꯗ꯭ꯔꯥ ꯀꯩꯀꯥꯁꯦ ꯇꯣꯡꯉ ꯊꯣꯛꯂꯛꯄ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ JCBꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯐꯨ ꯅꯨꯡꯐꯨ ꯀꯩꯀꯥ ꯑꯩꯅꯥ ꯀꯦꯡ ꯂꯣꯏ ꯂꯥꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅꯥꯔꯣꯝꯗꯤ ꯂꯥꯟꯊꯔꯀꯥꯟꯗ ꯀꯔꯤ ꯃꯣꯏꯒꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯂꯝꯗꯣ ꯊꯥꯡꯒꯣꯜ ꯍꯥꯏꯌꯦ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯊꯥꯡꯒꯣꯜ ꯍꯥꯏꯕ ꯂꯝꯁꯤ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯒꯥꯔꯤ JCBꯁꯦ ꯀꯟꯅ ꯊꯧꯃꯟꯕꯗꯒꯤ ꯒꯥꯔꯤ JCBꯁꯦ ꯀꯟꯅ ꯊꯧꯕ ꯆꯣꯡꯉꯤꯅꯦꯕ ꯃꯣꯏꯁꯦ ꯂꯣꯈꯥꯗ ꯑꯣꯟꯊꯔꯒ ꯇꯥꯔꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯨꯗꯤ ꯃꯥꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯖꯥꯠꯅꯦꯕ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯣꯏꯅꯤ ꯇꯣꯡꯉꯒ ꯊꯧꯃꯤꯟꯅꯔꯛꯄꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯉꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯁꯦ ꯑꯌꯨꯛꯇꯒꯤ ꯉꯁꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯑꯣꯟꯊꯔ ꯂꯩꯔꯦ ꯑꯆꯥꯄꯣꯠ ꯗꯔꯕꯨꯇꯤ ꯑꯃꯇꯒ ꯏꯁꯤꯡ ꯑꯃꯇꯒ ꯄꯣꯔꯛꯑꯣ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯂꯣꯛꯇꯥꯛꯇ ꯀꯥꯔꯛꯑꯦ ꯑꯩ ꯒꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯑꯣꯟꯊꯔ ꯈꯣꯠꯂ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯐꯪꯗ꯭ꯔꯀꯥꯟꯗꯨꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯐꯪꯉꯦꯕꯀꯣ ꯑꯁꯤꯕꯨ ꯒꯥꯔꯤꯁꯨ ꯁꯨꯗꯦ ꯅꯥꯇꯦ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯑꯃꯗꯤ ꯂꯧ ꯌꯥꯗ꯭ꯔꯦ ꯃꯀꯣꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯁꯤꯔꯦꯕ ꯍꯧꯖꯤꯛꯀꯤ ꯏꯕꯣꯝꯆꯥ ꯀꯧꯋꯦꯕ ꯑꯣꯖꯥ ꯕꯣꯝꯆꯥ ꯍꯥꯏꯇꯥꯔꯦ ꯕꯣꯝꯆꯥꯁꯤꯅ ꯁꯤꯔꯒ ꯃꯥꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯔꯕꯖꯥꯠꯅꯦꯕ ꯑꯗꯒꯤ ꯔꯥꯃꯦꯁꯣꯔ ꯀꯧꯋꯦꯕꯀꯣ ꯑꯣꯖꯥ ꯔꯥꯃꯦ ꯑꯗꯨꯝ ꯀꯧꯋꯦꯕ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯌꯦ ꯃꯥꯁꯨ ꯃꯈꯥꯗ ꯁꯤ ꯂꯩꯔꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥ ꯇꯨꯝꯃꯒꯀꯣ ꯃꯈꯣꯡ ꯀꯩꯀꯩ ꯂꯣꯏ ꯇꯦꯛꯑꯒꯀꯣ ꯑꯗꯩꯗ ꯃꯥꯒꯤ ꯐꯣꯟꯁꯦ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯄꯨꯔꯥ ꯑꯍꯟꯕꯅꯦꯕ ꯃꯥꯒꯤ ꯐꯣꯟꯁꯦ ꯄꯨꯔꯥ ꯑꯍꯟꯕꯅꯦ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯃꯥꯅ ꯌꯨꯝ ꯊꯣꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯂꯩꯔ ꯀꯩꯅꯣꯅ ꯊꯤꯀꯥꯅ ꯄꯤꯁꯜꯂꯛꯄꯗ ꯉꯥꯏꯔꯤꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯣꯟ ꯇꯧꯋꯦꯕꯀꯣ ꯃꯥꯅ ꯁꯤꯔꯤꯉꯩꯗ ꯐꯣꯟ ꯇꯧꯕ ꯆꯠꯂꯒ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕ ꯀꯥꯟꯗ ꯑꯗꯣ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯨꯀꯤꯉꯩꯗꯨꯅ ꯈꯨꯜꯂꯒ ꯂꯣꯠꯁꯤꯟꯈꯤꯕ ꯐꯣꯟꯗꯣ ꯑꯗꯣ ꯃꯤꯒꯤ ꯁꯤꯔꯤꯕ ꯃꯤꯇꯩ ꯃꯆꯥꯗꯨꯒꯤ ꯐꯣꯟꯗꯨꯕꯨ ꯃꯣꯏ ꯂꯧꯁꯤꯜꯂꯒ ꯂꯣꯠꯁꯤꯟꯕ ꯉꯝꯃꯦꯕ ꯃꯣꯏꯒꯤ ꯃꯊꯝ ꯑꯣꯏꯁꯦꯕ ꯍꯥꯏꯗꯤ ꯄꯥꯎꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁꯤꯕꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯐꯣꯟꯗꯨꯐꯥꯎ ꯍꯦꯛ ꯍꯨꯔꯥꯟꯕ ꯍꯥꯏꯗ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯐꯣꯟꯗꯨꯕꯨ ꯍꯦꯛ ꯍꯨꯔꯥꯟꯕ ꯍꯥꯏꯗ ꯃꯣꯏ ꯀꯨꯀꯤꯒꯤ ꯃꯊꯃꯣꯏ ꯌꯦꯡꯉꯣꯅꯦ ꯌꯥꯝꯅ ꯊꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯊꯤ ꯐꯠꯇ꯭ꯔꯒꯦꯗꯀꯣ ꯑꯗꯨꯅ ꯃꯄꯨꯟꯁꯤꯁꯦ ꯃꯣꯏꯁꯦ ꯁꯥ ꯉꯥꯛꯇꯅꯦꯕꯀꯣ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯁꯦ ꯍꯨꯔꯥꯟꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯀꯜꯂꯦꯕ ꯆꯨꯔꯆꯥꯟꯄꯨꯔ ꯕꯖꯥꯔꯒꯁꯦꯀꯣ ꯅꯍꯥꯟꯋꯥꯏ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯗꯩ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯅꯨꯡꯗꯥꯡꯗꯒ ꯂꯩꯕꯁꯦꯀꯣ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯒꯤ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟ ꯗꯤꯜꯂꯤꯒꯤ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯂꯩꯕ ꯃꯌꯥꯡ ꯃꯆꯥ ꯍꯨꯔꯥꯟꯕ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯖꯥꯊꯤ ꯂꯣꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯀꯨꯀꯤ ꯃꯆꯥꯉꯩꯁꯦ ꯄꯣꯠ ꯌꯦꯞꯇꯨꯒꯤꯀꯣ ꯀꯩꯅꯣ ꯇꯧꯗꯨꯒꯤ ꯑꯁ ꯑꯗꯨ ꯅꯤꯁꯥ ꯆꯥꯁꯜꯂꯒꯀꯣ ꯕꯦꯔꯥꯅꯤ ꯀꯨꯀꯤꯁꯦꯀꯣ ꯀꯨꯀꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯒꯨꯍꯥꯇꯤ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯗꯤꯃꯥꯄꯨꯔ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄꯒꯤ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯄꯁꯦ ꯌꯦꯡꯉꯣ ꯅꯥꯒꯥꯂꯦꯟ ꯀꯩꯀꯥꯒꯁꯦ ꯌꯦꯡꯉꯣꯕ ꯃꯥꯎꯒ ꯌꯧꯕ ꯈꯣꯠꯄꯒꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯝ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯎꯕ꯭ꯔꯥ ꯎꯕ꯭ꯔꯅꯦꯀꯣ ꯇꯧꯗꯦꯗꯀꯣ ꯍꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯗꯨꯕꯨꯗꯤ ꯍꯣꯏ ꯃꯃꯜ ꯐꯤꯛꯁꯇ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯑꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅꯔꯒ ꯋꯥꯔꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯖ ꯁꯥꯟꯅꯗ꯭ꯔꯣ ꯑꯗꯨ ꯃꯣꯏꯗꯤ ꯑꯁ ꯑꯗꯨ ꯅꯠꯇꯦ ꯍꯨꯔꯥꯟꯗꯨꯒꯤ ꯑꯁ ꯈꯗ꯭ꯔꯛ ꯀꯝꯃꯗꯒ ꯇꯧꯔꯒꯀꯣ ꯑꯁ ꯑꯃꯗ ꯄꯨꯁꯜꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯈꯔ ꯃꯠꯍꯧꯗꯣꯏ ꯈꯣꯠꯇꯣꯏ ꯑꯗꯨꯝ ꯉꯥꯛꯇꯅꯦꯀꯣ ꯕꯦꯔꯥꯅꯤꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯁꯦ ꯃꯣꯏ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯅꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯉꯥꯛꯇꯅꯦ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯑꯣꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯅꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯥꯒꯥꯒ ꯐꯖꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯖꯅ ꯅꯥꯜꯂꯝꯕ ꯐꯖꯅ ꯐꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯅꯦꯕ ꯀꯨꯀꯤꯅ ꯍꯦꯛ ꯂꯩꯁꯟꯈꯤꯕꯗꯒꯤꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯖꯒꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯂꯩꯊꯨꯡ ꯂꯩꯅꯥ ꯁꯨꯡꯐꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯌꯦꯡꯉꯣ ꯀꯨꯀꯤꯅ ꯇꯥꯕ ꯃꯐꯝꯁꯦ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯐꯠꯇꯦ ꯕꯦꯔꯥꯅꯦ ꯀꯨꯀꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯕꯥꯔꯣ ꯇꯥꯔꯛꯀꯗꯣꯔꯦ ꯄꯨꯡ 11:30 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡ ꯂꯥꯏꯞ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯁꯤ ꯉꯁꯤꯒꯤꯗꯤ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯣ ꯉꯁꯤꯗꯤ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯣ ꯑꯗꯩ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯑꯗꯨꯝ ꯂꯥꯏꯞ ꯊꯥꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯕꯨꯗꯤ ꯊꯥꯒꯠꯇ꯭ꯔꯕꯅꯤꯅꯀꯣ ꯂꯥꯏꯞ ꯁꯨꯝ ꯊꯥ ꯂꯩꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯦꯕꯀꯣ ꯈꯔ ꯃꯇꯝ ꯆꯠꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯛꯀꯨꯝꯕ ꯑꯗꯒꯤ ꯑꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯌꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯀꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯀꯣ ꯑꯅꯧꯕ ꯀꯩꯅꯣ ꯆꯪꯉꯛꯄꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯗꯩꯗ ꯑꯔꯅꯤꯡ ꯀꯩꯀꯥ ꯂꯥꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯂꯥꯏꯐꯇ ꯁꯨꯝ ꯊꯥ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯁꯨ ꯑꯩꯒꯤ ꯂꯥꯛꯄ ꯏꯟꯀꯝ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯗꯣꯅꯦꯁꯟ ꯇꯧꯕ ꯆꯠꯄꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯊꯣꯛꯎꯁꯤ ꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯣꯛꯁꯤꯀꯣ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯇꯧꯁꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯧꯊꯣꯛꯁꯤ ꯃꯌꯥꯝ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯅꯦ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯅꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄꯉꯩ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯝ ꯌꯥꯔꯤꯉꯩ ꯑꯩ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯂꯥꯏꯞ ꯑꯗꯨꯝ ꯊꯥꯅꯕ ꯇꯧꯔꯛꯀꯦ ꯊꯥꯖꯔꯛꯀꯦ ꯑꯉꯝꯕꯤꯗꯀꯣ ꯑꯗꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯊꯣꯛꯅꯁꯤꯀꯣ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯊꯦꯡꯉꯦ ꯀꯣ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯏꯞ ꯊꯥꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯗꯤ ꯀꯟꯅ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯐꯅꯌꯥꯝ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯒꯤ ꯑꯩꯅ ꯃꯔꯛꯇ ꯀꯨꯀꯤꯁꯤꯡꯒ ꯆꯪꯉꯛꯄ ꯈꯣꯠꯄ ꯀꯥꯟꯗ ꯃꯆꯤꯟ ꯊꯤꯟꯅꯕ ꯈꯣꯠꯄ ꯉꯥꯡꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯁꯨ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯏꯌꯥꯝꯕ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯃꯔꯨꯞꯀꯨꯝꯕꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯣꯏꯒ ꯁꯥꯎꯔ ꯆꯤꯟ ꯈꯥ ꯊꯤꯟꯅꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯣꯏꯈꯤ ꯇꯥꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤꯗꯤ ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯀꯥ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯀꯧꯕꯨꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯣ ꯃꯌꯥꯝꯁꯨꯀꯣ ꯑꯩꯈꯣꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯥꯎꯅꯕ ꯋꯥꯔꯧꯕ ꯄꯨꯛꯂꯧꯕ ꯊꯝꯅꯒꯨꯝꯁꯤ ꯊꯥꯏꯅꯒꯤ ꯑꯍꯟꯉꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯔꯝꯃꯒꯁꯨ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨ ꯑꯩ ꯀꯥꯎꯊꯣꯛꯁꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯌꯦꯜꯍꯧꯃꯤꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤ ꯆꯥꯟꯅꯅ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯀꯨꯀꯤꯁꯤꯗꯤ ꯉꯥꯛꯄꯤꯔꯣꯏꯒꯨꯝꯁꯤꯀꯣ ꯉꯥꯛꯄꯤꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯦ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯑꯩ ꯇꯧꯊꯔꯛꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯏꯅꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ